Namuktada. Asigi Pukning Warol Thorom Mide, Tabiri Basing Amadi, Tabiri Basing Purma Pujim, Sevujamna Tarama, Sotulana, Kurumzari. Asigi Pukning Warol Thorom Asigi the Mox season is number 9077 22001. Venena. Asigi Thorom season is video call gi phone number 7005 707 808. Asigi Sandok Seriba Thorom 90.0 Wahong Radio Manipuri no no Sapong Liba Singba Radio Channel Sida Sandok Chaba Thoromni Loinana Asigi Thoromasi Sandok Seriba GTPL Cable Network SK TV Diamond TV Facebook on the YouTube Loinana Sandok Seriba Thoromasida Kusem Radio Manipur Online Radio Toa platform sing the Sandok Chaba Duma Thorom Nungtigi phone liba pause singi headlines karate tak napijage mapumoy ba pauding asi usprani livestream na ngasigi ayuki thorom da miam da khudol tam khredubu sigi thorom asida tentak na kadai de kari thokrubuge haibugi matang da koi puna khangmina na nabagi da makta matayam tam pijari ahmad sanale pak ki pause ri headlines to kuchage manipur da mioi la kayagi Mayumakai sing soction given awaba mayuknare senapati the singing kai with the mio malakidre Iraq navada mio malakidre nonegi polsta hostel turil chentagre Gari satpa yanaba nong na saba irang thong semjin kre loinana ising tumjilak pati ras medi city the lying number sing thangdok laga thamkre ising marakta pol pairuba amalakidre governor na awaba phungdorokli Loinana European Union Manipur the Yamla Senpum Sing Tengbang and Highway Wapam Malatli. Manipur magnitude 5.4 Yongna, you are Hakri. Ichauna Maramoiduna, Maimut Kadori. Kong the Iraga metric exam Takibi Mahiroi, Sada Humputaruk, the Smith Mangayong past Sokre. Loinana Kanglepaki Mairagi headlines da Nong Lepton is over the Gitam Paki Mafum Kayade sing the Tunjan Kre. Awaba nang laba miyo sing na relief camp hangbinaba lenga ki Pukning sing silakre. CM na turil kairi ba mapam sing chattu na hakteng na naging sinkre. Salantong da Imphal turin torban kaiba thingba ngamdri. Akampat relief camp ising tumjin kre lenga na. Aikoi bu kayang kui na ngawdu na thanggadori bu no haiba in mat sing na pongorke. Bishnupur police na case CP ki kadar ama fare. Loinana Puralaga passenger Puvada Thoropa Pafata Kidaita Masamsana Puzagadabani Union. Morantam Anan KCP Amadima Sigi Lami Sangluka Karigum Hiram Amata the Mari Lena de Hari. Loinana LMZigi Tau Pugadabasing Kankre. Isau Thoropada Langakta Ngaiduna Lebigano Miamsu Lobiaba Todang Lobiu Susindro. Panamgi headlines the su Narandagi Nahandagi left on the Churakiba Nong na Madam Orega Manipur gi mafam ayam sing na tumjin kre National Highway the landslide thokre school sing no thumni suti law thokre lenga na kop na scenery haina sem na phongdo pawaro yauri miam na section na leina ba lenga na khangan kre official sing mi kop na home sing na leina na bagi athang taw thakre loina na brown sugar yon ba ama NRFM na wara kre pokpa madi sibada register tawna na ba lenga na khangan kre loina na Ain kaina sangjila kiba mitop singi maram da halan kiba da aramba tingon governor Dakshin Krai Warol yauri. Untigi phone liba pause huyalan paugi headlines mupijage. Mangjong na section laudrabusu minister na wa amasung bora marang kaina lady hairakle lepto na surakhiba nongi ising na Imphal amasung akoi badai sing kaya thumjin kre loina na komal lampak ki ISBT ga mayok na bading kuro to oikiba isau gi pibam da photo ga kona na phongli len amasung no na sohal aba Manipur European Union na Euro siamla ba senpa mateng pangani haiduna lauthokre loina na cyclone Rimal gi saitheng da North East Sikkim mi contractor sure Assam amasung Meghalaya da amok sekigni hari section kigni hari Arvind Kejriwal ne interim bell sangdopi hana prayer to ki Supreme Court reject tokre governor ne mi amna mi paigno haina appeal torokli loina na Serap Court complex ising thumjan kre case sei tokre
RCC irang brace lan ba horogani ana CM na phongdokre electric na singmada na hama laikide ahal no PM siram le hari loina na Tribugarda and RDF ki personal nifu hena yorokre warangthem anan KCP amade masigi lami sanglu pakhari gum hiram amata da mari leina de haibu wafam Sangai Express ki headline ma phom khara de sing hengalakle yang silli thabak lokale se minister na sing ichawi bibam yang sing kreso halaba sin kanbagi thabak chattari awang boi new mind phongdok Warol irang turel RCC brace jana ba hokre loina na mioi chongi mathak rescue to kre hari loina airport ke normal operation sathari haibu Warol More lambi da su sing ning khai duna pan ba oiki hai ba phungdorokli loina na nongmai yauna UZ ani fare Azuma pan yo ba paukra mu tena na pizari Mexico gi Israel embassy office mamangda protesters sing chaw no na bagi thodok thokre Putin ge hane ge bodyguard RSC head khan kre hari American nuclear cruise missile yaw submarine deploy to wadauri loina na Imran Khan ge ahum subanupi ge hane ge mapuroi ba khabar banaka Imran ge ukil sing court mamangda putakre hari Israel ge lanpha kungani pan hingna fari loina na Kim Jong South Korea gi amo akai sing langsinduna khana ba hokre haiba waron siaw masini nungti gi phongli ba pau se sing khara de lok thok chaba maroi ba pau makha tarak pasi akoi gi number 9077282001 da call to bidino phongdok piu adongi Call karon nga jeri nga sige thormas da han bala po call ko chari Hello Hello Mingalay phone ga habiu Kai ko ki nang kai ki hawen ki Tapiu Ai aham ba phang ni ai ha yi he ta Hai be he te ba Sai ya Jadi ya kita kalau nak kita itu bang phang cái này rồi ạ. Thì giờ tao vừa mà nó thằng mà thằng đi còn là cái đường chào đi gì rồi ai đi thằng lắm đâu đi cái này ngoài không còn cái đó. Koi thorom se kari nei nong ngai na tabi bage thorom se da khwai digi nong ngai na tabi ba thorom kari lege Vậy ngoài đó bảo vô đi tay. Sing chau bo khot pa kari mate yaw bi da bro Không sai đi cái số này này chứ. Chào gì đi. Sing chau bo gi problem leitre Aduh, anh làm không như này thì cái con đó là cái phân nhiều này nó tới thì quan điểm này thì ôi cái tổng số tiền cái gì Awoi bani sing mani phone da location ning ba se lu yai nhưng mà cái này mà cái quan điểm ra là thì ôi chưa là không hồi cái ra này này khang bai imano ji lei du su khang bai yai kai lege du ma su ina line khang bai yai Wa lening ba lening mo pham da le su sida lei sida muthat ki sida pai khang bai adu khak to su na ta ne hojik kamai to ge bu yum da lei ri ba mayam punomak sin ne sum hai thoi sing thoi ba dum already hojik su dum ya yeng asine samna haibada yum da gi ne thaba ama satki ba mi mana mana thabak chalu ba se ngasi gi mana kadai kadai de chatlu ge haiba se horen hojik chalu ba ayuk chatke chalu ba adu ne horen numidang ngasi gi chalu ba se kadai kadai chalu ge na loina adu gi location ju puthok ba yai Chidi sai sana ne sai phone police yaudra su yeng be ai đi radio da ta ja bane ba ko radio thì chắp lẹ này cái phần kayam kui ge lep ki ba kayam kui ge lep ki ba những cái Warol là tôi là hai cái gì để ra hậu bị cái hai cái gì để ra được một Okay nên cầm hai cái gì này muốn đi dọn cái không lấy gì về này mà cái yang ngoài giờ tham gia rồi đấy Mathangi caller da khudong saba pizari khoi tabi rivesing mayam na khoi koina kana tawjaba sidane sandokjaba program da
lepi na hai ko ya da lepi stop sing na mo hang ora gane lepte ta hai ko sia we ato radio to phada ba gi so dum yol me chenen chen gi bai tare ko do bu hai gre ngatang ko net ya ro do gi hai tare ho ki do budi chumme hello 수산포리기 비라 하려드나 베세포 이렇게 돼 이거사 산타된 tapio 와폼탕 하제가 ngasi기 스페르테 하는 로리버 롤세 ngasi기 에피소드 ꯌꯥꯝ ꯅꯨꯡꯉꯥꯏꯖꯒ꯭ꯔꯦ ꯍꯥꯏꯇꯥꯔꯦ ngasi기 leibak puriba athauba sing leibak ningba kari haitare leibaki kano asaw asangsingjina pukchen sengna kana tobiramo-gadi ngasi aikhoigi sothariba soinairaba sing adagi luklabi singi ngasi phangham thokpa sing phangdriba singju ngasi episode da yauriba singje kari hani taroda yamna nuaijaba haitare kaino haraga ngasi phangdaba kaya phanghanbiba phangamdaba kaya phamam thokpa kaya phanghanbiba asigumba kaya se samana pukchen sengna thamoi sengna samana ubiyum thokpa ubira madi ngasi sotharaba kaya singje khara da orsu min khalamgadara haina sum khanba haitare Sir James ngasigi kano aduga hulsiara battery gi hulsiara masu ubira kre haiba taawda thamoisa atugati engon isada thuglaw haijaba tare aigisu ama samana application ama ka tharaga thamanga tugleraga hojibawda hoini mani response lobidaba ada samana ubire magi leibire haibada Sir James gi team na samana likem da laga mayam ama la khoi sida interaction ga tawga dumana tawgi dumana engon isada phawjai haiba tare Sir James hoi hulsiarse aina ga YouTube ta ga yeba ka da yamna thamoise yam sokjaba haitare aina kamai khange da aisu sarkar na aikoigi yum mai sakhiba sigi ex gracia se kari gumba sarkar ga pibir ta dia dugi paisa de yum kai khara saraba paisa re maduna ga are mudra ai hulsiar betri gi ang lai gi kaina thamoise yam phawjare ngai timing sida ngasigi episode da yawra pom ta aingo da thamoise yamna kari hai nuaijaba Sir James so team mayam la aingo da thin bir ko tumana ga phawjai hai tare Sir James yam nuaijaba hai tare adigi wafam amna Sir James ngarang ise sunita na mokwa moina aina haipet isegi awaba da kari haina awaba hai tare isegi khonjen ta gi aina kana tawe taba phangjaw yam nuaijai ha ise ngarang aingo da mokwa moina bor ki rakib da aigi ko khakta mako isegi ikut mangna aigi ikok thakta bor pibaga samana isada thuklaw phaw karigi damaktono khangde Sir James aikoigi saksu khangnadaba kanano karisu khangnadaba karigino haraga aikoina Diamond TV gi family amada aikoina ngasi pullurabani aikoigi imung amada leimina baga samana ngasi yam toina call tawbiramaga ngati lepkibada aikoigi thamoisida aikoigi yum amada mi ama watpaga yum amada mi wa ama watpadawna nakibadawna samana khallaganda thamoisida nuaidom aurisi kari dagino khangde Sir yam nukide haidare itegi masaksu uru nate adagi isena asagi magi wangang sangang adagi magi wahi wata da tabda kono si yam nuaidaba haibadi uina tawktaba kanda aikoigi family ama watpadawna tawba haibadi ise samna madam sorokola gumba maming lai yam lai aikoigi secretary gumba chesunita wajo hantati kuina tadre aduga mai consensus na basu kaya kana to bugi sumande nungai te haitare saje aikoina ngasigi family Diamond family de yawjerup je ngasigi sargi mapan dagi ne haijaba tare Sir James thaga chari ngarang ichena ga bol pira kudo adumati yam nungai jaba haitare Sir James thaga chari sir thank you nungai thoram sarugi abirakpa mathangi caller damo ko dong saba pijage masini khoigi family se me ampun bagi haitare na pomin na ngak chin manaw na te pomin na drasu adana sigumba platform se leminari me am imung manung dong na haiba tare masina ni naw bira koina inaw na lady bere lu kem da koina laksa kiba ngamjaba khudol tamja kiba khradam wora basu yamba yamna ba na mayam changchan da inaw da so koi laiba mayam dona aina masak taksaba matam da mayam nung sibire ni naw da ngamjaba khajiktam khudol ga tam da hona kiba da haiba tare battery gi huzaki kano to di mamal su yam jani khara hongbo go ra mari ko mina natra jo sakana ta jo koini ta thilak pa yam jan adu mamal si khara yam ani na hai batare anyway apom ke adai sing tumjan ba sing kano to bo si lady hello hello minga lai phone ga ta piu
Sa hay ngasi lang bit ko dum taw jabari phangde. Ning jamai mungana bi makha. Ado bunga city fange. Ising sobi ko bi ba kari kari lege. Ising de taw we sa do ngarang na ga ji. Le ai do nam da ki taw janga. Ning ga ko tan bu taw we ngasi de. Ke dangi khan jaw la. Kai ba dum le me. Mata lo ne tum ka. Ano me am to bu gi. Sundal pa. De nung le bu da gi. Hoi. Dangi tare ngam ni ani ra ti thai. O gam do ngam nung ala ta gi se kre ta ya gi wari do. Hoi. Mai ta bom gang de ba so tan le yam nya. Ai da ka ra in phan pe ba nya ba. Hoi. Mai oi di dam ni di tha gi ti ta ro da gi. Ha na di pning wa no ka no tang ta da me do je ti ma ta da roi na. Ima ba bu le gi gi sum. Sara ko mai am di ne sum. Ai ka de re. Na he ya na. Ai ge gi ko wa ba sa ba. Ai ma ta wa. Ma ka ni sum ku ba ngam na sum ka to ba ngam ne le do yam da sin sum ko ne ta de re. Hoi. Ngai ge. Mai ta ai sum ma ti gi sum pa ni ba jo le le bu de do ai ki cha no tum tam ni ya. Hoi hoi kaso kai. Cha no ta de. Ta ja ta ho de la. Tanja saba matam laksani. Ai di sum ai ju no kan da ka pa ko pa ji ti de di yau da ya mi mo da bu ha ni ai de sa. Tum pa ni bu ko ni ba tum tau do ba de gi. Ai yu ngai je di ora be mo ki na ai di puning ba ro ka tang yang ho di ki lo ni ma. Au pho pa ngam na ba mo kan ma yam te. Ona biu. Thank you. Ai tau di dum tau de ba. Sum tong phang de ngati di. Ang ya. Hoi ngasi haurok pagi hai ba tare haurok ko matam jami khara tangi duna dai de kitang ya nga hale de chila ku su ye. Anyway ta chare thorom sorga birok pa duga khoi tabiri haina khangan birok pa nongai je tabiu wakhal pungning se leita baduni wakhan pungning bo leita ra di tapna dum phajarak chani pomna ma thaga chari sorga birok pa nongai jare thaga chari sorok matai hai ba tare khoi gi slope lane gi school lei du gi opposite mafam du ne khoi gi khongjom khoi gi sol village mapa hai tare lang thabal khunou yorom dai khoi gi lokshi hai tare matam amada di hari ba mafam se lokshi wara ma mafam ne si maning se lokshi pat hai tare swai se mate khra du morom lokshi matai khoi na nganguri matam da aduga si lan thoki ba chine pura lokshi ni se khoi turian amar me ai de khan gre hai tare Turin ji khandring ade de lokshi wara me swai mafam je koi gi thamban chalame lempu gana hoba de gi mayam long khon ba chalame thoibina long khon ba pat tu ni si pa china inspector te ai ge yaw do nung si ba se si gi kaino hai tare si gi pat se si de da khoi gi si de gi kilometer kaino khot ne ba ai gi yum si de gi na si gi kaino si yaw da kaya ai ni mile ani hai tare ko adana kilometer ani makhai swai gi mafam ne adana yam sang ubana te adana khara angang uri aina khara dum wakan tarak pa ai chanu pi leire adagi naunu pa de dokan de yaudri male adamai toro pokan do hai tare ko khoi nung thil sa ayuki sakjara khoi ma sil long kon sa ki bai tare adaga ukabi gumba de nga masa hai tare nga sep ko nga kra ko khara long ko la phara ba lak pai tare ado ima lak pa dong khoi ngai bi ang wa ba dai tare ko ima sa ki bai la ngai ba do ima si sum le heninge u koi ne urak tra di wai de na ko ado mai tau na hai tare and sigi pat si de ne sigi sing jok sali bai tare hojik ti pat oi dre loina lau ado moi gre hai tare thoi bi na long ko la ma phum se hojik ti labuk nga to oi gre ado bu handa ki nong si su ba kan de sing je pek thana lai gre to si mai na tau da na sing na pong pak ko makai lai gre hai tare Mayam call to biu thorom da saruga biu pong do biu dongi ung da phau birok po kalon sing ana na thaga chari punama Hello May ngam tingin gi hipudun sna ti abu ta kun da bujuri di
ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯆꯥꯎꯕꯁꯤꯗꯤ ꯏꯆꯦꯅ ꯍꯥꯟꯅꯕꯨꯗꯤ ꯍꯥꯏꯈꯤꯕꯁꯤ ꯏꯆꯦꯅ ꯍꯥꯏꯈꯤꯕ ꯃꯥꯔꯤꯡꯄꯥꯗꯁꯨ ꯏꯁꯤꯡ ꯌꯥꯝ ꯆꯥꯎꯒꯅꯤ ꯑꯗꯨꯒ ꯆꯥꯛ ꯂꯣꯏꯔꯒ ꯆꯥꯛ ꯆꯥꯕꯤꯅꯕ ꯂꯩꯔꯣꯏ ꯍꯥꯏꯕ ꯋꯥꯔꯤ ꯂꯩ ꯑꯗꯨꯒ ꯂꯣꯏ ꯄꯠꯊꯒꯅꯤ ꯄꯠꯊꯔꯛꯄꯅ ꯑꯩꯈꯣꯏꯒꯤ ꯂꯦꯛꯊꯗꯅ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯂꯩꯇꯕ ꯃꯤꯁꯤ ꯃꯌꯥꯝ ꯑꯃ ꯁꯤꯅꯤ ꯍꯥꯏꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯌꯦ ꯑꯗꯨꯅ ꯁꯣꯏꯗꯤ ꯁꯣꯏꯔꯔꯣꯏ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛꯇꯤ ꯂꯨꯔꯅꯤ ꯑꯩꯈꯣꯏꯁꯦ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯗ ꯆꯦꯡ ꯀꯦꯖꯤꯗ 50 ꯌꯧꯔꯛꯄ ꯃꯇꯝꯗ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯇꯝꯗ ꯄꯦꯔꯨꯛ ꯐꯨꯜꯂ ꯆꯥꯎ ꯃꯥꯏꯔꯦꯟ ꯐꯨꯜꯂ ꯆꯥꯎ ꯄꯥꯟ ꯐꯨꯜꯂ ꯆꯥꯎꯅ ꯄꯦꯔꯨꯛ ꯈꯨꯗꯥꯞ ꯄꯤꯕꯒꯤ ꯋꯥꯔꯤꯗꯣ ꯉꯁꯤꯗꯤ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯍꯥꯏꯔꯛꯄ ꯄꯣꯠꯇꯣ ꯉꯁꯤꯗꯤ ꯆꯦꯡ ꯀꯦꯖꯤ 50 ꯌꯧꯔꯛꯄ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯁꯦ ꯄꯦꯔꯨꯛ ꯐꯥꯎꯕꯗ ꯆꯥꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯤ ꯀꯗꯥꯏꯗꯒꯤꯅꯣ ꯊꯨꯝꯂꯤꯕ ꯏꯁꯤꯡꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯄꯦꯔꯨꯛ ꯂꯧꯔꯨꯔꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄꯗ ꯑꯋꯥꯕ ꯐꯤꯕꯝ ꯑꯃꯅꯤ ꯍꯟꯗꯛꯀꯤ ꯄꯣꯠ ꯑꯁꯤ ꯏꯇꯣꯝꯇ ꯅꯨꯡꯅꯥꯡꯕꯁꯨ ꯄꯣꯛꯏ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯉꯁꯤꯗꯤ ꯈꯣꯡꯒꯥꯁꯦ ꯂꯣꯏ ꯆꯥꯊꯠꯇꯅ ꯊꯥꯡꯉ ꯆꯠꯄꯐꯥꯎ ꯌꯥꯗ꯭ꯔꯦꯗ ꯀꯩꯅꯣ ꯍꯥꯏꯕꯨ ꯏꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯊꯤꯅ ꯆꯥꯎꯃꯟꯈꯤꯗꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯤꯄ ꯇꯧꯕꯁꯤꯗ ꯑꯋꯥꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯍꯤꯡꯁꯦ ꯇꯨꯝꯅꯗꯦ ꯇꯨꯔꯦꯟ ꯀꯥꯏꯒꯗꯣꯔꯦꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯣꯝ ꯆꯠꯀꯅꯤ ꯃꯦꯟ ꯃꯥꯟ ꯇꯥꯕꯖꯥꯠ ꯅꯠꯇꯦ ꯕꯖꯥꯔꯁꯨ ꯉꯔꯥꯡꯗꯤ ꯄꯨꯡ 10:30 ꯑꯗꯨꯋꯥꯏꯗꯒꯤꯅꯤ ꯐꯣꯟ ꯇꯧꯅꯔꯒ ꯍꯥꯟꯅ ꯏꯁꯤꯡ ꯊꯨꯝꯃꯦꯅ ꯀꯧꯅꯕꯁꯦ ꯑꯗꯨꯅ ꯈꯖꯤꯛꯇꯪ ꯊꯤꯟꯕꯗꯗꯤ ꯂꯣꯏꯅ ꯆꯣꯠꯂꯒ ꯂꯩꯍꯧꯔꯦ ꯐꯤꯗꯣ ꯂꯧꯊꯣꯛꯄꯁꯨ ꯌꯥꯗꯕ ꯑꯗꯨꯅ ꯉꯁꯤ ꯍꯥꯏꯒꯠꯂꯨꯕꯁꯨ ꯑꯃꯠꯇ ꯆꯪꯍꯟꯗ꯭ꯔꯦ ꯃꯐꯝꯗꯣ ꯑꯗꯩꯗꯨꯗ ꯗꯨꯀꯥꯟ ꯑꯃꯅꯤ ꯂꯨꯠ ꯇꯧꯏꯅ ꯍꯥꯏꯕꯁꯨ ꯌꯥꯎꯔꯤ ꯑꯁꯦꯡꯕ ꯄꯥꯎꯗꯝꯗꯤ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯂꯣꯏꯅꯕ ꯀꯝꯕꯜꯗꯒꯤ ꯀꯩꯗꯒꯤ ꯃꯈꯥ ꯊꯪꯕꯗꯨꯉꯩꯗꯤ ꯅꯪꯗꯕꯗꯨꯉꯩꯗꯤ ꯂꯣꯏ ꯆꯣꯠꯂꯒ ꯂꯩꯍꯧꯔꯦ ꯈꯔꯉꯩꯗꯤ ꯃꯥꯡꯅꯔꯅꯤ ꯇꯧꯅꯗꯣꯏꯁꯦ ꯍꯣꯏ ꯏꯆꯦ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯋꯥꯕ ꯉꯥꯏꯔꯦ ꯅꯨꯡꯗꯤ ꯃꯇꯝꯁꯦ ꯂꯥꯏꯒꯤ ꯈꯨꯠꯁꯦꯝꯅꯤ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯍꯜꯂꯣ ꯍꯜꯂꯣ ꯁꯥꯔ ꯑꯃꯗꯤ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯈꯨꯔꯝꯖꯔꯤ ꯁꯥꯔ ꯑꯩ ꯀꯥꯔꯣꯡꯗꯒꯤ ꯑꯉꯧꯕꯤ ꯑꯗꯨꯝ ꯀꯝꯗꯧꯕꯤꯕꯒꯦ ꯂꯦꯟꯅ ꯐꯨꯗꯠꯈ꯭ꯔꯕꯗ ꯏꯁꯤꯡꯒꯤ ꯆꯩꯅꯥꯅ ꯀꯝꯗꯧꯕꯤꯔꯤꯕ ꯌꯧꯕꯤꯕ꯭ꯔꯥ ꯏꯁꯤꯡꯒꯤ ꯆꯩꯅꯥꯗꯤ ꯌꯧꯖꯗ꯭ꯔꯦ ꯁꯥꯔ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯥꯏ ꯌꯧꯔꯗꯤ ꯃꯅꯤꯄꯨꯔꯁꯦ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯥꯏꯁꯤꯅ ꯊꯨꯝꯕꯗꯗꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗꯤ ꯂꯣꯏ ꯊꯨꯝꯃꯅꯤ ꯁꯥꯔ ꯑꯗ ꯁꯥꯔ ꯑꯋꯥꯕꯅꯤ ꯑꯩꯈꯣꯏ ꯁꯤ ꯈꯨꯟ ꯃꯃꯥꯡ ꯈꯨꯟ ꯑꯃ ꯑꯅꯤ ꯍꯦꯛ ꯂꯥꯟꯊꯈꯤꯕꯗꯩꯗꯤ ꯑꯗꯨꯝ ꯍꯧꯔꯦ ꯑꯩꯈꯣꯏ ꯁꯥꯏꯁꯤꯅ ꯏꯁꯤꯡꯗꯤ ꯆꯥꯎꯗ꯭ꯔꯦ ꯆꯥꯎꯔꯒꯁꯨ ꯉꯥꯏꯍꯥꯛ ꯖꯔ ꯏꯟꯊꯔꯒ ꯍꯧꯖꯤꯛ ꯑꯗꯨꯝ ꯏꯁꯤꯡ ꯑꯃꯐꯥꯎ ꯂꯩꯇꯦ ꯂꯧꯕꯨꯛ ꯅꯨꯡꯕꯨꯛ ꯄꯨꯡꯀꯪ ꯀꯪꯉꯦ ꯍꯧꯖꯤꯛ ꯁꯥꯔ ꯅꯣꯡ ꯍꯦꯛ ꯍꯥꯡꯕꯒ ꯁꯥꯔ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯋꯥꯕꯕꯨꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯗ ꯃꯌꯥꯝꯗꯤ ꯆꯦꯡ ꯌꯦꯜꯂꯤ ꯌꯦꯟꯗꯦ ꯑꯗꯨ ꯑꯗꯥꯅ ꯍꯥꯏꯅꯕꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯃꯃꯥꯡ ꯊꯥꯒꯤ ꯇꯥꯔꯤꯛ ꯍꯧꯔꯛꯄꯗ ꯑꯃꯨꯛ ꯌꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯦꯜꯂꯤ ꯇꯥꯔꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯃꯨꯛꯁꯨ ꯌꯦꯜꯂꯤ ꯑꯗꯨꯒ ꯇꯤꯟꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯔꯣꯡꯒꯤ ꯈꯨꯟꯒꯤ ꯑꯣꯏꯅ ꯃꯤ 50-50 ꯊꯥꯒꯠꯄꯩ ꯃꯅꯨꯡꯗ ꯃꯤ 90 ꯐꯪꯉꯦ ꯁꯥꯔ ꯑꯗꯨꯒ ꯇꯤꯟꯁꯦ ꯑꯌꯥꯝꯕꯕꯨꯗꯤ ꯑꯣꯏꯗ꯭ꯔꯦ ꯕꯥꯜ 2-2ꯗꯤ ꯑꯣꯏꯔꯦ ꯑꯗꯣ ꯑꯋꯥꯠ ꯑꯄꯥꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯩꯖꯔꯒ ꯑꯗꯨꯝ ꯃꯇꯦꯡ ꯍꯥꯏꯗꯨꯅꯤ ꯁꯥꯔ ꯃꯣꯏꯅ ꯕꯥꯜ 2 ꯄꯥꯡꯕꯤꯔꯦ ꯑꯗꯨꯒ ꯑꯋꯥꯠ ꯑꯄꯥꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯩꯖꯔꯒ ꯀꯨꯞꯇꯕ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯑꯗꯨꯗꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯅꯣꯡꯁꯤꯗꯗꯤ ꯏꯃꯨꯡꯗꯣ ꯑꯗꯨꯝ ꯂꯧ ꯂꯤꯡꯕ ꯌꯥꯗꯧꯔꯦ ꯑꯗꯨꯅꯤ ꯀꯨꯞꯅꯗꯕ ꯇꯤꯟ ꯐꯪꯗ꯭ꯔꯤꯕ ꯀꯥꯡꯕꯨꯗꯨꯗꯤ ꯁꯥꯔ ꯁꯥꯔ ꯍꯣꯏꯒꯤ ꯗꯥꯏꯃꯟꯒꯤ ꯀꯩꯅꯣꯗꯣ ꯏꯁꯤꯡ ꯌꯧꯕ꯭ꯔꯣ ꯅꯍꯥꯟ ꯑꯩꯁꯦ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯁꯨ ꯑꯃꯨꯛ ꯅꯦꯠꯁꯦ ꯑꯃꯨꯛ ꯌꯥꯔꯨꯗ꯭ꯔꯦ ꯑꯗꯨꯒ ꯅꯍꯥꯟ ꯅꯣꯡ ꯆꯨꯕꯗ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯆꯦꯟꯊꯔꯛꯄꯗ ꯑꯩꯒꯤꯁꯤ ꯃꯄꯥꯁꯤꯅ ꯀꯨꯠꯄꯅꯤꯅ ꯈꯔ ꯀꯩꯅꯣ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯁꯤꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯤꯊꯣꯛꯄꯗꯤ ꯁꯤꯊꯣꯛꯑꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯤ ꯇꯨꯔꯦꯟꯒꯤ ꯏꯃꯥꯏ ꯍꯦꯟꯒꯠꯂꯗꯤ ꯁꯤꯊꯣꯛꯈꯤꯕ ꯃꯐꯝꯗꯣ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯀꯗ꯭ꯔꯁꯨ ꯈꯪꯗꯦ ꯑꯗꯣ ꯍꯧꯖꯤꯛꯃꯛꯇꯤ ꯇꯨꯔꯦꯟ ꯏꯃꯥꯏ ꯈꯔ ꯍꯟꯊꯈ꯭ꯔꯦ
turen da turen na te da khong ni da khoi sid khong turen ta chom da ta draga di adum handarakani chom da ta ngai di adum da dum chau khalakadi ni ja hoi hoi anda aina uba da tharo gi chak chabam takchang gi dai do oina charna video thagat do cha gi hui ro da ma yaw de am nu chi khoi ka ka gi hui ne do khoi sid da dum ayam ba lai re hai tare do ga khoi se khoi ai asong gi yum du da lai ba hui ne ba ada khoi sid da lai re ji ma se ha ma da di khang da ba hai tare ada khoi na marak da som da tha hu mari manung da ga som mi chat lu ba je asma ko ina uru da ba gi ban chong ga taw ba ne do sida khoi ka ka na no ma lak pa da purok pa de khoi sid da lai ji khang gre ba hui du na a hojik te lambi khang gra ma se no ma da khoi da hum re la e adum sorok che garin theng bi ga dra ni pakat pa du bu sida dum la e adum hojik so hinga ji le e do som da mu chat lu yi sida mu lai nga si gi so lai ya nu si ja ni ma na khoi nu si ba du ko imung manung dong khale hai tare hojik ki matam da de madam macha masu da pija pithak tor macha masu na mama pa mirai ba noi nei gi da mukta kari to bi ge na hai na matam ne do hui ma da lu na tor bu di tangang ma sem pija ru bu di hui ma pu du na hui ning ba si di kari haru ni ko aduni sara aina no ma hui ma bit ani mak thu gai bi re atu to na khoi da lai da atu hauji shu mu khoi gi tham na ba gi hui ma da ma khoi da dum lai re khoi hui ba angang ba ji di cha lu na to ma pham da dum lai adani khoi gi ama hui a chaw la bam lai du su som da khoi ya man loi ba ne do moi rom da lai bu di khoi rom da lai ba ne hele hai tar adani sa da lai ba da nong chu ro su sai da khoi na pik pani na sida lai khong wak ta ngai re noi gi achau ba sangoi da kulu cho ne nang bo no hui do ina hai ba ada ngangam ne na maru da luk thara mami to pai yeng mami to non dara yeng ka ne bo ko moi khuyeng am lai da ne hui ni sa adani khoi ngang ga se mi da ngang mo dong to bu ne ba du ga noi gi sigi sangoi da lai ru cho mi noi gi sida pak pu ai gi sida da lai khom cha mi cho nang kai do na se lai je na nga lai ga ngang mo da tumina ga chakri po ne nga lai ga adum tumina la so la ga tebon makha se sekta lai ram ga ne ba mu adani khang de thar aga mi phatta ba ma kan to do sar hui nu chi ba man loi na ba na phoi da sing ma ne ko tha kari bu di hai ngai lai te tha kan ta nong ting de khara thuna hangi ba khara bazar manung ga di hau di mi chang han re ye chi phai na nga ga awa ba hai ba do re aduna yum hongdo ga yum da gi tholei sing no karai le ram doi no madu gi mafam sap sap am su khang ning e aduga khun ngak pa gi da ma hai tar ai ni sei stay da lupa kharaga khomjan ta san jabal leiba gai si cheng sa ka wala ga spinning e thinning e hai tar han ba gi oina aduga la ka doi ba no mai chin numit ki sei si di ozana ba volcano hoi tor ga lo hai jal lo ba ne do sei si antang no mai jing di tor roi hai na yu wakhan de lepe aduga hoi tor ga di adu da la ko chen du na moi da tha da ba yai mafam da relief camp du da mayam lai ri du da cheng ora su kari or su thau kari or su hawai khara alu khara tilau khara moro khara lai ra di adum kharcha ni da ko da khoina pidar so moi makun makun da paisa pai ni nungai phai mung da gi tholok ku siaw ni awa ba siaw gani lengang na so dum tong ni taw bu bu di adu mafam kari gu matangai phadra di ga na khan ba ga su khale do no mai chu nu mi se hauju phaw gi di sai se taw ro sira na adu mai na habit khalli hai ta re awang rom da lai ba khoi gi mung manung kang hu ma ju ma khut ta paisa lai na cha na ba thak na ba lai tre cha ba phang tre na hai ba ju dum ya we na karam bazagre da ko paisa lai na cha ba phang tre ba tha ho ji ke ma je lau chan lau ko kai na to ising du na ta thok ja san du ya ra ba na ko mani ada chi gi marak si da lai ji ju ngau ba kang di ngarang ju mu ju hara mu hai kalam ma ga di cha nong ta ba gi po pa ga lai ngai ji da mu ni kha ra di mu na ka to du ne ba sa yam na birani na you are have gi magnitude 5.8 yori ni adum hari ni hai tare manipur gi direct mafam mai ko saida ma gi mafam du kano du ta da bai wa ni hai tare kam ji sa mi ka mi khai nai di da lai ji ju ngau ri da kanu ma to ri sa adu chap chana epicenter ta tar ga di ngarang 5.4 hai tare ngarang ta sari madam saruga birakpa wa sar kana ma thang ko da ku dong ka bi da sa tham da thank you ta sari Hello. Taram luxury. Sir, I told you, I see Karak Mayalaka to get Tongram Bodendro Medina, sir. Tapio. Sir, I know you know Mazahogi, Sing Chow, the Kudung Shaba, Lauraga, Pagi, Telo, Alugi Maman, the Korman Baza, the way Nagamapan,
ꯃꯃꯜꯁꯦ ꯑꯣꯟꯊꯣꯛꯅ ꯍꯦꯟꯒꯠꯈ꯭ꯔꯦꯕꯀꯣ ꯁꯥꯔ ꯑꯗꯒꯤ ꯍꯪꯒꯥꯝ ꯍꯥꯟꯅ ꯑꯩꯈꯣꯏ ꯋꯥꯒꯥꯏꯗꯕꯨꯗꯤ ꯍꯪꯒꯥꯝꯕꯨꯗꯤ ꯃꯄꯨꯟꯗ ꯂꯨꯄꯥ 10ꯗ ꯄꯤ ꯑꯗꯨꯒ ꯏꯝꯐꯥꯜꯗꯅ ꯍꯥꯟꯅ ꯄꯤꯔꯝꯕ ꯍꯪꯒꯥꯝꯁꯤꯅ ꯃꯄꯨꯟꯗ ꯂꯨꯄꯥ 50 ꯄꯤꯕꯗꯨ ꯁꯥꯔ ꯉꯁꯤ ꯂꯨꯄꯥ 50 ꯄꯤꯈ꯭ꯔꯦꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯁꯨꯃꯥꯏꯅ ꯑꯗꯒꯤ ꯃꯌꯥꯝ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯕ ꯁ꯭ꯋꯥꯏꯗꯗꯤ ꯁꯥꯔ ꯁꯥꯃꯨ ꯃꯈꯣꯡꯒꯥꯁꯤ ꯑꯁ ꯀꯔꯤꯅꯣ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯅꯝꯅꯩꯕ ꯃꯌꯥꯝꯁꯤꯅ ꯃꯥꯒꯤ ꯚ꯭ꯌꯨ ꯃꯁꯤꯡ ꯌꯥꯝꯅꯅꯕ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯦ ꯁꯥꯔ ꯍꯔꯥꯎꯕꯗꯧꯅꯀꯣ ꯇꯧꯅꯕ ꯀꯌꯥꯝꯁꯨ ꯑꯗꯨꯝ ꯎꯕ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯕ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯒ ꯉꯁꯥꯏ ꯀꯣꯂꯔ ꯑꯃꯅ ꯑꯩꯈꯣই ꯆꯦꯡꯒꯤ ꯅꯞꯁꯥꯒꯤ ꯆꯦꯡꯁꯦ ꯁꯥꯔ ꯀꯣ ꯑꯩꯈꯣꯏ ꯀꯩꯔꯛꯀꯤꯁꯦ ꯆꯦꯡꯁꯦ ꯆꯥꯡ ꯅꯥꯏꯅ ꯌꯦꯜꯂꯦ ꯁꯥꯔ ꯃꯤ ꯀꯅꯥꯒꯨꯝꯕ ꯑꯇꯩ ꯈꯔꯒꯤꯗꯤ ꯀꯦꯖꯤ 3 ꯌꯦꯟꯕ 4 ꯌꯦꯟꯕ ꯑꯗꯒꯤ ꯁꯨꯡꯌꯦꯟ ꯌꯦꯟꯗꯕ ꯌꯥꯎꯋꯦ ꯍꯥꯏꯔꯤꯁꯦ ꯁꯥꯔ ꯀꯣ ꯃꯁꯤ ꯁꯥꯔ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯁꯤ ꯀꯦꯟꯗ꯭ꯔꯗꯨꯒꯤ MLA ꯑꯩꯈꯣꯏꯁꯤ MLAꯅ ꯇꯧꯔꯒ ꯌꯦꯜꯍꯟꯕꯅꯦꯕꯀꯣ ꯁꯥꯔ ꯑꯗꯨ ꯀꯦꯟꯗ꯭ꯔꯒꯤ MLAꯅ ꯇꯧꯕꯅꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯁꯥꯔ ꯃꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯁꯥꯔ ꯃꯁꯤ ꯚꯣꯠ ꯃꯃꯥꯡ ꯚꯣꯠ ꯃꯇꯨꯡ ꯁꯤ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯌꯦꯜꯂꯦꯕ ꯀꯦꯖꯤ 5-5ꯁꯨ ꯌꯦꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯔꯦꯁꯟ ꯀꯥꯔꯗꯇ ꯌꯥꯎꯕ ꯏꯆꯥꯅꯨꯄꯥ ꯑꯃꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯔꯦꯁꯟ ꯀꯥꯔꯗꯇ ꯌꯥꯎꯕꯗꯨ ꯌꯦꯟꯈꯤꯗꯦ ꯑꯗꯨꯕꯨ ꯚꯣꯇꯔꯤ ꯆꯜꯂꯕ ꯍꯟꯗꯛꯀꯤ ꯚꯣꯠ ꯊꯥꯗꯅꯈꯤꯕꯁꯤ ꯊꯥꯗꯔꯕ ꯃꯇꯨꯡꯁꯤꯗꯗꯤ ꯏꯆꯥ ꯑꯅꯤꯒꯤ ꯍꯥꯏꯇꯥꯔꯦ ꯏꯆꯥꯅꯨꯄꯥ ꯑꯃꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯁꯥꯔ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯐꯪꯉꯦ ꯃꯁꯤ ꯍꯥꯏꯖꯒꯦ ꯇꯧꯖꯕꯅꯤ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯣꯖꯥ ꯕꯖꯟ ꯇꯥꯛꯄꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯏꯁꯤꯡ ꯊꯨꯝꯂꯤꯕ ꯃꯐꯝꯁꯤꯡ ꯑꯌꯥꯝꯕꯁꯤ ꯆꯤꯊꯣꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯌꯥꯝꯅ ꯆꯪꯈꯤꯒꯗꯧꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯤ ꯇꯥꯟꯖꯥꯁꯤꯗ ꯑꯃꯨꯛ ꯅꯣꯡ ꯈꯖꯤꯛꯇꯪ ꯑꯃꯨꯛ ꯆꯨꯁꯜꯂꯛꯄ ꯃꯇꯝꯗ ꯇꯨꯔꯦꯟ ꯑꯅꯧꯕ ꯀꯥꯏꯔꯛꯄꯒ ꯇꯨꯔꯦꯟꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯄ ꯏꯁꯤꯡꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃꯔꯣꯝꯁꯦ ꯑꯗꯨꯝ ꯊꯣꯛꯄꯒꯤ ꯇꯥꯟꯖꯥꯗ ꯂꯩꯔꯦ ꯂꯩꯀꯪꯗ ꯕꯣꯠ ꯊꯧꯕ ꯑꯗꯨ ꯑꯗꯨꯝ ꯊꯣꯛꯑꯦꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯜꯂꯣ ꯍꯜꯂꯣ ꯁꯥꯔ ꯎꯝ ꯐꯣꯟ ꯇꯧꯖꯔꯛꯏ ꯑꯩꯈꯣꯏ ꯀꯤꯁꯟꯇꯣꯝ ꯃꯣꯏꯔꯥꯡ ꯊꯣꯡꯒꯤ ꯄꯥꯔꯦꯁꯣꯔꯤꯅꯤ ꯇꯥꯛꯄꯤꯌꯨ ꯃꯦꯗꯥꯝ ꯁꯥꯔ ꯏꯟꯁꯄꯦꯛꯇꯔ ꯗꯌꯥꯏ ꯃꯌꯥꯝ ꯏꯁꯤꯡ ꯊꯨꯝꯕꯒꯤ ꯋꯥꯅꯕꯁꯤꯗ ꯏꯟꯁꯄꯦꯛꯇꯔ ꯗꯌꯥꯏ ꯉꯔꯥꯡꯒꯤ ꯁꯤꯔꯦꯟ ꯑꯁ ꯑꯔꯣꯏꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯖꯥ ꯆꯤꯡꯂꯦꯟꯒꯤ ꯈꯣꯟꯖꯦꯜꯗꯨꯗꯤ ꯁꯨꯡꯀꯥꯏ ꯀꯥꯏꯗ꯭रे ꯀꯩꯁꯨ ꯃꯥꯟꯗꯕꯅꯤꯗ ꯁꯨꯝ ꯐ꯭ꯂꯦꯚꯔ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯃꯍꯥꯎ ꯑꯃ ꯈꯔ ꯄꯤꯅꯕꯒꯤ ꯁꯨꯝ ꯑꯗꯣ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯅ ꯇꯥꯔꯝꯃꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯔꯝꯅꯤ ꯈꯜꯂꯦ ꯑꯩꯈꯣꯏꯅ ꯑꯗꯒꯤ ꯀꯩꯔꯥꯎ ꯔꯥꯖꯦꯟꯒꯤꯒ ꯁꯥꯕꯗꯣ ꯑꯣꯖꯥ ꯀꯩꯔꯥꯎ ꯔꯥꯖꯦꯟꯒꯤ ꯁꯥꯕꯅ ꯃꯔꯣꯜ ꯑꯃ ꯃꯥꯜꯂꯤꯕ ꯅꯨꯄꯤ ꯁꯥꯔꯦ ꯅꯨꯄꯤ ꯑꯗꯨꯝ ꯊꯣꯛꯂꯛꯏ ꯅꯨꯄꯥ ꯁꯥꯔꯦ ꯅꯨꯄꯥ ꯑꯗꯨꯝ ꯊꯣꯛꯂꯛꯏ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯁꯥꯔ ꯏꯁꯤꯡ ꯆꯥꯎꯋꯦꯅ ꯌꯨꯝꯗ ꯏꯁꯤꯡ ꯆꯥꯎꯋꯦꯅ ꯐꯥꯁꯦꯃꯥꯔ ꯀ꯭ꯋꯥꯇꯔꯗ ꯆꯦꯟꯁꯤꯜꯂꯒ ꯂꯩꯔꯨꯔꯦ ꯐꯥꯁꯦꯃꯥꯔ ꯀ꯭ꯋꯥꯇꯔꯗ ꯏꯁꯤꯡ ꯆꯥꯎꯗꯅ ꯄꯨꯔꯥ ꯌꯨꯝꯗ ꯍꯦꯟꯅ ꯆꯥꯎꯗꯅ ꯊꯣꯛꯂꯛꯑꯦ ꯑꯩꯅ ꯐꯣꯇꯣ ꯑꯃ ꯊꯥꯖꯈꯤꯕꯅꯤ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯣꯛꯂꯛꯄꯒꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯌꯨꯝ ꯀꯩ ꯏꯁꯤꯡ ꯆꯥꯎꯔꯁꯨ ꯁꯥꯔꯒꯤ ꯖꯒꯥ ꯑꯗꯨꯝꯗꯤ ꯏꯁꯤꯡ ꯆꯥꯎꯕꯤꯅꯨ ꯏꯁꯤꯡ ꯆꯪꯍꯟꯕꯤꯅꯨ ꯁꯤꯅꯦ ꯑꯩꯈꯣꯏ ꯈꯜꯂꯤꯁꯦ ꯍꯥꯏꯕꯗꯤ ꯁꯥꯔꯒꯤ ꯖꯒꯥꯗ ꯏꯁꯤꯡ ꯊꯨꯝꯂꯕ ꯏꯁꯤꯡ ꯆꯥꯎꯔꯕ ꯑꯋꯥꯕ ꯇꯥꯔꯗꯤ ꯁꯥꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯨꯗꯤꯡꯃꯛ ꯂꯦꯞꯈ꯭ꯔꯗꯤ ꯃꯤꯌꯥꯝꯁꯦ ꯋꯥꯅꯕꯩ ꯃꯊꯛꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯅꯗꯣꯏꯅꯤꯗꯣ ꯑꯗꯨꯅ ꯁꯥꯔꯒꯤ ꯖꯒꯥꯁꯤꯃꯗꯤ ꯊꯨꯝꯍꯟꯕꯤꯔꯅꯨ ꯍꯥꯏꯅ ꯏꯁꯣꯔ ꯈꯨꯔꯨꯝꯖꯔꯤꯕꯅꯤ ꯁꯥꯔ ꯑꯩꯈꯣꯏꯁꯤꯕꯨꯗꯤ ꯌꯥꯝꯅ ꯊꯦꯟꯕ ꯖꯒꯥꯗꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯁꯦ ꯀꯨꯝꯃꯝꯗꯥꯏꯗ ꯃꯤꯅ ꯐꯣꯇꯣ ꯅꯝꯕꯤꯔꯝꯃꯦ ꯑꯣꯁꯦ ꯇꯣꯡꯉꯤꯁꯦ ꯃꯦꯗꯥꯝꯂꯣ ꯑꯩꯅꯤ ꯁꯥꯔ ꯅꯨꯄꯥꯅ ꯀꯩꯅꯣꯗ ꯍꯥꯞꯄꯒ ꯄꯨꯊꯣꯔꯛꯏꯅꯦ ꯏꯃꯨꯡꯗꯒꯤ ꯂꯥꯟꯕꯨ ꯂꯥꯟꯗ꯭ꯔꯗꯤ ꯃꯣꯇꯣꯔꯕꯨ ꯇꯣꯡꯉꯦ ꯂꯩꯀꯪꯗ ꯑꯗꯨꯅꯤ ꯑꯗꯨꯅꯤ ꯑꯅꯥꯕꯅꯦꯅ ꯏꯁꯤꯡ ꯆꯣꯠꯂꯗꯤ ꯀꯩꯅꯣ ꯇꯧꯅꯦꯅ ꯂꯥꯛꯑꯒ ꯄꯨꯊꯣꯛꯄꯤꯔꯤꯅꯤ ꯑꯁꯤ ꯐꯥꯁꯦꯃꯥꯔꯒꯤ ꯀ꯭ꯋꯥꯇꯔ ꯃꯅꯨꯡꯗꯨꯅꯤ ꯁꯥꯔ ꯂꯥꯟꯒꯤ ꯀꯩꯅꯣ ꯀꯤ ꯏꯟꯁꯜꯂ ꯁꯥꯎꯝ ꯊꯦꯡꯅꯩꯌꯦꯅ ꯑꯃꯨꯛ ꯁꯣꯝꯗ ꯁꯥꯎꯗꯣꯔꯦꯅ ꯅꯣꯛꯄꯗꯩꯗꯤ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯃꯤꯅꯦꯅ ꯑꯗꯨꯕꯨ ꯃꯦꯗꯥꯝ ꯍꯧꯖꯤꯛꯇꯤ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯤꯔꯕ ꯑꯁ ꯍꯧꯖꯤꯛꯁꯦ ꯑꯩ ꯃꯐꯝ ꯑꯃꯗ ꯂꯩꯔꯦ ꯏꯄꯥꯝꯂꯣꯝꯗ ꯍꯣꯏ ꯑꯃꯗ ꯑꯣꯏꯔꯁꯨ ꯈꯔ ꯁꯥꯐꯗꯧꯕ ꯃꯐꯝ ꯌꯦꯡꯉꯒ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅꯤ ꯐꯅꯤ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨꯅꯤ ꯇꯧꯔꯤꯁꯤ ꯃꯇꯥꯡꯒꯤ ꯈꯔ ꯃꯥꯌꯣꯛꯅꯕꯁꯤꯗꯤ ꯁꯤ ꯀꯩꯁꯨ ꯅꯠꯇꯦ ꯍꯣꯏ ꯁꯤꯅ ꯁꯤ ꯌꯥꯄꯣꯠꯇꯦ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯋꯥꯔ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯂꯩꯔꯤꯅꯤ ꯃꯌꯥꯝ
ꯒꯤ ꯑꯣꯏꯕ ꯊꯕꯛꯅꯤꯅ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ ꯁꯥꯔ ꯍꯣꯏ 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 ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯁꯥꯔ ꯃꯊꯪ ꯍꯣꯏ ꯀꯣꯅꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯥꯔ ꯍꯜꯂꯣ ꯍꯜꯂꯣ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯁꯥꯔ ꯑꯩ ꯀꯩꯊꯦꯜ ꯃꯆꯥ ꯕꯥꯕꯨ ꯕꯖꯥꯔꯗꯒꯤ ꯀꯣꯟꯊꯣꯛꯆꯝ ꯈꯦꯗꯥꯗꯦ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯁꯥꯔ ꯑꯍꯥꯟꯕ ꯂꯩꯀꯥꯏ ꯈꯨꯅꯣꯛꯆꯔꯤ ꯁꯥꯔ ꯉꯔꯥꯡꯒꯤ ꯑꯍꯤꯡꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯗꯨꯗꯤ ꯅꯥꯏꯠ ꯐꯤꯂꯝꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯑꯅꯤꯜ ꯀꯥꯄꯨꯔ ꯑꯍꯤꯡꯗꯨꯗ ꯑꯗꯨꯝ ꯂꯣꯏꯐꯧ ꯇꯥꯔꯦ ꯑꯗꯨꯒ ꯍꯣꯏ ꯆꯩꯔꯥꯎ ꯔꯥꯖꯦꯟꯒꯤ ꯈꯣꯟꯖꯦꯜꯗꯨꯕꯨ ꯁꯥꯔ ꯑꯩꯗꯤ ꯂꯩꯕ꯭ꯔꯥꯅꯒ ꯈꯟꯒꯠꯂꯛꯑꯃꯤꯅꯦ ꯋꯥꯈꯟꯗꯣ ꯑꯗꯣ ꯉꯔꯥꯡꯗꯤ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯅꯨꯡꯗꯥꯡꯒꯤ ꯂꯥꯏꯐ ꯐꯣꯔꯃꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯩꯈꯣꯏ ꯕꯤꯗ꯭ꯌꯥꯅ ꯇꯧꯔꯤꯉꯩꯗ ꯑꯩꯅ ꯋꯥꯈꯜꯁꯤꯗ ꯑꯁꯨꯛ ꯀꯨꯏꯕ ꯀꯣꯂꯔꯁꯤ ꯑꯃꯨꯛꯇꯪꯗꯤ ꯐꯪꯖꯒꯦꯅ ꯈꯜꯂꯦ ꯑꯗꯨ ꯗꯥꯏꯃꯟ ꯇꯤꯚꯤꯗ ꯑꯁꯨꯛ ꯀꯨꯏꯕ ꯈꯟꯖꯔꯛꯄꯁꯤꯕꯨ ꯉꯁꯤꯐꯥꯎ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯗꯥꯏꯃꯟ ꯇꯤꯚꯤ ꯇꯣꯛꯒꯦꯒ ꯈꯜꯂꯦ ꯑꯗꯣ ꯉꯔꯥꯡꯒꯤ ꯐꯣꯟ ꯐꯪꯕꯩ ꯋꯥꯅꯤꯗ ꯁꯤꯃꯥꯏ ꯄꯦꯝꯃ ꯇꯣꯛꯑꯝꯅꯤꯗ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯗꯥꯏꯃꯟ ꯇꯤꯚꯤ ꯇꯣꯛꯀꯅꯣ ꯍꯥꯏꯔ ꯃꯥꯜꯂꯦꯕ ꯑꯗ ꯁꯥꯔ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯅꯀꯣ ꯑꯩꯈꯣꯏ ꯁꯤ ꯗꯥꯏꯃꯟꯗ ꯌꯥꯎꯔꯤꯕ ꯑꯍꯟꯁꯤꯡꯒꯤ ꯏꯁꯩ ꯁꯛꯄꯗ ꯃꯈꯣꯟ ꯐꯔꯕ ꯌꯥꯎꯔꯦꯕꯀோ ꯑꯗꯣ ꯑꯩꯅꯒ ꯁꯨꯝ ꯈꯟꯖꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯟ ꯑꯥꯏꯗꯣꯜꯒꯤ ꯇꯥꯏꯞꯇ ꯅꯣꯡꯃꯥꯏꯖꯤꯡꯒꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯔꯒꯤ ꯏꯁꯇꯨꯗꯤꯑꯣ ꯃꯅꯨꯡꯗꯁꯨ ꯌꯥꯝ ꯐꯖꯩꯌꯦꯕ ꯏꯁꯩꯒꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯑꯍꯟꯁꯤꯡꯁꯦ ꯀꯧꯔꯒ ꯁꯛꯍꯜꯂꯒ ꯐꯥꯔꯁ ꯁꯦꯀꯦꯟ ꯇꯥꯏꯕꯒꯥꯟꯗꯣ ꯌꯥꯝꯃꯁꯨ ꯌꯥꯝꯗꯁꯨ ꯄ꯭ꯔꯥꯏꯖ ꯈꯔ ꯄꯤꯕꯤꯕꯒꯥꯅ ꯋꯥꯈꯜꯁꯦ ꯁꯨꯝ ꯈꯟꯖꯕꯩ ꯋꯥꯅꯤꯀꯣ ꯏꯟꯇꯔꯦꯁꯀꯤ ꯋꯥꯈꯜꯗ ꯇꯧꯖꯔꯛꯈꯤꯗꯣꯏꯅꯤ ꯃꯊꯪ ꯍꯧꯔꯛꯈꯤꯗꯧꯔꯕꯅꯤ ꯍꯧꯖꯤꯛ ꯏꯁꯩ ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩ ꯀꯣꯝꯄꯤꯇꯤꯁꯟ ꯇꯧꯗꯣꯔꯦ ꯂꯩꯕꯥꯛ ꯅꯤꯡꯕꯒ ꯃꯇꯝ ꯏꯁꯩꯒ ꯑꯅꯤ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯀꯩꯅꯣ ꯇꯧꯒꯗꯧꯔꯦ ꯀꯣꯝꯄꯤꯇꯤꯁꯟ ꯇꯧꯔꯛꯑꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯞꯇꯦꯝꯕꯔꯁꯨ ꯌꯧꯔꯛꯑꯅꯤꯗꯅꯀꯣ ꯑꯗꯨꯅ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯇꯧꯖꯒꯗꯧꯔꯤ ꯑꯉꯥꯡ ꯑꯍꯥꯟꯕꯗ ꯑꯉꯥꯡ ꯀꯧꯔꯒ ꯑꯗꯨꯒ ꯖꯨꯔꯤ ꯍꯥꯏꯇꯥꯔꯦ ꯖꯨꯔꯤ ꯑꯩꯈꯣꯏꯒꯤ ꯁꯩꯁꯛꯄ ꯑꯗꯨꯝ ꯐꯝꯍꯜꯂꯒ ꯖꯨꯔꯤ ꯑꯣꯏꯍꯜꯂꯒ ꯏꯁꯩ ꯀꯣꯝꯄꯤꯇꯤꯁꯟ ꯇꯧꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯖꯨꯔꯤ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯥꯁꯨ ꯄꯤꯕ encouragementꯁꯨ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯁꯨ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯀꯧꯔꯒ ꯇꯧꯕꯒꯤ ꯊꯕꯛꯁꯤ ꯍꯟꯗꯛꯀꯤ ꯖꯨꯟꯒꯤ ꯇꯥꯡ 24ꯗꯗꯤ ꯁꯣꯏꯗꯅ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯗꯕꯨꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯂꯥꯛꯆꯒꯦ ꯈꯜꯂꯦꯕꯀꯣ ꯑꯗꯩ ꯁꯨꯝ ꯍꯥꯏꯗꯤ ꯏꯁꯩ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕ ꯐꯪꯗ꯭ꯔꯒꯁꯨ ꯑꯍꯟꯁꯤꯡꯁꯤꯅ ꯁꯛꯂꯛꯄꯗ ꯃꯈꯣꯟ ꯐꯔꯕ ꯉꯁꯥꯏ ꯑꯩꯗꯤ ꯁꯥꯔꯒ ꯑꯩꯈꯣꯏꯈꯛ ꯋꯥ ꯇꯤꯚꯤꯗ ꯃꯣꯕꯥꯏꯜ ꯉꯥꯡꯅꯖꯔꯒꯁꯨ ꯇꯥꯔꯤꯗꯨꯗꯤ ꯃꯤ 4,900 ꯂꯤꯁꯤꯡꯒꯤ ꯃꯊꯛꯇ ꯁꯛꯂꯛꯑꯕ ꯃꯤꯅꯦꯕ ꯑꯗꯣ ꯁꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯕꯣꯉꯩꯗ ꯑꯍꯥꯟꯕ ꯐꯣꯟ ꯇꯧꯔꯝꯕꯗ ꯅꯤꯛꯑꯝꯕꯗꯣ ꯑꯅꯤꯁꯨꯕꯗꯩꯗꯤ ꯈꯤꯇꯪ ꯐꯖꯔꯛꯏꯅꯤꯗꯣ ꯋꯥꯔꯤꯕꯨ ꯁꯨꯃꯥꯏꯅ ꯃꯤꯃꯥꯡ ꯊꯣꯛꯄ ꯁꯥꯕꯅꯁꯨ ꯇꯝꯕꯤꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯤ ꯋꯥꯈꯜꯁꯤ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯁ ꯑꯩꯈꯣꯏꯗꯤ ꯅꯣꯏ ꯇꯥꯃꯣꯁꯦ ꯅꯣꯡꯉꯥꯜꯂꯛꯄꯒ ꯑꯩꯗꯤ ꯑꯍꯤꯡꯗ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯥꯏꯌꯦꯕ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯁꯦ ꯑꯗ ꯉꯔꯥꯡꯗꯤ ꯃꯥ ꯅꯣꯡꯉꯥꯜꯂꯛꯄꯒ ꯅꯪ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯗꯣ ꯊꯥꯗ꯭ꯔꯕ ꯍꯥꯏ ꯑꯁꯅꯥꯗ ꯇꯥꯎ ꯌꯦꯡꯉꯣ ꯅꯥꯏꯠ ꯐꯤꯂꯝꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯍꯥꯏꯔꯤꯌꯦ ꯑꯩꯅ ꯑꯍꯤꯡꯗꯒ ꯆꯠꯂꯒ ꯌꯨꯝ ꯁꯥꯔꯣꯒ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯨꯗ ꯑꯃꯨꯛ ꯍꯦꯟꯅ ꯁꯨꯝ ꯃꯥꯟꯖꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯁꯥ ꯑꯗꯨ ꯂꯣꯏꯅ ꯏꯆꯥꯁꯤꯡꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯦꯞꯇꯅ ꯑꯗꯨꯝ ꯂꯣꯏꯅ ꯇꯥꯖꯩ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯨꯡ 12:30 ꯑꯩꯈꯣꯏꯒꯤ FM-ꯒꯤꯗ ꯔꯦꯗꯤꯑꯣꯒꯤ ꯂꯤꯂꯥ ꯂꯥꯛꯄꯗꯣ 12 ꯇꯥꯗ꯭ꯔꯤꯉꯩ ꯑꯗꯨꯏ ꯃꯇꯦꯛꯇꯨ ꯈꯛꯇꯅꯤꯁꯦ ꯑꯩꯈꯣꯏ ꯇꯥꯔꯤꯗꯤ 7:30 ꯄꯥꯎꯒꯨꯝꯕ ꯑꯗꯩ 8 ꯇꯥꯔꯒꯗꯩꯗꯤ ꯅꯪꯍꯧꯔꯔꯣꯏꯅ ꯏꯁꯩ ꯅꯪꯍꯧꯔꯔꯣꯏ ꯑꯗꯨ ꯅꯪꯍꯧꯔꯔꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯔꯥꯡꯗꯤ ꯁꯥꯔ ꯗꯥꯏꯃꯟ ꯇꯤꯚꯤ ꯇꯣꯛꯀꯅꯣ ꯇꯝꯈ꯭ꯔ ꯃꯥꯅꯤ ꯐꯖꯅ ꯐꯪꯉꯦ ꯑꯉꯥꯡꯈꯩꯗ ꯏꯁꯩ ꯈꯜꯂꯦ ꯌꯥꯝ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯁꯥꯔ Thank you. ꯁꯨꯝ ꯄꯨꯛꯅꯤꯡ ꯋꯥꯔꯣꯅ ꯁꯔꯨꯛ ꯌꯥꯖꯔꯤꯅ ꯁꯥꯔ ꯈꯪꯍꯟꯖꯔꯛꯄꯅꯤꯗ ꯁꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯗꯁꯨ ꯇꯥꯔꯤꯅ ꯈꯪꯕꯒꯤ ꯅꯨꯡꯉꯥꯏꯕ ꯂꯩꯖꯩ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯉꯁꯤꯗꯤ ꯁꯥꯔꯁꯤ ꯌꯥꯝ ꯐꯤꯕꯝꯗꯣ ꯑꯉꯥꯡꯁꯨ ꯃꯥꯜꯂꯦ ꯌꯥꯝꯁꯨ ꯐꯤꯕꯝꯗꯣ ꯌꯥꯝ ꯄꯥꯔꯞ ꯇꯧꯔꯒꯕꯀꯣ ꯑꯗꯨꯗꯅꯦ ꯑꯩꯅ ꯉꯁꯤꯁꯦ ꯑꯁꯅꯥꯒꯤ ꯑꯅꯤꯡꯀꯥꯕꯨꯗꯣ ꯃꯥꯜꯂꯛꯈ꯭ꯔꯦꯗꯥꯅ ꯁꯥꯔ ꯅꯨꯡꯉꯥꯏꯖꯔꯦ ꯁꯨꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯝꯖꯔꯒꯦ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯏꯁꯥꯕꯨꯗꯤ ꯄꯥꯊꯔꯦ ꯄꯨꯛ ꯈꯔ ꯀꯪꯖꯕꯩ ꯋꯥꯅꯤꯗ ꯑꯗꯨꯅꯤ ꯏꯁꯥꯕꯨꯗꯤ ꯌꯥꯝ ꯄꯥꯊꯔꯦꯗ ꯄꯨꯛ ꯈꯔ ꯀꯪꯖꯕꯩ ꯋꯥꯅꯤ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯁꯥꯔꯣꯡꯁꯦ ꯑꯌꯥꯡ ꯄꯜꯂꯤꯒꯤ ꯇꯣꯏꯖꯃꯦꯟꯅꯦ ꯇꯥꯛꯄꯤꯌꯨ ꯁꯥꯔꯣꯡ ꯑꯩ ꯋꯥꯐꯝ ꯑꯃꯗ ꯊꯝꯖꯒꯦ ꯇꯧꯕ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯏꯃꯌꯨꯝꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯃꯈꯛ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯔꯦꯅꯨꯁꯦ ꯅꯍꯥꯟꯈꯩꯗꯤ ꯀꯩꯅꯣ ꯇꯧꯗꯕꯅꯤ ꯑꯗꯣ ꯗꯥꯏꯃꯟ ꯇꯤꯚꯤꯗꯗꯤ ꯅꯪꯒꯤ ꯃꯈꯣꯟ ꯌꯥꯝ ꯇꯥꯔꯦ ꯑꯩꯁꯨ ꯗꯥꯏꯃꯟ ꯇꯤꯚꯤꯁꯦ ꯑꯗꯨꯝ ꯌꯦꯡꯉꯤ ꯅꯍꯥꯟ ꯅꯣꯏ ꯑꯉꯥꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕꯒꯥꯏꯗꯣ ꯑꯩꯁꯨ ꯂꯣꯏ ꯌꯦꯡꯉꯤ
ꯑꯗꯣ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯏꯟꯁꯄꯦꯛꯇꯔ ꯀꯌꯥ ꯑꯗꯨꯝ ꯇꯥꯏ ꯑꯩꯗꯤ ꯐꯣꯟ ꯇꯧꯕ ꯍꯩꯇꯦꯅ ꯍꯥꯏꯔꯛꯄ ꯍꯣꯏ ꯋꯥ ꯉꯥꯡꯕ ꯍꯩꯇꯦꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯑꯗ ꯑꯩꯅ ꯀꯩꯅꯣ ꯏꯆꯦꯃ ꯐꯣꯟ ꯇꯧꯕꯕꯨ ꯀꯩꯅꯣꯗꯒ ꯌꯥꯝꯕꯨꯡꯗꯒ ꯑꯝꯇ ꯐꯣꯟ ꯇꯧꯕꯤꯗꯕ꯭ꯔꯥ ꯌꯥꯝꯕꯨꯡꯗ ꯋꯥꯔꯤ ꯁꯥꯕꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯐꯣꯟ ꯅꯝꯕꯔ ꯊꯦꯠꯂꯤꯕꯅꯤ ꯑꯗꯨꯗ ꯑꯗꯨꯝ ꯐꯣꯟ ꯅꯝꯕꯔꯗꯣ ꯁ꯭ꯀ꯭ꯔꯤꯟꯗ ꯂꯩꯕꯅꯤ ꯑꯗꯒꯤ ꯍꯧꯔꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯧꯕꯗꯁꯨ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯁꯥꯔꯅ ꯑꯗꯨꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯑꯗꯨم ꯃꯤꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯅ ꯍꯥꯏꯕ ꯑꯗ ꯑꯩꯗꯤ ꯍꯩꯇꯦ ꯐꯣꯟꯗꯤ ꯌꯥꯝ ꯇꯧꯅꯤꯡꯉꯤ ꯑꯩꯗꯤ ꯍꯩꯇꯦꯅ ꯇꯧꯔꯛꯄ ꯑꯗꯩꯗ ꯑꯩꯅ ꯁꯥꯔꯒꯤ ꯃꯐꯝꯗ ꯀꯩꯅꯣꯗ ꯂꯥꯏꯃꯌꯨꯝꯒꯤ ꯏꯇꯩꯃ ꯑꯅꯤꯇꯥꯁꯨ ꯑꯝꯇ ꯀꯣꯜ ꯇꯧꯕꯤꯔꯛꯑꯣ ꯀꯣꯜ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤꯅ ꯑꯝꯇ ꯍꯥꯏꯕꯤꯌꯣꯅ ꯂꯥꯎꯊꯣꯛꯄꯤꯔꯛꯑꯣꯅ ꯑꯩꯅ ꯊꯝꯖꯒꯦꯅ ꯇꯧꯖꯔꯛꯄꯅꯤ ꯁꯥꯔ ꯃꯤꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯣ ꯍꯥꯏꯔꯨꯕꯗꯤ ꯌꯥꯄꯣꯟꯇꯦ ꯃꯤ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯑꯗꯨꯝ ꯇꯧꯖꯔꯛꯁꯅꯤ ꯇꯞꯅ ꯇꯞꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯃꯌꯥꯝ ꯍꯩꯔꯝꯗꯕ ꯃꯌꯥꯝ ꯑꯃ ꯀꯣꯜ ꯁꯨꯝ ꯇꯧꯕꯗꯒꯤ ꯍꯩꯈꯤꯕꯁꯨ ꯌꯥꯝ ꯌꯥꯎꯔꯦ ꯑꯩꯁꯦ ꯏꯆꯦꯃ ꯑꯗꯣ ꯐꯣꯟ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜꯗꯨ ꯁꯨꯝ ꯌꯦꯡꯉꯦ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯑꯗꯨꯗ ꯌꯥꯎꯕꯁꯦ ꯃꯤꯅ ꯁꯨꯝ ꯇꯧꯅꯔꯛꯄꯗ ꯁꯨꯃꯥꯏꯅ ꯗꯥꯏꯃꯟ ꯗꯣꯅꯔ ꯌꯥꯎꯕ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯁꯨꯝ ꯗꯥꯏꯃꯟ ꯗꯣꯅꯔ ꯌꯥꯎꯕꯒꯤ ꯃꯔꯝꯁꯨ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜꯗ ꯐꯣꯟ ꯇꯧꯕꯗꯒꯤ ꯑꯩ ꯈꯪꯕꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯗꯥꯏꯃꯟ ꯗꯣꯅꯔꯗꯨ ꯌꯥꯎꯈꯤꯕꯅꯤ ꯑꯩꯁꯨ ꯀꯨꯏꯗ꯭ꯔꯤ ꯌꯥꯎꯕ ꯍꯟꯗꯛ ꯆꯍꯤꯗꯩ ꯈꯛꯇꯅꯤꯅ ꯍꯥꯏꯕ ꯑꯩ ꯊꯥ 4-5ꯗ ꯉꯥꯏꯔꯤ ꯗꯥꯏꯃꯟ ꯗꯣꯅꯔꯗꯨ ꯌꯥꯎꯕ ꯑꯅ ꯍꯥꯏꯕ ꯑꯩꯅ ꯑꯗꯣ ꯋꯥꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯦ ꯍꯥꯏꯔꯝꯃꯦ ꯃꯉꯣꯟꯗꯁꯨ ꯏꯆꯦꯃꯁꯨ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯐꯣꯟ ꯑꯗꯨꯝ ꯇꯧ ꯑꯗꯨꯝ ꯔꯤꯁꯤꯞ ꯑꯗꯨم ꯇꯧꯔꯛꯀꯅꯤ ꯐꯣन ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯏꯆꯦꯃ ꯃꯤꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯍꯩꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯃꯤꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕꯗꯨꯒ ꯆꯞ ꯑꯗꯨꯝ ꯃꯥꯟꯅꯩ ꯏꯆꯥ ꯏꯁꯨꯗ ꯇꯧꯕꯅꯦꯅ ꯈꯜꯂꯒꯁꯨ ꯑꯗꯨꯝ ꯇꯧꯕꯤꯌꯣꯅ ꯑꯩꯅ ꯍꯥꯏꯔꯝꯕꯅꯦ ꯑꯗꯣ ꯃꯥꯗꯨ ꯗꯥꯏꯃꯟꯒꯤ ꯆꯦꯅꯦꯜꯁꯦ ꯃꯤ ꯇꯥꯗꯕ ꯗꯣꯅꯔ ꯌꯥꯎꯗꯕ ꯃꯤ ꯑꯇꯥꯕ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨ ꯐꯣꯡꯗꯣꯛꯆꯒꯦ ꯇꯧꯕꯅꯦ ꯑꯗꯨꯒ ꯑꯃꯅ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯆꯦꯡꯒꯤ ꯋꯥꯗꯤ ꯑꯩꯈꯣꯏꯗꯤ ꯁꯨꯛꯌꯦꯟ ꯌꯦꯟꯗ꯭ꯔꯦ ꯃꯃꯥꯡꯗ ꯀꯩꯅꯣ ꯇꯧꯔꯝꯕ ꯊꯥ ꯑꯃꯈꯛꯀꯤ ꯐꯦꯕꯋꯥꯔꯤ ꯊꯥ ꯈꯛꯀꯤ ꯌꯦꯟꯈꯤꯕꯗꯣ ꯀꯦꯟꯗ꯭ꯔꯁꯤ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯀꯔꯤꯅꯦꯕ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤꯅꯤ ꯑꯗꯨ ꯑꯁꯣꯝꯗꯗꯤ ꯃꯤꯒꯤ ꯆꯦꯡ ꯐꯥꯎꯕꯗ ꯄ꯭ꯔꯖꯥꯁꯤꯡꯒꯤꯅꯦ ꯍꯥꯏꯗꯅ ꯒꯣꯗꯥꯎꯟꯗꯒꯤ ꯃꯁꯥꯃꯛꯅ MLA ꯃꯁꯥꯃꯛꯅꯐꯥꯎ ꯆꯠꯂ ꯂꯧꯈꯤꯕ ꯂꯩ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯦꯖꯦꯟꯅ ꯇꯧꯔꯤꯔꯥ ꯑꯗꯨꯒ ꯆꯦꯡ ꯂꯥꯛꯇꯕꯒꯤ ꯑꯣꯏꯔꯤꯔꯥ ꯀꯔꯤ ꯑꯣꯏꯖꯥꯠꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔꯗꯣ ꯀꯥꯔꯗ ꯅꯝꯕꯔꯗꯣ 62 ꯃꯌꯥꯝꯒꯤꯗꯤ ꯑꯗꯨꯝ ꯄꯤꯕ ꯅꯠꯇ꯭ꯔꯣ ꯃꯌꯥꯝꯒꯤꯗꯤ ꯌꯦꯟꯕ ꯁꯣꯝꯒꯤ ꯃꯦꯗꯥꯝ ꯍꯣꯏꯒꯤ ꯀꯥꯔꯗꯇ ꯌꯥꯎꯗꯦ ꯍꯥꯏꯕꯒꯤꯔꯕ ꯀꯥꯔꯗꯇ ꯌꯥꯎꯗꯦ ꯇꯧꯕꯗꯣ ꯑꯗꯨꯝ 64ꯒꯤꯗꯤ ꯑꯃꯨꯛ ꯃꯃꯥꯡꯗ ꯊꯥ ꯑꯍꯨꯝꯒꯤ ꯌꯦꯟꯈ꯭ꯔꯦꯕ ꯄꯨꯂꯞ ꯑꯩꯈꯣꯏ ꯊꯨꯡꯍꯧꯗꯕ ꯒ꯭ꯔꯨꯞꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯃ ꯐꯪꯉꯤꯁꯤꯒꯤ ꯃꯇꯨꯡꯗ ꯃꯣꯏ ꯊꯥ ꯑꯍꯨꯝꯒꯤ ꯄꯤꯈ꯭ꯔꯦꯕ ꯑꯗꯨꯒ ꯑꯩꯈꯣই ꯂꯦꯝꯍꯧꯔꯤꯕ ꯑꯩꯈꯣꯏ ꯀꯩꯅꯣꯗꯣ 62ꯒꯩ ꯑꯋꯥꯜꯍꯧꯕꯈꯩꯗꯣ ꯑꯩꯅ ꯃꯔꯛꯇꯁꯨ ꯊꯝꯖꯈ꯭ꯔꯕꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯥꯔꯗ ꯔꯤꯅ꯭ꯌꯨ ꯇꯧꯗꯣꯏꯅꯤ ꯑꯃꯨꯛ ꯄꯤꯈꯠꯂꯛꯑꯣꯅ ꯀꯩꯅꯣꯗ DCꯗ ꯄꯤꯈꯠꯂꯛꯑꯣꯅ ꯑꯩꯈꯣꯏ DCꯗ ꯏꯁꯥ ꯆꯠꯂꯒ ꯊꯤꯟꯖꯔꯨꯔꯦ ꯀꯥꯔꯗꯁꯤꯡꯗꯣ ꯑꯗꯣ ꯔꯤꯅ꯭ꯌꯨ ꯇꯧꯕꯗ ꯂꯤꯁꯇꯨ ꯊꯣꯛꯂꯛꯇꯦ ꯍꯥꯏꯕꯒꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯗꯤꯀꯣ ꯔꯤꯅ꯭ꯌꯨ ꯇꯧꯕꯗ ꯌꯥꯎꯔꯛꯇꯕꯒꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯕ ꯈꯪꯗꯦ ꯀꯔꯤ ꯀꯩꯅꯣꯒꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ 62ꯒꯤ ꯒ꯭ꯔꯨꯞꯇꯨꯁꯨ ꯑꯗꯒꯤ ꯍꯥꯟꯅ ꯐꯪꯈꯤꯕ ꯒ꯭ꯔꯨꯞꯇꯨꯒꯤꯁꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯐꯪꯗꯦ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣꯗꯤ ꯆꯦꯡꯒꯤꯗꯤ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯍꯥꯏꯕꯤꯔꯛꯄ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕꯤꯔꯛꯄ ꯋꯥꯈꯜꯂꯣꯟ ꯈꯔ ꯁꯥꯔꯒꯤꯗꯤ ꯆꯦꯡꯁꯦ KG 5 ꯑꯗꯨꯃꯛ ꯐꯪꯕ꯭ꯔꯥ ꯑꯖꯣ ꯃꯣꯏꯔꯥꯡꯆꯥ ꯑꯗꯨꯝ ꯐꯪꯖꯩ ꯍꯥꯏꯇꯥꯔꯦꯅꯦ ꯆꯦꯡ ꯑꯗꯨꯝ KG ꯁꯨꯅ ꯄꯤꯗꯕꯗꯤ ꯇꯧꯗꯦ ꯑꯗꯨꯝ ꯐꯪꯉꯦ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯀꯣꯂꯔꯗ ꯑꯩ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕꯗꯤ ꯐꯪꯗꯕꯅꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯗꯕꯅꯤ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯈꯥꯡꯉꯕꯣꯛꯇꯒꯤ ꯊꯣꯛꯆꯣꯝ ꯏꯃꯥ ꯀꯩꯅ ꯁꯅꯥꯅꯤ ꯏꯆꯥꯁꯦ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯃꯇꯩ ꯆꯥꯗꯕ ꯑꯋꯥꯕ ꯉꯥꯛꯇ ꯑꯩꯅ ꯍꯥꯏꯗꯕꯁꯨ ꯁꯨꯝ ꯃꯤꯌꯥꯝꯅ ꯁꯨꯝ ꯈꯪꯅꯔꯦ ꯍꯧꯖꯤꯛꯁꯦ ꯋꯥꯟꯖꯤꯡ ꯊꯣꯡꯁꯤ ꯀꯥꯏꯒꯤꯅ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎꯕ ꯃꯃꯥꯡ ꯁꯨꯝ ꯈꯥꯡꯉꯕꯣꯛ ꯄꯥꯠꯇꯨꯁꯤꯗ ꯏꯁꯤꯡꯁꯤ ꯌꯥꯝ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯁꯤꯒꯤ ꯁꯃꯛ ꯃꯤꯄꯥꯏꯖꯕ ꯍꯥꯏꯇꯥꯔꯦ
ꯑꯋꯥꯕꯗꯨ ꯅꯪꯗꯦꯕ ꯑꯩꯈꯣꯏ ꯌꯨꯝꯁꯤ ꯊꯥꯗꯣꯛꯑꯝꯃꯒ ꯏꯆꯥ ꯅꯨꯄꯤꯗꯒ ꯂꯩꯕ ꯌꯥꯎꯔꯦ ꯃꯃꯥꯡ ꯆꯍꯤꯗ ꯑꯗꯨꯒ ꯒ꯭ꯌꯥꯁ ꯊꯋꯥꯟꯒꯤ ꯁꯤ ꯑꯣꯏꯌꯦ ꯑꯩꯈꯣꯏꯅ ꯂꯧꯕꯅ ꯑꯁꯤꯁꯨ ꯄꯤꯔꯦ ꯂꯥꯛꯇꯕ ꯍꯟꯗꯛꯅꯃꯛ ꯏꯁꯤꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯌꯦꯅ ꯍꯥꯏꯗꯧꯔꯤꯗ ꯑꯁꯤꯒꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯁꯤꯁꯨ ꯑꯃꯨꯛ ꯏꯃꯥꯅ ꯈꯪꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯒ꯭ꯌꯥꯁꯁꯦ ꯂꯥꯛꯇꯕ ꯍꯟꯗꯛꯁꯦ ꯑꯣꯀꯦ ꯀꯨꯏꯔꯦꯕ ꯑꯣꯀꯦ ꯒ꯭ꯌꯥꯁ ꯂꯥꯛꯇꯕ ꯀꯨꯏꯔꯦꯕ ꯀꯔꯤ ꯒ꯭ꯌꯥꯁꯅꯣ ꯒ꯭ꯌꯥꯁ ꯀꯝꯄꯦꯅꯤꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯗꯣ ꯊꯧꯕꯥꯟꯗꯩꯅꯦꯕ ꯑꯗꯨ ꯃꯣꯏꯅ ꯂꯥꯛꯇꯦ ꯁꯤ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯅꯣ ꯑꯗꯣ ꯂꯩꯕꯅꯣ ꯏꯁꯥꯅ ꯄꯥꯏꯕ ꯒ꯭ꯌꯥꯁꯀꯤ ꯀꯝꯄꯦꯅꯤ ꯃꯃꯤꯡ ꯈꯪꯗꯕ꯭ꯔꯣ ꯊꯣꯛꯐꯝ ꯒ꯭ꯌꯥꯁ ꯀꯥꯏꯅ ꯂꯩꯗꯅꯀꯣ ꯑꯊꯣꯛꯐꯝ ꯑꯣꯏꯔꯝꯅꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯊꯣꯛꯐꯝ ꯒ꯭ꯌꯥꯁ ꯊꯧꯕꯥꯜ ꯒ꯭ꯌꯥꯁ ꯑꯗꯨ ꯒ꯭ꯌꯥꯁ ꯀꯪꯂꯩꯄꯥꯛ ꯒ꯭ꯌꯥꯁ ꯀ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯀꯔꯤ ꯃꯃꯤꯡ ꯑꯩꯈꯣꯏꯗꯤ ꯑꯣꯏꯒꯦ ꯈꯪꯗꯕ ꯑꯩꯈꯣꯏꯗꯤ ꯊꯧꯕꯥꯜꯒꯤꯅꯦꯕꯀꯣ ꯑꯗꯨ ꯃꯃꯤꯡꯗꯨ ꯑꯃꯨꯛ ꯈꯪꯉꯝꯒꯅꯤ ꯑꯗꯨ ꯀꯨꯏꯔꯦ ꯂꯥꯛꯇꯕ ꯏꯆꯥ ꯅꯨꯄꯥꯗꯁꯨ ꯑꯝꯇ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣ ꯍꯥꯏꯗꯅ ꯍꯟꯗꯛꯇꯤ ꯏꯁꯤꯡꯗꯤ ꯍꯣꯏ ꯏꯃꯥ ꯍꯣꯏꯅ ꯑꯗꯣ ꯈꯪꯖꯟꯒꯗꯕꯅꯤ ꯏꯃꯥ ꯃꯃꯤꯡ ꯈꯪꯒꯗꯧꯅꯤ ꯑꯗꯨꯒꯤꯁꯨ ꯏꯃꯥꯅ ꯍꯥꯏꯖꯅꯤꯡꯕ ꯑꯗꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯐꯖꯕ ꯊꯥꯔꯛꯄ ꯏꯃꯥꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯥ ꯄꯨꯁꯄ ꯊꯣꯏꯅ ꯁꯟꯗꯣꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯥꯅ ꯅꯣꯛꯂꯤ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯨꯝ ꯅꯣꯛꯂꯒ ꯁꯨꯝ ꯇꯥꯖꯩ ꯑꯗꯨꯒ ꯏꯁꯇꯥꯐ ꯄꯨꯝꯅꯃꯛ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯐꯖꯕ ꯄꯨꯔꯛꯄꯤꯌꯨ ꯍꯥꯏꯅ ꯏꯃꯥꯅ ꯃꯥꯡꯒꯣꯟ ꯄꯤꯖꯔꯤ ꯑꯁꯤ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯁꯤꯡꯊꯨꯝꯕ ꯏꯝꯐꯥꯜꯒꯤ ꯀꯩꯊꯦꯜ ꯃꯅꯨꯡ ꯄꯥꯎꯅꯥ ꯀꯩꯊꯦꯜ ꯑꯇꯩ ꯄꯥꯎꯅꯥ ꯀꯩꯊꯦꯜꯗ ꯂꯩꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯣꯖꯥ ꯒꯨꯔꯨ ꯊꯨꯝꯕ ꯌꯥꯝ ꯌꯥꯎꯔꯦ ꯏꯁꯤꯡ ꯆꯤꯡꯊꯣꯛꯅꯕꯒꯤ ꯇꯣꯉꯥꯟꯕ ꯀꯌꯥ ꯑꯃ ꯊꯣꯛꯏ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯇꯥꯕꯤꯗ꯭ꯔꯕ꯭ꯔꯣ ꯇꯜꯂꯦꯕ ꯐꯣꯟ ꯇꯧꯔꯒ ꯇꯜꯂꯕ꯭ꯔꯣ ꯖꯦꯅꯤꯇꯥ ꯀꯅꯥꯅꯣ ꯐꯣꯟ ꯄꯥꯏꯕꯤꯔꯤꯗꯨꯕꯣ हेलो जनिता नत्रब्रो थमजरगे को दुदी बसंती तुम्हारा नाम क्या है दुतौरिन हेलो मैडम लाइन नम तले बिजी को आई कॉलम तलो खचरके हेलो मिंगले फोंग हाबियो तापियो करी वफम हाबिनिंग ꯉꯥꯡꯒꯤ ꯑꯗꯨꯒ ꯑꯁꯦꯡꯕꯒꯤꯗꯣ ꯑꯩ ꯇꯥꯍꯧꯗꯦ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯩ ꯂꯥꯛꯇꯗꯅ ꯑꯩ ꯇꯦꯞꯇ ꯇꯥꯕꯅꯦꯕ ꯃꯩ ꯂꯥꯛꯇꯗꯤ ꯌꯥꯗꯦꯕ ꯃꯩ ꯂꯥꯛꯇꯗꯤ ꯌꯥꯗꯦꯕ ꯃꯩ ꯂꯥꯛꯀꯥꯟ ꯇꯥꯕ ꯇꯦꯞꯇ ꯇꯥꯕ ꯅꯦꯠꯗꯣ ꯂꯩꯇꯕ ꯑꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯉꯔꯥꯡ ꯑꯔꯣꯏꯕꯩꯗꯤ ꯇꯥꯍꯧꯔꯦ ꯃꯔꯛꯀꯤꯗꯣ ꯇꯥꯍꯧꯗ꯭ꯔꯕ ꯃꯔꯛꯀꯤꯗꯣ ꯑꯗꯨ ꯇꯥꯍꯧꯗ꯭ꯔꯗꯤ ꯑꯗꯨꯋꯥꯏꯗꯨꯅꯤꯅꯦ ꯑꯗꯨꯗꯤ ꯃꯤ ꯀꯞꯅꯕꯩ ꯃꯇꯥꯡ ꯇꯧꯁꯟꯅꯕꯩ ꯃꯇꯥꯡ ꯌꯧꯔꯕꯅꯦꯕ ꯑꯗꯨ ꯊꯋꯥꯏ ꯆꯥꯗꯦ ꯑꯗꯨ ꯇꯥꯍꯧꯗ꯭ꯔꯦ ꯃꯩ ꯂꯥꯛꯇꯗꯅ ꯊꯣꯛꯄꯅꯤꯗ ꯑꯩꯗꯤ ꯗꯣ ꯂꯩꯇꯕꯅꯤꯅ ꯃꯩ ꯂꯥꯛꯀꯥꯟ ꯇꯥ ꯃꯩ ꯂꯥꯛꯇꯗꯤ ꯑꯗꯨꯝ ꯊꯣꯛꯑꯦꯕ ꯑꯋꯥꯕꯅꯤ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯉꯔꯥꯡꯒꯤ ꯀꯩꯅꯣꯒꯤ ꯑꯃꯔ ꯂꯥꯛꯄꯩ ꯃꯇꯥꯡꯗꯣ ꯁꯥꯔ ꯂꯤꯟꯊꯣꯏꯅ ꯂꯩꯊꯣꯛ ꯂꯩꯕꯩ ꯃꯇꯥꯡꯗꯗꯤ ꯑꯁ ꯅꯥꯜꯂꯦ ꯂꯤꯟꯊꯣꯏꯅ ꯂꯩꯊꯣꯛꯑ ꯂꯩꯕꯗꯣ ꯀꯩꯅꯣꯅ ꯑꯃ ꯂꯥꯛꯑꯒꯥꯟꯗ ꯂꯩꯊꯣꯛꯑꯒ ꯂꯩꯕꯒꯤ ꯑꯃꯅ ꯋꯥ ꯉꯥꯡꯉꯛꯄꯩ ꯃꯇꯥꯡꯗꯣ ꯍꯣꯏ ꯄꯨꯡ ꯌꯥꯝ ꯇꯥꯖ ꯊꯤꯜꯂꯝꯒ ꯃꯥꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯊꯣꯛꯑꯒ ꯂꯩꯕꯗꯨꯒꯤ ꯂꯩꯊꯣꯛ ꯂꯩꯕꯩ ꯃꯇꯥꯡꯗꯣ ꯑꯗꯣ ꯉꯔꯥꯡ ꯑꯗꯣ ꯃꯊꯪꯒꯤ ꯅꯍꯥꯟꯒꯤ ꯂꯩꯊꯣꯛꯑ ꯂꯩꯕꯗꯣ ꯅꯍꯥꯟꯒꯤ ꯃꯇꯥꯡꯗꯣ ꯇꯥꯔꯝꯃꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯒꯗꯧꯕꯀꯣ ꯅꯍꯥꯟ ꯇꯥꯍꯧꯗꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯐꯣꯟꯁꯨ ꯂꯩꯇꯕꯅꯤꯅ ꯌꯨꯇꯨꯕ ꯇꯥꯗꯕꯁꯨ ꯐꯣꯟ ꯂꯩꯇꯕ ꯑꯩ ꯀꯤꯠꯇꯕꯩꯗꯤ ꯀꯤꯠꯇꯦꯠ ꯃꯆꯥꯅꯦ ꯀꯔꯤꯅꯣ ꯑꯗꯣ ꯏꯆꯜ ꯀꯔꯤ ꯁꯨꯔꯤꯒꯦ ꯍꯧꯖꯤꯛꯕꯨ ꯀꯩ ꯅꯣꯝꯃꯤꯒꯦꯕ ꯏꯆꯟꯁꯤ ꯀꯩꯅꯣ ꯐꯅꯦꯛ ꯈꯔ ꯇꯦꯛ ꯁꯥꯔꯤ ꯑꯗꯣ ꯐꯅꯦꯛꯀ ꯁꯥꯔꯒ ꯐꯣꯟ ꯑꯃ ꯄꯥꯏ ꯉꯝꯗ꯭ꯔꯗꯤ ꯀꯩꯒꯤꯅꯣꯃꯤ ꯌꯥꯝꯅ ꯐꯣꯟ ꯌꯥꯝ ꯄꯤꯔꯨꯕ ꯅꯠꯇꯦꯃꯤ ꯍꯧꯖꯤꯛꯇꯤ ꯐꯅꯦꯛ ꯁꯥꯕ ꯃꯤ ꯄꯩꯁా ꯌꯥꯝ ꯐꯪꯅꯔꯗꯥꯏꯅꯦ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯍꯦꯛꯄ ꯁꯥꯕꯅꯤꯅ ꯋꯥꯕ ꯃꯣꯏꯔꯥꯡ ꯍꯦꯛꯄ ꯄꯨꯟꯅ ꯅꯥꯀꯟ ꯍꯜꯂꯛꯄꯅꯤꯅ ꯋꯥꯕ ꯍꯣꯏꯅꯦ ꯑꯗꯨꯅꯤ ꯆꯟꯅ ꯋꯥꯅ ꯁꯨꯖꯔꯤ ꯅꯣꯝꯖꯔꯤꯗꯨꯗ ꯌꯥꯝ ꯄꯤꯗ꯭ꯔꯁꯨ 9,000 9,000 10,000 ꯄꯤꯕ ꯑꯝ ꯇꯧꯔꯗꯤ ꯉꯁꯥꯏꯒꯤ ꯋꯥꯔꯤꯒ ꯇꯥꯗ ꯑꯩꯈꯣꯏꯒꯤ ꯈꯛꯀꯤ ꯋꯥ ꯅꯠꯇꯦꯀꯣ ꯄꯥꯎ ꯇꯥꯕ ꯌꯥꯔꯦ ꯗꯤꯁꯀꯁꯟ ꯇꯥꯕ ꯌꯥꯔꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯆꯦꯅꯦꯜꯒꯤꯁꯨ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯩ ꯍꯧꯖꯤꯛꯇꯤꯀꯣ ꯌꯨꯇ꯭ꯌꯨꯕꯔ ꯃꯌꯥꯝꯅ ꯑꯗꯩ ꯍꯧꯖꯤꯛꯇꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯄꯩꯁꯥ ꯐꯪꯉꯦ ꯀꯥꯏꯅ ꯍꯥꯏꯅꯕꯗꯨꯗꯩꯀꯣ
ꯑꯗꯨꯝ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗ ꯍꯦꯛꯇ ꯃꯇꯩ ꯃꯅꯥꯎꯗꯩ ꯍꯧꯔꯒ ꯀꯔꯤꯗꯒꯤ ꯍꯦꯛꯇ ꯄꯪꯊꯥꯗ ꯊꯥꯒꯠꯇꯅ ꯆꯦꯅꯦꯜ ꯃꯌꯥꯝꯁꯦ ꯋꯥꯏ ꯆꯥꯏꯔꯝꯅꯤ ꯍꯥꯏꯔꯕ ꯉꯁꯥꯏ ꯑꯃ ꯍꯥꯏꯕꯤꯔꯝꯕꯗꯣ ꯊꯣꯡ ꯃꯈꯥꯗ ꯀꯩꯅꯣ ꯇꯧꯋꯦꯅ ꯑꯩꯈꯣꯏ ꯊꯣꯉꯥꯝ ꯕ꯭ꯔꯖꯦꯟꯗ꯭ꯔꯣꯅ ꯍꯥꯏꯕꯤꯔꯝꯕꯗꯣ ꯑꯣꯖꯥ ꯕ꯭ꯔꯖꯦꯟꯅ ꯍꯦꯛꯇ ꯏꯁꯤꯡ ꯆꯥꯎꯕꯗꯣ ꯍꯦꯛꯇ ꯃꯥꯒꯤ ꯚ꯭ꯌꯨꯁꯦ ꯌꯥꯝꯅꯕꯅꯦ ꯅꯝꯕ ꯍꯣꯠꯅꯕꯗ ꯃꯤꯁꯤꯡꯁꯤ ꯃꯆꯥ ꯏꯁꯤꯡ ꯇꯥꯕ ꯀꯟꯅꯤ ꯈꯪꯗ꯭ꯔꯕꯅꯦꯕ ꯉꯁꯥꯏꯒꯤ ꯃꯥꯏ ꯚ꯭ꯌꯨꯁꯦ ꯌꯥꯝꯅꯕ ꯃꯆꯥꯗꯣ ꯅꯥꯎ ꯃꯥꯏ ꯁꯟ ꯏꯁ ꯗꯥꯏꯡ ꯑꯅ ꯃꯥꯁꯦ ꯏꯔꯣꯏꯔꯤꯅ ꯏꯆꯟ ꯑꯃ ꯑꯣꯏꯔꯦ ꯉꯝꯕꯣꯏꯌꯨ ꯏꯆꯟ ꯍꯣꯏꯅ ꯉꯝꯕꯣꯏꯌꯨ ꯏꯆꯟꯀꯣ ꯀꯩꯁꯨ ꯉꯝꯗꯕ ꯂꯩꯇꯕꯅꯤ ꯏꯆꯟ ꯃꯇꯝ ꯈꯔ ꯆꯪꯕꯩ ꯋꯥꯅꯤꯀꯣ ꯁꯣꯏ ꯉꯝꯖꯅꯤꯗ ꯁꯣꯏ ꯉꯝꯖꯅꯤ ꯑꯗꯨ ꯏꯆꯟ ꯅꯣꯡꯃ ꯂꯩꯔꯀꯥꯟꯗ ꯂꯩꯔꯦꯅ ꯍꯥꯏꯔꯛꯑꯣ ꯍꯣꯏ ꯁꯥꯔ ꯅꯤꯡꯒꯗꯧꯅꯤ ꯄꯥꯟꯗꯝ ꯑꯃꯗꯤ ꯂꯩꯗꯧꯅꯦꯕꯀꯣ ꯂꯩꯒꯦꯅꯗꯤ ꯈꯜꯂꯤ ꯁꯥꯔ ꯈꯟꯗꯧꯅꯦ ꯁꯦ ꯅꯕꯨꯡꯒꯤꯁꯨ ꯑꯩ ꯀꯥꯔ ꯂꯩꯔꯝꯗꯦ ꯑꯩ ꯕꯥꯏꯛ ꯂꯩꯔꯝꯗꯦ ꯀꯔꯤꯝ ꯂꯩꯔꯝꯗꯦꯕ ꯁꯥꯏꯀꯜꯐꯧ ꯂꯩꯔꯝꯗꯦ ꯋꯥꯔꯤꯐꯥꯎꯕꯀꯣ ꯁꯨꯝ ꯍꯣꯠꯅꯔꯗꯤ ꯁꯨꯝ ꯇꯝ ꯉꯝꯃꯛꯏꯅꯤꯗꯅ ꯀꯣ ꯑꯗꯣ ꯄꯨꯟꯁꯤꯁꯦ ꯁ꯭ꯇ꯭ꯔꯒꯜꯅꯦ ꯑꯗꯣ ꯍꯦꯛꯇ ꯂꯣꯏ ꯂꯩꯔꯝꯕꯕꯨꯗꯤꯀꯣ ꯏꯁꯥꯅ ꯇꯥꯜꯂꯒ ꯁꯨꯔ ꯅꯣꯡꯃ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩꯕꯅꯦꯕ ꯑꯗꯨꯅꯦ ꯃꯤꯅ ꯊꯣꯡꯉ ꯁꯨꯝ ꯆꯥꯕꯗꯤ ꯏꯁꯥꯅ ꯇꯥꯟꯖꯔꯒ ꯍꯨꯃꯥꯡ ꯃꯟꯅ ꯆꯥꯕꯒꯤ ꯈꯨꯍꯥꯎꯁꯤꯗꯤ ꯀꯔꯤ ꯌꯥꯝꯒꯅꯤ ꯁꯧꯒ꯭ꯔꯤꯗ ꯊꯣꯡꯉꯁꯨꯀꯣ ꯍꯥꯎꯕꯗꯣ ꯑꯗꯣ ꯏꯆꯟ ꯑꯗꯨ ꯌꯥꯝꯅ ꯍꯧꯖꯤꯛ ꯐꯤ ꯁꯥꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤꯗꯣ ꯉꯝꯖꯅꯤ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯖꯅꯤ ꯐꯕ ꯑꯗꯨꯝ ꯑꯣꯏꯁꯤꯀꯣ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯔꯟꯖꯟ ꯅꯥꯎꯆꯥ ꯊꯥꯒꯠꯆꯔꯤ ꯗꯥ ꯖꯦꯝꯁ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯇꯥꯛꯄꯤꯔꯦ ꯅꯨꯡꯉꯥꯏꯖꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯋꯥꯏ ꯍꯩꯅꯗꯦ ꯅꯨꯡꯉꯥꯏꯔꯤ ꯍꯩꯅꯩꯌꯦ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯖꯦꯅꯤꯇꯥ ꯉꯁꯥꯏꯗꯣ ꯁꯥꯗ꯭ꯔꯦꯗꯣ ꯇꯉꯥꯡꯗꯤ ꯇꯥꯕ ꯑꯩꯅ ꯁꯥꯔꯅ ꯈꯨꯝꯃꯛꯄꯗꯩ ꯐꯣꯟꯗ ꯇꯥꯗꯕ ꯍꯥꯏꯇꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯉꯁꯥꯏ ꯀꯣꯂꯔ ꯑꯃꯅ ꯍꯥꯏꯈꯤꯗꯥꯏꯅꯦ ꯁꯥꯔ ꯃꯣꯏ ꯀꯩ ꯂꯝꯒꯤꯅꯣ ꯈꯪ ꯉꯁꯥꯏ ꯗꯤꯟꯕꯥꯜ ꯑꯅꯤꯅꯤ ꯌꯦꯜꯂꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯣꯏꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯃꯨꯛ ꯌꯨꯝꯁꯦ ꯂꯣꯏ ꯁꯨꯏ ꯑꯗꯨꯒ ꯗꯤꯟ ꯃꯅꯥꯇꯦꯠꯇꯨ ꯀꯩꯗꯧꯗꯣꯏꯅꯣꯕ ꯗꯤꯟ ꯃꯅꯥ 8 ꯄꯤꯔꯛꯑꯦꯕ ꯑꯥꯎ ꯑꯗꯣ 8ꯇꯨꯅ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯒꯤ ꯈꯔ ꯁꯣꯛꯇꯦ 5 ꯐꯪꯉꯦ ꯑꯗꯨꯒ ꯃꯥꯡꯒꯣꯟꯗꯨꯃ ꯀꯨꯞꯆꯔꯦ ꯑꯗꯨꯒ ꯑꯇꯦꯛ ꯀꯥꯏꯗꯨꯅ ꯃꯊꯛꯇ ꯑꯃꯨꯛ ꯂꯣꯏ ꯂꯣꯜꯂꯒ ꯑꯍꯣꯕꯗ ꯁꯤꯟ ꯉꯝꯗ꯭ꯔꯦ ꯗꯤꯟꯕꯥꯟ 5-6 ꯆꯪꯉꯦ ꯀꯃꯥꯏꯅ ꯃꯅꯥ 8ꯇꯨꯅ ꯀꯩꯗꯧꯗꯣꯏꯅꯣꯕ ꯁꯥꯔ ꯌꯥꯝ ꯂꯨꯔꯦꯅꯤ ꯇꯧꯔꯤꯁꯤ ꯆꯦꯂꯤꯕꯦꯝꯃ ꯑꯗꯩ ꯈꯤꯇꯪ ꯍꯦꯛ ꯆꯤꯟ ꯀꯜꯂꯣꯒꯅ 10 ꯐꯪꯖꯩꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗ꯭ꯔꯦ ꯆꯤꯟ ꯈꯤꯇꯪ ꯀꯜꯂꯒ 10 ꯐꯪꯉꯦꯕ ꯍꯣꯏ ꯅꯨꯄꯤ ꯊꯣꯛꯄ ꯀꯥꯡꯕꯨꯅ 10 ꯐꯪꯉꯦ ꯅꯨꯄꯥ ꯂꯧ ꯆꯠꯄꯅ 8 ꯄꯤꯔꯛꯑꯦꯕ ꯑꯩꯈꯣꯏꯗꯤ ꯊꯣꯛꯍꯧꯗ꯭ꯔꯦ ꯁꯥꯔ ꯑꯗꯣ ꯑꯗꯩ ꯑꯩꯈꯣই ꯆꯦꯡꯗꯤ ꯍꯟꯗꯛ ꯊꯥꯔꯒ ꯉꯔꯥꯡ ꯅꯍꯥꯟꯁꯦ 4 ꯌꯦꯜꯂꯦ ꯑꯗꯨꯒ ꯁꯥꯔꯒꯤ ꯏꯁꯄꯦꯛꯇꯔ ꯌꯥꯝ ꯅꯨꯡꯉꯥꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯇꯥꯖꯔꯤ ꯁꯥꯔ ꯁꯔꯨꯛ ꯌꯥꯕꯁꯦ ꯇꯣꯏꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯁꯥꯔ ꯌꯨꯝꯗꯣ ꯑꯁ ꯈꯪꯗꯦꯗ ꯁꯥꯔ ꯂꯩꯐꯝ ꯆꯥꯐꯝꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯦ ꯑꯃꯃꯨꯛ ꯍꯣꯟꯖꯜꯂꯦ ꯑꯃꯃꯨꯛ ꯇꯧꯏ ꯅꯣꯡ ꯑꯃꯨꯛ ꯇꯥꯔꯦ ꯑꯃꯨꯛ ꯌꯨꯒꯅꯤ ꯑꯃꯨꯛ ꯁꯦꯝꯖꯤꯟꯒꯅꯤ ꯗꯤꯟ ꯃꯅꯥ ꯁꯦꯒꯥꯏꯗꯨꯅ ꯑꯃꯨꯛ ꯀꯨꯞꯀꯅꯤ ꯍꯜꯂꯣ 이bungo 부khari mane mane ꯃꯥꯃꯦ ꯃ ꯇꯔꯥꯝ ꯅꯣꯛꯆꯔꯤ 이자 이만에 이까이 쿰나저리 이자 많이 많이 이미 자들이 부khari도 린트렌도 ꯌꯥꯝ ꯆꯥꯎꯔꯦ ꯑꯗꯣ 이마가 이자가 ꯐꯣꯟꯁꯦ ꯇꯧꯔꯛꯏꯅꯤꯅꯦ 이bungo 이자가 ꯇꯝꯐꯝꯅꯤꯅꯦ ꯑꯋꯥꯅ ꯀꯩꯒꯨꯝ ꯇꯧꯕꯗ ꯏꯆꯥꯗ ꯐꯣꯟ ꯍꯦꯛꯇ ꯇꯧꯅꯤꯡꯕ ꯍꯣꯏ ꯃꯥ ꯇꯥꯛꯄꯤꯌꯨ ꯑꯗꯣ ꯉꯔꯥꯡ ꯏꯆꯥꯒꯤ ꯇꯌꯥꯏꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯏꯃꯥ ꯍꯦꯔꯣꯒ ꯍꯦꯔꯣꯅꯤꯒꯤꯅ ꯃꯔꯣꯟ ꯐꯖꯔꯤꯕ ꯁꯟ ꯂꯣꯏꯕꯒꯤꯒ ꯍꯥꯏꯔꯛꯄꯗꯣ ꯑꯩꯅ ꯏꯃꯥ ꯑꯩꯅ ꯁꯟ ꯂꯣꯏꯔꯛꯏꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯏꯆꯥꯅ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅꯒ ꯐꯪꯉꯗꯤ ꯑꯁꯨꯃꯥꯏꯅꯒ ꯀꯩꯅꯣꯒ ꯂꯧꯕ ꯌꯥꯔꯗꯤ ꯑꯩꯁꯦ ꯋꯥꯕ ꯈꯔ ꯐꯗꯧꯅꯤꯀꯣ ꯈꯟꯖꯥꯠꯅꯤ ꯈꯪꯉꯕ ꯑꯋꯣꯏꯕ ꯅꯆꯥꯅ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯄꯤꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩꯅ 인덕 누가이래고 아니 이마이고 난 나누고 아니 아직 지가 아니 하리니고 농당이다 아니 녹보다 나도 녹과 미나 나오이가 하이가 하이저서 노이나 녹닝 막간다나 아두가 아주 망가자니 제 오자 증명기 마콘 내 오자 까라올라지 마콘 가두디 마모이디 라이 하오래다 모이디 라이 하오래 망가자니 이마이고 노아이래 오이바 이마나바 마얌주 강나바 방자래 이사기 다이먼 비비 따르고다기 아다이디 아이게
ꯑꯩꯁꯤ ꯏꯆꯥꯗ ꯄꯥꯎ ꯑꯃꯗꯤ ꯇꯝꯕꯁꯦ ꯑꯗꯨꯝ ꯀꯥꯎꯔꯕꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯋꯤꯅꯦ ꯏꯕꯨꯡꯉꯣ ꯅꯣꯡꯃ ꯏꯃꯥꯅ ꯀꯩꯅꯣ ꯗꯥꯝꯗ ꯗꯣꯂꯥꯏ ꯊꯥꯕꯤꯗ ꯀꯩꯅꯣ ꯇꯧꯕ ꯆꯠꯂꯦ ꯍꯥꯏꯕꯗꯨꯗ ꯃꯤ ꯂꯝꯒꯤꯗꯤ ꯏꯁꯩꯁꯦ ꯑꯗꯨꯝ ꯁꯛꯅꯔꯛꯑꯦꯕꯀꯣ ꯑꯗꯩꯗꯤ ꯏꯁꯩ ꯁꯛꯑꯣ ꯂꯩꯀꯥꯏ ꯁꯨꯝ ꯍꯥꯏꯕꯗꯨꯗ ꯏꯃꯥꯗ ꯏꯁꯩ ꯁꯛꯑꯣ ꯍꯥꯏꯕ ꯑꯩ ꯏꯀꯥꯏꯕꯩ ꯅꯨꯡꯁꯥꯅ ꯃꯔꯣꯝ ꯁꯥꯕꯅꯦ ꯑꯩ ꯀꯣꯛ ꯉꯥꯎ ꯀꯩꯅꯣ ꯇꯧꯅꯦ ꯐꯝꯃꯒ ꯁꯛꯎ ꯍꯥꯏꯌꯦꯕ ꯑꯗꯩ ꯁꯛꯄꯤꯉꯥꯏꯗ ꯑꯃꯨꯛ ꯂꯩꯗꯤ ꯑꯩꯅ ꯍꯦꯔꯥ ꯑꯩꯅ ꯏꯆꯥꯒꯤ ꯗꯥꯏꯃꯟ ꯇꯦꯕꯤ ꯇꯥꯔꯤꯕꯨ ꯗꯥꯏꯃꯟ ꯇꯦꯕꯤꯗ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯁꯛꯏꯕꯨ ꯑꯩ ꯉꯝꯃꯣꯏꯗ꯭ꯔꯅꯦ ꯀꯥꯏꯅ ꯏꯃꯥꯁꯦ ꯁꯛꯇꯤ ꯑꯃ ꯏꯁꯥꯁꯤꯗ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯦꯅꯦ ꯑꯗꯩꯗꯤ ꯑꯩꯁꯦ ꯑꯩꯅ ꯁꯛꯀꯦ ꯍꯥꯏꯔꯦ ꯏꯃꯥꯁꯦ ꯊꯣꯛꯑꯦꯕ ꯈꯣꯡꯅ ꯀꯔꯣꯟ ꯊꯥꯡꯉꯤꯅꯣ ꯃꯤꯠꯅ ꯀꯔꯣꯟ ꯌꯦꯡꯉꯤꯅꯣꯁꯨ ꯈꯪꯗꯦ ꯄꯨꯟꯁꯤꯗ ꯑꯗꯨꯏꯗꯣ ꯄꯥꯏꯕꯗꯨ ꯄꯨꯟꯁꯤꯗ ꯑꯗꯨꯅ ꯑꯍꯥꯟꯕꯅꯦꯕꯀோ ꯑꯗꯩꯗꯤ ꯏꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤꯕꯨ ꯃꯤꯠꯁꯤ ꯇꯤꯡꯈꯠꯇꯅ ꯎꯏꯁꯜꯂꯒ ꯏꯁꯩꯗꯣ ꯑꯅꯤ ꯁꯛꯈ꯭ꯔꯦ ꯂꯩꯕꯥꯛ ꯅꯤꯡꯕ ꯂꯥꯏꯁꯣꯜ ꯏꯁꯩ ꯑꯃꯒ ꯑꯗꯨꯒ ꯃꯌꯥꯝꯅ ꯄꯩꯁꯥ ꯊꯥꯕꯗ ꯏꯆꯦ ꯃꯤꯠꯇꯣ ꯄꯥꯡꯊꯣꯛꯑꯣ ꯍꯥꯏꯔꯝꯕꯁꯨ ꯌꯥꯎꯋꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯃꯧꯅ ꯏꯆꯥ ꯅꯨꯄꯤꯒꯨꯝꯕ ꯃꯃꯥ ꯅꯪꯗꯤ ꯏꯟꯊꯣꯛ ꯅꯨꯡꯁꯤꯈ꯭ꯔꯦꯀꯣ ꯀꯥꯏꯅ ꯉꯛꯁꯝꯗ ꯀꯣꯟꯕꯤꯔꯝꯕꯁꯨ ꯌꯥꯎꯋꯦ ꯃꯤꯠꯇꯤ ꯀꯟꯅ ꯎꯏꯁꯜꯂꯒ ꯁꯛꯈ꯭ꯔꯦ ꯏꯃꯥꯗꯣ ꯏꯁꯩꯗꯣ ꯑꯗꯣ ꯏꯆꯥꯒꯤ ꯃꯄꯥꯅꯦꯕꯀோ ꯄꯨꯟꯁꯤꯗ ꯀꯥꯏꯗꯕꯨ ꯏꯁꯩ ꯁꯛꯎꯗꯣꯏꯅ ꯑꯩꯅ ꯁꯨꯝ ꯇꯤꯚꯤ ꯁꯨꯝ ꯁꯛꯄꯗꯨꯗꯤ ꯑꯁ ꯑꯩꯁꯨ ꯉꯝꯅꯤꯅꯒ ꯈꯜꯂꯛꯄꯗꯨꯅꯤꯗ ꯍꯩꯕ ꯐꯖꯗꯕ ꯏꯁꯩꯒꯣ ꯁꯛꯈ꯭ꯔꯦ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯑꯩꯅ ꯏꯆꯥꯗ ꯇꯝꯅꯤꯡꯕꯁꯤꯁꯨ ꯑꯗꯣ 이싱도 turen 이런 이싱도 ꯌꯥꯝ ꯆꯥꯎꯔꯦ ꯏꯆꯥꯒꯤ ꯇꯌꯥ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯏꯆꯥꯒꯤ ꯀꯩꯅꯣꯗꯨꯁꯨ ꯂꯥꯛꯅꯤꯡꯉꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯄꯨꯈꯥꯎꯗꯣ ꯏꯃꯥꯒꯤ ꯏꯊꯟꯗ ꯑꯗꯣ ꯁꯤ ꯋꯥꯏꯇꯣꯡꯒꯤ ꯊꯣꯏꯕꯤꯗꯣ ꯅꯍꯥꯟꯗꯣ ꯐꯣꯟ ꯇꯧꯔꯦ ꯏꯆꯦ ꯑꯩꯁꯦ ꯐꯣꯟ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯦ ꯐꯣꯟ ꯇꯧ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯇꯧ ꯌꯥꯗ꯭ꯔꯥ ꯅꯪ ꯀꯩꯒꯤꯅꯣ ꯏꯀꯥꯏꯔꯦ ꯃꯥ ꯍꯥꯏꯕ ꯀꯨꯏꯅ ꯇꯧꯃꯟꯗꯗꯅ ꯀꯩꯗꯧꯕ ꯏꯀꯥꯏꯔꯤꯅꯣ ꯇꯧ ꯌꯥꯗ꯭ꯔꯥ ꯍꯥꯏꯈꯤꯕꯅꯦ ꯑꯗꯣ 이마제 ꯈꯪꯗꯦ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯂꯥꯛꯇꯤ ꯂꯥꯛꯅꯤꯡꯉꯤ 이마제 ꯂꯥꯛꯀꯦ ꯑꯗꯨꯗꯤ ꯈꯟꯕꯅꯤ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ 이마 마tam ama soidana laksanidima ko matam ama soidana laksani ꯍꯣꯏ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯁꯤ ꯇꯥꯔ ꯍꯤꯡꯖꯔꯤꯅꯤ ꯀꯣ ꯏꯕꯨꯡꯉꯣꯀꯣ ꯐꯅꯤ ꯃꯥ ꯊꯦꯡꯛ ꯌꯨ ꯍꯣꯏ 타가ച്ച리 매டம் 소로블라 keno tawi haitare goldi tawbiram yedu pat tat pai batare sing sauring sida sing sawi marak dai tare no hangna mo jago yam saro no hang tu male som ni sing jing na koi khom na lo koi sa lai de as nagin ni as nei masi jagoi kana sari haitare do aikoina matam amada mayam so dum koi diamond gi family haitare koi family mayam yauraga haitare mateng panguraba koi ole somda leirurabani matamda koina satpa kanda haitare koina ga mateng panguba cheng chak phiron mayam mateng panguba da wakhal taraga dum lehorabani adubu kari haidoino magi anawa haigadra kari haidoino khangse adu ising saugraba maraksida haitare awaba khangde magi masadadi mayam ne khangne mayam maming masana maming de topa ma kowni haitare adubu mai wari su nuksigi bane ba dum koina expose tor pumatam mayam gi machana yum da lebe yaron yum de tan thui ko le kana sengbra lanbra khangde ko sengba de su mana hai gi badane ada phubi bane ko le chek na machin da se sujin bi maya da siloi te gan tor ole som da ga lebe da koina firo na da gi ke kudol tam da na de ole som da gi koi mayam chalu matung de manipur mayam na su koina expose tor bu de mateng pang da ole som de yam kan tor ole som mayam lai children home mayam lai sigum ba se dum adu handak ti ma se thola ga sumaina mayam marak tamu lai ba male le sing chaur ba marak sida hai tare adu koi haksang gi khwang yo dore be sing se tawris mathang kolam lo ko chage hello taram lok chari Chopolan lagi mane majamini. Tapi ima kari habini. Masih di wahong sih kena dia sanjung lang lah sebab.
이마 제가 사실 다비는 못 판게 뭐 아이는 다비는 못 판거든요. 아கும் 머리 소리 내 쉐이다 판거 봐. 와홍도 도 야다 좀 야야다 봐. 쉐이디가 좀 판게 봐. 도 쉐이가 다버서 빵빵데. 나 쉐이디 판데. 도 이샤기 세긴낸다. 와홍이 막 하대. 이래서 세네라 뭐 산토이 벌리라. 돈 사봐. 아까 나도 이샤기 릴라 파리 자라는 세워도 못한 바다. 나테 Sundra naulana bai ba dong asi ai dabi ni mo panga da noi li la san to prana mo mai sai la sarai ai ni sai ju la te karim la te wa hong ji karim la te kan di li lam di la ya ba ma nei ma lo ka wa na na lo ka na te da man tu na te lo ka ki ma ka no ki ma kha ni ne na bro si wa hong ki ma kha da ne ba lai ji ju la ye ba li la adai na adung hang ba 파변 하리 쉐이 다비는 브람마탄바 칼레 나이 학당 이마 쉐이 칼링이 마농다 학당 아코이 넷 야다버기 하이타레다 이데 야기다버니 뿡카이 묵기다니 아타이데 좀 야버니 마 파이 토롬라이 타야이라이 로이막라이 데마 라이 두부디야다 쉐이 마탄도 아두 뿡카 아마 라타바 호이 아두기 좀 가나다 아두 아코이 주세영디 예레 호이 아시 아데 이슈누파 마 하콤 로홍 버네바 아두주 쿰시 난 뭐 다들 그래. 누가 시각 강의에. 아주 휴는 밤디 방들이 마주 누비 마사가 레래. 누나 뭐 마ям지 마칸. 아주 이 다 그래. 니 밤에 나리 자네 마사 여기 알고원. 아주 방들이. 아주 시작이 스베타 야 이해도 많아 이해라. 내가 거기 좀 농아니고. 마사가 제 강조 보라가 만지 만도한테나 가라지 서탑을 레리 가나기 이문과 와리 cái đó thì cái gì đi là để bay vào chứ nó anh này chứ thì cái này đó ta mà đây vậy rồi ai cái gì đi là để bay vào chứ nó anh 이마 이엔버기 칸 검시데 이마 거의 수로가 노모가 달버기 칸시 거의 레이타버도 보디 빠따레 이마 자닝아이 레이트레 버기 고동사다버 레이레 하이버도 예라가 힝바둠 야이베 이마 그래서 거기나 예라로이도 보니나 하이타레 adugi sarupudi ma hoi subangam da hai ba modi lei koi ma adu subangam madi ne adum yumda lei ba mi singchina thodang khara ka longna ba samna hai ba da sahi tarani pan gi makha da lei ba lairik tam mani ko ma lairik sum tam lei ba di sum pa da na pung kun mari di lairik pa roi tum gi pung ni pan khai do kan da ni pan ohum hai ri ni ko ni pan ma tumba ni pan ma thabak suba aduga hona ba khot pa gi thabak samai tor ga ni pan ohum kun mari hai tare punsi ko no mo da pung ni pan ohum khai do ga nipan ama tumba nipan ama hot aba nipan ama sige dum tangkak sing lauro kan imung manung dagi magi su angang dung mana ngamba imung gi mateng khar pangjan ba yum dagi adugi sahi me yai chan dur manam khara hona ba mathak tunam khara hona ba khara mathak tunam khara khoi pulap punjan na gane imung manung gi hai tare dum sen je ketang kadai da no thokna bagi hona ba thodam khak sang ye daga su bane na imung do da leiba mi taruk tare leiraga mi mana kathian thokra mana ma sing yoro mana loi ba imung do sum thak le di imung do nung hai ba songa moy Sakot sung mo ado taragadi thodang si khara lomina ba ita phammaga ko ngasi pesa phangdar su thama leiraga pesa phangma ya ba thobam do sanbi khangge mora sabani khangge ko chengum tha ba su mi ai ba ji chengum tha ba je dum kombi ka le nai de chengum tha ya re ba yongi ka ma da yam phabadi dum sarunu ko ka na khai we henu fai ba ka ma du dum phan torga na thra thori na smaina pareng rek saraga saru khara leiru raga sangoi da ka aga maning da ka aga mana ma sing da ting kan da spawn du leiraga moi kano da nam go ji ke to we ari ho ji spawn da na tabasu ano go meam thu eba youtube da ne mushroom ji ka mai na tha ge na youtube te yeng kan da ne as mushroom ko tha ja roi bi thu le bu ji ko na han leira ma technology se state of phabo thu eba anu mai to da na mi ma na ne du thodang da lo 45 days da no mi ni fu ma ni de sengum yon be ya 마기 쟁공 길로 더 질로 밤에 안 비고 배사 스마이토도 이몽들이 많아 먹게 너무나 봐 염다 하우스와이프 어리는 비디오 타박 떠야 돌아가는데 그다이도 너무 마 엠보이드리니 강대 피론기니 강대 까이 너무 하이다래 마기 ngasi phangder ju yai ba ngasi ke no me in ba ngasi yon gi ba potun hafta hang do phang ju yai ba lupa sanga dang or su lang na ba lising dang or su lang na ba adu dai ta ma lominar kan da hai tare ma aduna tata di ngasi mlm na sen yela ma sune mai piram do ka su ko lupa lak tara di ka su piram mo ba mi ma imung ami ko na bona da lupa lising mani piram manga piram ke da ro ni ma ko aduna ai khoi me ya ma suk ya ma sigi kana na piru ne ya aduna mlm na sen yelo hai ba leite
ꯁꯨꯕ ꯅꯣꯝꯕ ꯃꯁꯤꯗ ꯍꯦꯟꯅ ꯐꯕ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯀꯣꯜꯁꯨ ꯂꯥꯛꯇꯕꯅꯦ ꯏꯁꯥꯅ ꯉꯥꯡꯈ꯭ꯔꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯅ ꯏꯃꯥꯗ ꯇꯥꯛꯆꯕ ꯅꯠꯇꯦ ꯏꯃꯥꯅ ꯍꯦꯟꯅ ꯂꯣꯏ ꯈꯪꯉꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯟꯈꯠꯂꯛꯂꯤꯕ ꯁꯤꯗꯩꯗ ꯂꯩꯔꯤꯕ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯊꯧꯔꯝꯁꯤ ꯇꯥꯔꯤꯁꯤ ꯌꯥꯝꯃꯤ ꯔꯦꯗꯤꯑꯣꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛ 3-4 ꯇꯥꯕꯤꯔꯤꯅꯤ ꯗꯦꯟ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕꯤꯔꯤꯅꯤ ꯇꯤꯚꯤꯗ ꯌꯦꯡꯕꯤꯔꯤꯅꯤꯀꯣ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯃꯣꯇꯤꯚꯦꯠ ꯇꯧꯅꯕ ꯑꯩꯈꯣꯏ ꯑꯃꯒ ꯑꯃꯒ ꯏꯟꯁꯄꯤꯔꯦꯁꯟ ꯇꯧꯅꯅꯕ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏꯗꯧꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯍꯥꯏꯕ ꯇꯥꯔꯦ ꯁꯦꯟꯒꯤ ꯆꯪꯐꯝꯗꯤ ꯑꯗꯨꯝ ꯂꯩꯒꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯟꯗꯣꯏꯁꯦ ꯑꯩꯈꯣꯏ ꯅꯥꯔꯛꯇꯕꯗꯨꯅꯦꯕ ꯅꯥꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯁꯦꯜ ꯀꯅꯥꯅ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯍꯪꯁꯦ ꯁꯤ ꯄꯥꯎꯈꯨꯝꯁꯦ ꯐꯪꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯣꯕ ꯑꯗꯨ ꯐꯪ ꯉꯝ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯕꯅꯦꯕ ꯑꯗꯨꯗꯩ ꯍꯦꯟꯕ ꯀꯩꯝ ꯂꯩꯇꯦꯕ ꯍꯣꯏ ꯑꯩ ꯅꯥꯔꯛꯑꯁꯨ ꯑꯩꯒꯤ ꯁꯅꯥ ꯃꯇꯨꯝ ꯃꯌꯥꯝ ꯂꯩꯌꯦ ꯁꯅꯥꯒꯤ ꯂꯤꯛ ꯃꯌꯥꯝ ꯂꯩꯌꯦ ꯑꯗꯨ ꯍꯥꯏꯕꯗꯨꯅ ꯑꯃꯅꯤꯀꯣ ꯑꯗꯨ ꯁꯨꯝ ꯂꯩꯈ꯭ꯔꯦꯕ ꯑꯗꯨ ꯁꯨꯡꯅ ꯅꯠꯇꯕ ꯑꯩ ꯅꯥꯔꯛꯑꯀꯥꯟꯗ ꯑꯩꯒꯤ ꯅꯥꯕꯁꯦ ꯀꯅꯥꯅ ꯗꯥꯏꯇ ꯂꯧꯕꯤꯒꯗꯣꯏꯅꯣ ꯑꯩꯈꯣꯏ ꯃꯥ ꯂꯩ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯂꯩ ꯑꯩꯈꯣꯏ ꯆꯦ ꯂꯩ ꯑꯩꯈꯣꯏ ꯗꯥ ꯂꯩ ꯃꯣꯏ ꯑꯗꯨꯝ ꯇꯧꯖꯅꯤ ꯑꯗꯣ ꯑꯗꯨ ꯋꯥꯗꯨꯗꯤ ꯇꯣꯛꯎ ꯋꯥꯅꯦꯕ ꯃꯣꯏ ꯇꯧꯔꯣꯏ ꯍꯥꯏꯕ ꯅꯠꯇꯦ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯋꯥꯔꯀꯥꯟꯗ ꯃꯣꯏ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯄꯨꯕꯅꯤ ꯈꯪꯗꯦ ꯂꯪꯕꯅꯤ ꯈꯪꯗꯦ ꯇꯧꯗꯤ ꯇꯧꯔꯛꯀꯅꯦꯕ ꯕꯠ ꯏꯃꯨꯡ ꯑꯃꯗ ꯂꯩꯈꯥ ꯇꯥꯕꯁꯦ ꯑꯅꯥꯕ ꯌꯧꯔꯛꯄꯗꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯥꯕ ꯃꯇꯝꯗ ꯌꯦꯛꯂꯛꯄ ꯃꯇꯝꯗ ꯑꯩ ꯏꯊꯟꯗꯒꯤ ꯄꯨꯊꯣꯛꯆꯅꯕꯁꯦ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ ꯋꯥꯍꯪ ꯑꯃ ꯍꯪꯕꯤꯌꯨ ꯍꯪꯕ ꯌꯥꯏ ꯍꯣꯠꯅꯕ ꯌꯥꯏ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ 10,000-15,000 ꯐꯥꯎꯕꯗꯤ ꯑꯩ ꯀꯥꯏꯊꯣꯛꯑꯀꯥꯟꯗ ꯍꯦꯜꯊ ꯏꯟꯁꯨꯔꯦꯟꯁ ꯑꯃ ꯌꯥꯎꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯧꯖꯤꯛꯇꯤ ꯍꯦꯜꯊ ꯏꯟꯁꯨꯔꯦꯟꯁꯀꯤ ꯁ꯭ꯀꯤꯝꯗ ꯆꯟꯅꯉꯩ ꯂꯩꯔꯦ ꯃꯥꯔꯀꯦꯠ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯁꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯁꯤꯡ ꯀꯦꯁꯂꯦꯁ ꯑꯣꯏꯕ ꯈꯟꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯆꯧꯕ ꯍꯣꯁꯄꯤꯇꯥꯜꯗꯅꯦ ꯁꯔꯚꯤꯁ ꯇꯧꯕ ꯑꯗꯨꯒ ꯑꯩꯒ ꯑꯃꯨꯛꯇꯪꯁꯨ ꯍꯥꯏꯖꯧꯒꯦꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯀꯣꯜꯁꯨ ꯑꯃ ꯂꯥꯛꯑꯦ ꯀꯣꯔꯣꯅꯥ ꯅꯥꯏꯀꯣ ꯑꯩ ꯀꯣꯔꯣꯅꯥ ꯅꯥꯕ ꯀꯥꯟꯗ ꯀꯣꯔꯣꯅꯥ ꯅꯥꯗꯅ ꯑꯩꯁꯦ ꯍꯤꯞꯐꯝ ꯂꯩꯇꯦ ꯍꯥꯏꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯩꯁꯦ ꯇꯨꯝꯐꯝ ꯂꯩꯇꯦ ꯍꯥꯏꯔꯛꯑꯦꯕ ꯀꯣꯔꯣꯅꯥ ꯅꯥꯕꯁꯦ ꯇꯨꯝꯐꯝ ꯂꯩꯇꯦ ꯑꯩ ꯁꯤꯗꯣꯏꯅꯤꯀꯣ ꯃꯔꯝꯗꯤ ꯑꯣꯛꯁꯤꯖꯦꯟꯗ ꯗꯤꯄꯦꯟ ꯇꯧꯔꯤꯅꯤ ꯑꯣꯛꯁꯤꯖꯦꯟ ꯌꯨꯝꯗ ꯍꯥꯞꯄ ꯊꯝꯃꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯣꯛꯁꯤꯖꯦꯟ ꯌꯥꯎꯋꯦ ꯑꯗꯒꯤ ꯀꯩꯅꯣ ꯃꯅꯨꯡꯗ ꯑꯣꯛꯁꯤꯖꯦꯟ ꯌꯥꯎꯋꯦ ꯑꯣꯛꯁꯤꯖꯦꯟ ꯐꯪꯗꯗꯅ ꯃꯤ ꯁꯤꯅꯔꯤꯅꯤꯀோ ꯑꯗꯣ ꯑꯩ ꯑꯣꯛꯁꯤꯖꯦꯟ 2 ꯊꯝꯃꯦꯕ ꯑꯗꯨꯒ ꯑꯣꯛꯁꯤꯖꯦꯟꯗꯨꯅ ꯁꯣꯔ ꯍꯣꯜꯂ ꯑꯩ ꯍꯤꯡꯉꯦꯕ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯍꯥꯏꯁꯦ ꯑꯣꯛꯁꯤꯖꯦꯟꯒꯤ ꯅꯠꯇꯦ ꯇꯨꯝꯐꯝ ꯂꯩꯇꯦ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯣ ꯇꯨꯝꯐꯝ ꯂꯩꯇꯦ ꯍꯥꯏ ꯀꯥꯟꯗ ꯀꯣꯟꯅꯪꯗ ꯀꯔꯤ ꯌꯥꯔꯛꯀꯦꯗ ꯃꯌꯥꯝ ꯇꯥꯕꯤꯌꯨꯀꯣ ꯑꯩ ꯍꯦꯜꯊ ꯏꯟꯁꯨꯔꯦꯟꯁꯀꯤ ꯀꯚꯔ ꯇꯧꯋꯦꯅ ꯍꯥꯏ ꯁꯤꯀꯣ ꯑꯗꯣ ꯍꯦꯜꯊ ꯏꯟꯁꯨꯔꯦꯟꯁ ꯀꯚꯔ ꯇꯧꯕꯅꯤꯅ ꯀꯩꯗꯧꯀꯥꯟꯗ ꯑꯦꯔꯦꯟꯖꯃꯦꯟꯇꯣ ꯁꯤꯟꯕꯤꯌꯦꯕ ꯑꯦꯔꯦꯟꯖꯃꯦꯟꯇꯣ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩꯅ ꯄꯩꯁా ꯁꯣꯠꯂꯔꯣꯏꯕ ꯂꯨꯄꯥ 6,000 ꯇꯥꯔꯦ 10 ꯇꯥꯔꯦ ꯄꯤ ꯉꯝꯗꯗꯅ ꯄꯦꯁꯦꯟ ꯃꯌꯥꯝ ꯑꯃ ꯃꯌꯨꯝ ꯍꯟꯕ ꯌꯥꯔꯣꯏꯗ ꯍꯟꯕ ꯌꯥꯈꯤꯗꯕ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯒꯤꯗꯤ ꯄꯩꯁꯥꯗꯨ ꯄꯤꯒꯅꯦꯕ ꯀꯅꯥ ꯄꯤꯗꯣꯏꯅꯣ ꯍꯥꯏꯔꯒ ꯏꯟꯁꯨꯔꯦꯟꯁꯅ ꯄꯤꯗꯣꯏꯅꯦꯕ ꯑꯗꯨ ꯃꯇꯨꯡꯗ ꯑꯩ ꯑꯣꯄꯔꯦꯁꯟ 2 ꯇꯧꯔꯦꯀꯣ ꯑꯗꯨ ꯇꯧꯋꯦꯕ ꯑꯩ ꯄꯩꯁా ꯄꯥꯏꯕꯩ ꯅꯠꯇꯦ ꯌꯥꯝ ꯍꯨꯟꯗꯦ ꯂꯨꯄꯥ 15,000 ꯃꯨꯛꯇꯅꯤ ꯍꯨꯜꯂꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯣꯝꯁꯨ ꯏꯟꯁꯨꯔꯦꯟꯁꯁꯦ ꯌꯥꯎꯕꯤꯕ ꯌꯥꯏꯌꯦꯕ ꯃꯔꯝꯗꯤ ꯑꯗꯣꯝ ꯅꯥꯔꯀꯥꯟꯗ ꯍꯌꯦꯡ ꯀꯅꯥꯝꯇꯗ ꯌꯦꯠꯂꯣꯏꯗꯣꯏꯅꯤ ꯀꯅꯥꯝꯇꯗ ꯍꯪꯉꯣꯏꯗꯣꯏꯅꯤ ꯀꯅꯥꯝꯇꯗ ꯅꯤꯔꯣꯏꯗꯣꯏꯅꯤ ꯀꯅꯥꯝꯇꯗ ꯗꯤꯄꯦꯟ ꯇꯧꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯇꯦꯟꯁꯟ ꯂꯩꯔꯣꯏꯗꯣꯏꯅꯤ ꯑꯦꯟꯖꯥꯏꯇꯤ ꯂꯩꯔꯣꯏꯗꯣꯏꯅꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯅ ꯀꯞꯄꯣꯏꯗꯣꯏꯅꯦꯕ ꯑꯩꯒꯤ ꯂꯟ ꯊꯨꯝ ꯂꯧ ꯀꯔꯤ ꯂꯩꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯌꯣꯟꯊꯣꯛꯑꯒ ꯑꯩ ꯂꯥꯌꯦꯡꯕꯒꯤꯗꯃꯛ ꯄꯤꯛꯊꯟꯅ ꯂꯩꯈ꯭ꯔꯗꯤ ꯌꯥꯏꯑꯕ ꯑꯗꯨꯁꯨ ꯂꯟ ꯀꯥꯏꯗꯣꯏꯅꯤꯗꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯏꯟꯁꯨꯔꯦꯟꯁ ꯑꯃ ꯌꯥꯎꯕ ꯀꯔꯤ ꯀꯥꯏꯒꯦ ꯒꯥꯔꯤ ꯐꯖꯕ ꯑꯃꯗꯤ ꯂꯩ ꯒꯥꯔꯤꯗꯨ ꯁ꯭ꯀ꯭ꯔꯦꯆ ꯂꯩꯀꯥꯟꯗ ꯈꯣꯠꯂꯀꯥꯟꯗ ꯀꯩꯅꯣꯗ ꯄꯨꯔꯒ ꯇꯛꯊꯣꯛꯏ ꯅꯥꯟꯊꯣꯛꯏ ꯕꯠ ꯑꯩꯒꯤ ꯏꯁꯥꯒꯤꯗꯤ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯁꯤ ꯇꯧꯅꯔꯤꯁꯦ ꯂꯣꯏ ꯁꯝꯖꯤꯟꯖꯔꯒꯦꯁꯨ ꯀꯣꯜ ꯑꯃ ꯂꯥꯛꯑꯦ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯁꯦ ꯍꯜꯂꯣ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯇꯌꯥꯏ ꯇꯔꯥ ꯇꯌꯥꯏꯅꯦ ꯂꯧꯖꯔꯤ ꯀꯧꯖꯔꯒꯦ ꯁꯥꯔꯁꯨ ꯀꯧꯕꯤꯅꯨ ꯍꯥꯏꯕꯅꯤꯅ ꯇꯌꯥꯏꯁꯨ ꯂꯩꯖꯗꯦ ꯇꯥꯆꯧꯁꯨ ꯂꯩꯖꯗꯦ ꯑꯩꯒꯤꯗꯤ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯃꯤꯡ ꯑꯃꯒ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯁꯦ ꯂꯝꯗꯤꯡ ꯆꯦꯔꯥꯄꯨꯔ ꯑꯋꯥꯡꯂꯩꯔꯛꯇꯩꯅꯦ ꯔꯤꯅꯥ ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯀꯧꯏ ꯑꯩꯒꯤ ꯃꯤꯡꯗꯤ ꯇꯌꯥꯏ ꯇꯥꯛꯄꯤꯌꯨ ꯔꯤꯅꯥ ꯀꯩ ꯍꯥꯏꯕꯤꯅꯤꯡꯕ ꯍꯥꯏꯕꯤꯌꯨ ꯇꯌꯥꯏꯅꯦ ꯍꯦꯛꯇ ꯀꯧꯖꯔꯒꯦ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ 이봉주 레저디 이나오빠 안클 레이 이신이나 언니 갔더니 오케이 그러냐 ꯌꯥꯝ 대야이는 ꯅꯨꯡꯉꯥꯏꯖꯩ 강제 답이 안 누가이 대야이 스피커 대야이가 자기도 어디 또 우리 뭐든지 안 진짜 안 봐야 돼 대야 강제로 또 이제 대야이 마틴 방도 좀 엄디 와 버니나 yum 사로버기 와 버나 꼬락꼬락 따리 니 대야 미 와한 게 아니고 yum 사오는 인생에 코로나 만인가 yum 사로버기 와래 ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯐꯖꯔꯛꯆꯅꯤꯗ ꯑꯗꯨꯝ ꯌꯨꯝ ꯁꯥꯕ ꯂꯣꯏꯔꯗꯤ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯦ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯅꯦ ꯍꯥꯏꯖꯔꯤꯁꯦ ꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯒꯤꯗꯤ ꯈꯥꯡꯕꯣꯛ ꯀꯦꯟꯗ꯭ꯔꯅꯦꯕ ꯑꯩꯈꯣꯏꯁꯦ ꯇꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯇꯤꯟꯁꯨ ꯌꯦꯟꯗꯦ ꯌꯥꯎꯁꯪ ꯂꯣꯏꯔꯒ ꯑꯕꯦ ꯊꯨꯡꯕ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕꯁꯨ ꯑꯃꯠꯇ ꯊꯨꯡꯉꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯒꯤꯗꯤ ꯑꯩ ꯏꯁꯥꯒꯤ ꯌꯨꯝꯕꯨꯗꯤ ꯍꯣꯖꯗꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯍꯣ ꯑꯍꯣꯕ ꯃꯌꯥꯝ ꯂꯩꯔꯤꯕꯁꯦ ꯁꯤꯒꯤ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯖꯗꯦꯕ ꯇꯦ ꯑꯗꯒꯤ ꯆꯦꯡꯁꯨ ꯚꯣꯠ ꯃꯃꯥꯡꯗ ꯊꯥ 2 ꯈꯛ ꯌꯦꯜꯂꯝꯃꯤ ꯑꯗꯩ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯌꯦꯜꯂꯛꯈꯤꯗ꯭ꯔꯦ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯀꯔꯤꯝꯇ ꯈꯪꯗꯦꯗ ꯑꯋꯥꯕ ꯉꯥꯛꯇ ꯑꯣꯏꯔꯦ ꯑꯗꯨꯅꯤ ꯇꯌꯥꯏ ꯂꯣꯏꯅꯃꯛ ꯇꯧꯔꯤꯁꯦ ꯑꯗꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯎꯔꯤꯕ ꯏꯁꯤꯡ ꯏꯆꯥꯎꯁꯤꯡ ꯀꯔꯤꯁꯤꯡꯗꯨ ꯎꯔꯨꯕꯗꯁꯨ ꯃꯤꯠꯇꯩ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦꯕꯅꯤ ꯇꯧꯔꯤꯁꯦ ꯑꯉꯥꯡꯒ ꯇꯞꯇ ꯍꯥꯞꯄ ꯄꯨꯊꯣꯔꯛꯄꯗꯣ ꯇꯌꯥꯏ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯎꯕꯗ ꯑꯗꯨ ꯍꯥꯏꯖꯒꯦꯅ ꯇꯧꯕꯅꯤ ꯇꯌꯥꯏ ꯍꯣꯏ ꯀꯥꯡꯕꯨ ꯑꯃꯅ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯌꯨꯝꯗꯤ ꯊꯨꯝꯅꯗ꯭ꯔꯕꯅꯤ ꯏꯁꯤꯡ ꯆꯥꯎꯕꯁꯤꯗ
in signary may hamsina. Injing body just a day for the in sing book, but the younger the brother don't knock and missing the Adom Satragaso. That's over the names and names that over the other quite injing body, I hate me. He had him the injing with the hate, I don't know. Okay. So I did. Không để tôi chết qua bên đâu qua bên kia này xây mới lên được tôi mà này tôi chỉ tôi đi corona muốn tôi đây corona mà nó đi dùng muốn sao đây rồi cái la nó muốn tôi sao đây thì nè tao khóc tôi ngầm đông mà đây tôi đi đây mà lúc còn cái lối thình dân đi cái khơi mà lúc khơi giàu sao có nó nó đâu lối thình dân cái tôi đi chứ không biết cái đông mấy tàu có tôi nó mà rụp phẳng nghe là khán giả rụp Maruk hay beli pesawat sen bandi do du na maruk ma yaw yi ga jadi ani ga yaw di jadi wa khan ni nuai na te na nuai zai ai so maruk more da maruk ani ka yaw zaru bane maruk ki ma haw yi lai tre ta uri je na aduna te ai ni ga so sang la mandi lai bu ga lai dong man di te ai ki te ai ta ba oi karim ta lai bu lai dong man di ga sai ki ga do so sang ni ma sa jing di bu te ai du mo wa khan ga khalam ga dra ba te ai thang de khalak kadra khalak ba mu khai da na ma sidan ni khai da na phone ma ma bu tho ga du mai me pe mo nga da ui ba u kan da oi khalak ma lai te lai da gi mo nga yin gam do man di ba te ai da na kum khalu ba adu te ai na ma yan de bi di go message du di ta ga ta ni ba ne ma te ai tham gia cái đây funny kala chari no thank you so much Saruga biu phung thok biu ngasigi toroma sigi pung khai madam leijari hello sir ai want to let you know ta tara hamlok chari apiu kana ta sir kano gi to tayari gi ji to sir kano amaga kano ko thena hello ro ta ngarang ta hodro bro tôi sang ngarang de no ta ho tre ta ja ho tre amaga kano yam thena hani ba mobile to khang na hani ba ta re ka ore nam tang ta biu za thorom je lo ra ga ngak tang le ta biu yaw ro bani ngarang gi adom tang ta bi de yam ngai ni ko aduga ado sai gi ka de ni de sai ita ne ha ro nei na pa ni wen ha gi ro sar ga sa ma ne de gi ka bu sar ga ma na re mo ta jam phe wa ni da hoi ta ga chei cái dòng chính cái tiếng chắc âm ta phải vào để thả cái nó cho vừa đó thì nó chỉ có cái tiếng thì âm tiếng yên thì có bỏ đó bây giờ thì mà mang được cái vật cái này đó tiếng đó chỉ có mà nam bố đem TV cái nó cái lên là số mấy cái lên là cái nó tiếng thì mà nó vào cái gì nó phí cái cái là cái pi cái gì nó phí cái cái đó photo cái mà đi thả cái gì cái dòng chính cái đó是MLA cái khu thang đấy cái số pi bây giờ bro MLA cái số mấy cái nó cho cái pi nó hay đó khá lắm là tiền ban mang ngáp bị cái ao hay cái nó từ cái kia pi nó không cái sinh cái tôi dùng cái trâu nó không cái đó thế pi bên đây học gì pi đi sinh xe mà đi DC đấy cái pi bên này vào cái chỉ cần MLA rồi nó yên đó luôn cái sao đó cái gì pi rồi đó thôn mà tầm đó đi cái nó biến tông cái ra thì cái lâu bula ora cái đó lâu cái nó yam cái nó tôi đến tàu đó hắn tự bớt thì tập tán nó không có tài đó mới mình chỉ lấy cái thay đó mình thay còn rồi hắn tự cái sai bớt tiếng đại mang về rồi cho nên là cái nó quăng ngang này cái nó tao rồi thì iman này nó thay cần được nó thế im ngồi là mấy em là tôi với cho nó giảm phát chồng nó cái nàyต้องเลยcái nó tiệt thay cáiต้องđi theo ngầu cũng muốn cái nó ta nó mà chỉ một trăm đi chơi nên là lấy nó hai cái điều kiện cái cái gì cái này ada koi mana so lor bani ayo person bi tong ndre ne yada bude ki ha me sna se no to ron ten ki ha me sna ma di massage am tole thi yong ko bi ano thawala ka da do pen del na ma le ni ma ga ta na do na mamang September tha de yeng ko ne wa sa ko mamang September tha ri de 17 de da di thong manga ta ba ma ka pe te yong thang na ka pe September tha ko ding ka ko de ne ka pe đối với cái thà của những người tăng trong được để đi ra mà các thì những người nhau đi cảnh cảnh là vấn đề nào, nó thà mà đi vào sinh không muốn ra cái lời mà này được tiếng chỗ, mà yêu ai chặt bài vấn đề tiếng cái gì mà ngang mà ra còn cái gì mà ngang nên ôn điều được cái này thằng gì,
पेंगल की विगम तक टीवी दे सका कि ना भी तो कंसाब तक टीवी के दो इजाजिंग का ना कि मान जे ताना रखो ना रखो कोई मामोई से रेकरा तो और का तीन बड़ी सा नंदन पुकरे कोई नोम तारियो ने बिता मंगानी ले वो कोई युम तंग बया तदना अदो अहन्ने नि ले जदे न खल्ली बा दे न तकई के न तो दे न खल्ली बनो थोड़ी रसरे तो माय लाई वा करने दि लोनी ये ले आई चन दे तो थोड़ी करी खल्ला बनो खंगरे तो पीबी रसे पीरक रजन सारा कोई मतुंग मखा ताब के बाहर तो हयंग गोन मतम तदि युम दि सपोर्ट खोमम त तंग पया रो मतम दे पति हाइगरा पया हाइगरा मतम दे खंगजरनी खुजु दमाय खल्ला हम लै तोबदा अदोना याम खनबिरोनु मोइगी हाइतारे खोइगी खोइ ngам나बदो मोहनाबना ख्वाइदेन फरे अमगिसु याउदा हाइतारे ओ शार औ अदु खनथोगा खोइ जुम लै जरे दो मायने अदोंदा खंदोपिरो दो कोइ तांग तांग दा लैबा याबा नतबनिना बको इलेक्शन की ओरो याम खरबा मियाम असिगी मयाम सिगी हाइबतारे मसो मसो लोइना मखोना बंगम सुनते दु यस असेंबदि हाइतारे ओमनमक्सी हौजिक थोलिबा अवाबसिगी मतुंग येंगलगांदा मपालमदगी यूरोपियन यूनियन मणिपुर यामलब सेंफम मतेंग पांगने ना हाइरि मतेंग नो कनागी खुथांगना पांगतुन सोइदना दिन पांगानी देना तो पांगकपदु सोराइबनी यौहनबदु सुनी मथौसे दना यौदना पुनम कानबा मदुगी सिनबिरको ओइसनोना दम हाइजेकी थागचरी अवाबनी हुजि वाबदा अदना वाबाइसे लान मनुंगदा बोमदु तंगाइ फदेबा लालोर बोम थोंबाना अदु तादोरिब्रा खंगदे दुबु वानारको मतमसिददि मयाम निंगबदि थुंगनादे मयामना थागचरी अमगी थुंगदबा अदम थोकपसे अदम यावे हाइतारे हेलो हेलो यंबा ननाव शेक्सपियर काय नजरे शेक्सपियर अभी वो मैं अपना फ्री काय नजरे सारा तरी हम उस ताई यंबा कोलर मन ने सुमो की कनो दा आइना सुम हाइजेनिंग भाई तारे हां बदा कोलर मन कोई फोन तौबा कन तो बई काय बगी हाइगदरा नत्रगना अमा हाइबदुसु अदुसु अदुम लैगनी बा यंबा को कैगिनो हाइदा हाइ कोलर मन लाइबसु माना तौबा कोल नते न खल्लेबा तोपम न तौरगा चले पाहेल लक से न हाइदा करी वही महरपदो इकाइबगी नेबा सेंगना हारगदी फोन दी तौनिंग भाई तारे अदा फोन तौ खल्लुरगा काना खुदक पाइरपदा खंगप्ले खंगबोय लाकपो करी हाइदोइनो खंगदबा हाइदो याम थगतपा फावबदो दुम फावबनेबा हाम कोलर जिंगददी अबा कोल नमगा तथोखरगा ngसाइगी करी हाइदोन खंगदने तुमिना दुम लैबसिसु तौगने सी अखोय फोबिया अमा खंगनेबा आइगी ओइबा मोद कीबा हाइ तारे यामबु की हाबना तब हाइबदी मसाइ मियामना म्याम ताबनिना करी ngang थमोइदा कीबम फावजबनिबा अदु म्याम दुम कॉल तौबियो अगा सोइदनासु हाइरकनी हाइबसु फनाम हाइरे हाइतारेको सिमा थमजगे अदुगा मखा तारकदा होय मिंगसेल जे याम बाइगी ओइबा मोतदी याम कयारा येंगबी आइदी आयु बामा येंगे अदुगा नुंगावरमगी केनोगी अखोइगी मम ग्राम मतुंग हाइतारेको निमित नमम ग्राम मतुंग अमुतंग येंगे अदु अतै मतंग याम येंगे अनिरक्ति सुंसोय सोइदना येंगेबा हाइजनिंग वफम जिंगासाइ मिंगसेन सी यामना अखोइगी सजेन मिंगसेन से कनागुम मि चिन्दना अथौ चिन्दना हाइतारे सुंग येंगदबो वोगदा लेरमगनी लैसु लैबसु मालेको सोशल मीडिया दा जु हान सी मतंग जे टॉपिक से पुखना बद मिंगसेन सी येंगबो याम फै हाइजे आइना हाइजनिंग इसागी सक फजबा थीबगी खंगनतना मिंगसेन येंगबदा आइगी केनो सफम से उबदा वाखन का के खगा थोकपने बदम कमाई तौरी फजबा थीबा जे आइदी थोकजेबको याम फन्याम साउनिंग जो मिंगसेन येंगबदा आई साउजो हंदबा ngамने हाइतारे अदमाई तौदना थकिया तरियो इनाउगी सही मतंगनो हाइतारेको अदो कि मिंगसेल दे येंगो मतमदा यामना करे हाइनी सुम इंखलकपदो गे हाइतारे इनाउगी सही दो दुम खरम यागिनी आयेंग 40 प्लस अदे 50 प्लस लाका द मिंगसेन से खरे येंगिंग तो मतंग लाकनी मरम दि कैनो माइ खुइजलकपा चपसलकपा खोसलकपा दे हानदगी नहा ओरमगी मरम दे 15 19 गदाइगे दुगा 35 दाइ दुगा 95 95 को मानदे बसमना हायबको खरा लै अदना माइबेल सिनसो हाइनबा लैको सन थौरी कोंगोय अहनबा सन हनुबी सन थौरी कोंगोय अहनबा फनायामने सनबी दुन फनायाम फजर थौरी कोंगोय दुदा खापचलगाना तंग हेक चाना दबसे लेबन चुमे हेदो मिंगसेन जेंगमे मतंग दो लाले हेबन नति कोइगिसे चुमे
ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯊꯣꯛꯑꯝꯗꯥꯏꯗꯨꯗꯤ ꯃꯥꯏꯗ ꯀꯔꯤ ꯀꯔꯤ ꯄꯩꯒꯦꯅ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗꯨꯗꯤ ꯑꯗꯨꯝ ꯇꯧꯋꯤ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕ ꯃꯇꯝꯗꯗꯤ ꯑꯇꯩꯗꯤ ꯌꯦꯡꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯟꯈꯠꯂꯛꯏꯕ ꯋꯥꯈꯜꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯁꯥꯒꯤ ꯑꯅꯥꯕ ꯂꯩꯇꯕ ꯁꯦꯟ ꯊꯨꯝ ꯑꯗꯒꯤ ꯃꯤꯒꯤ ꯁꯦꯟꯗꯣꯏ ꯅꯨꯡꯗꯣꯏ ꯄꯨꯗꯕ ꯅꯨꯡꯉꯥꯏꯕ ꯁꯦꯟ ꯊꯨꯝꯒꯤ ꯑꯋꯥꯠꯄ ꯃꯤ ꯂꯩꯇꯕꯗꯗꯤ ꯈꯔ ꯍꯦꯟꯅ ꯌꯦꯡꯉꯝꯒꯅꯦꯅ ꯈꯜꯂꯤ ꯃꯤꯡꯁꯦꯟꯗ ꯉꯥꯎꯗꯕ ꯀꯅꯥꯕꯨ ꯂꯩꯒꯦ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯕꯤꯌꯨ ꯏꯅꯥꯎꯒꯤ ꯋꯥꯐꯝ ꯑꯗꯨꯅ ꯏꯌꯥꯝꯕꯒꯤꯗꯣ ꯌꯥꯝ ꯆꯨꯝꯅꯁꯨ ꯐꯖꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄꯗ ꯑꯗꯨꯝ ꯈꯔꯁꯨ ꯌꯥꯏ ꯉꯔꯥꯡꯁꯦ ꯑꯩꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯆꯍꯤ 60 ꯈꯔ ꯍꯦꯜꯂꯕ ꯀꯌꯥꯝ ꯀꯅꯥ ꯏꯝꯐꯥꯜꯒꯤꯗꯤ ꯃꯥꯟꯗꯦ ꯃꯗꯨ ꯑꯩꯅ ꯈꯟꯖꯕ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇꯕ ꯑꯣꯏꯕ ꯃꯥꯜꯂꯦꯕꯀꯣ ꯃꯥꯒꯤ ꯃꯁꯛꯇ ꯁꯨꯝ ꯌꯦꯡꯖꯔꯀꯥꯟꯗ ꯑꯗꯨ ꯀꯅꯥ ꯃꯥꯟꯒꯦ ꯑꯗꯨ ꯀꯅꯥ ꯃꯥꯟꯒꯦ ꯁꯤꯕꯨ ꯑꯩ ꯅꯠꯇꯦꯗ ꯃꯨꯟꯅ ꯌꯦꯡꯀꯥꯟꯗ ꯃꯥꯅ ꯇꯧꯖꯔꯤꯕ ꯃꯑꯣꯡꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯖꯩ ꯃꯗꯨꯃꯛꯁꯨ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯃꯤꯡꯖꯦꯜ ꯍꯥꯏꯕ ꯄꯣꯠꯁꯛꯁꯦ ꯁꯨꯡꯌꯦꯡ ꯌꯦꯡꯗꯕꯗ ꯏꯌꯥꯝꯕ ꯍꯧꯖꯤꯛ ꯑꯩꯅ ꯁꯨꯝ ꯎꯖꯕꯩ ꯋꯥꯅꯤꯀꯣ ꯍꯨꯏꯁꯦ ꯃꯤꯡꯖꯦꯜ ꯑꯆꯧꯕ ꯃꯃꯥꯡꯗ ꯀꯩꯅꯣ ꯇꯧꯕꯗ ꯃꯥ ꯑꯗꯨꯝ ꯈꯣꯡꯖꯩꯌꯦ ꯈꯠꯅꯕꯩ ꯇꯥꯏꯞ ꯇꯧꯋꯦꯕ ꯑꯍꯥꯟꯕꯗ ꯃꯥꯅ ꯃꯤꯡꯖꯦꯜ ꯎꯕꯅꯦ ꯑꯗ ꯑꯉꯥꯡꯐꯥꯎꯗ ꯈꯪꯕꯅꯦꯕ ꯌꯦꯟꯕꯗꯣ ꯀꯥꯎꯊꯠꯅꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯃꯤꯒ ꯑꯗꯨꯝ ꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯈꯔ ꯊꯣꯛꯄꯖꯥꯠꯅꯦ ꯑꯗꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯁꯨ ꯊꯣꯛꯄꯕꯨꯗꯤ ꯌꯥꯝꯕꯅ ꯍꯥꯏꯗꯣ ꯐꯖꯩ ꯊꯣꯛꯀꯅꯤ ꯊꯣꯛꯄꯕꯨꯗꯤ ꯑꯗꯨꯕꯨ ꯃꯤꯡꯖꯦꯜ ꯌꯦꯡꯕꯒꯤ ꯀꯥꯟꯅꯕꯗꯨꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯍꯥꯏꯕꯗꯨꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯔꯛꯄꯗ ꯏꯌꯥꯝꯕꯗ ꯋꯥꯍꯪ ꯃꯆꯥ ꯑꯃ ꯍꯟꯗꯛ ꯊꯣꯛꯏꯕ ꯏꯆꯥꯎꯁꯦ ꯏꯌꯥꯝꯕꯒꯤ ꯑꯣꯏꯕ ꯃꯣꯠꯇ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯊꯣꯛꯍꯟꯕꯅꯦꯅ ꯂꯧꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯈꯨꯠꯁꯦꯝꯅ ꯍꯥꯏꯗꯤ ꯈꯨꯠꯁꯦꯝꯃꯗꯤ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯅꯠꯇꯦꯀꯣ ꯀꯔꯤꯗ ꯅꯦꯆꯔꯦꯜꯒꯤ ꯀꯂꯥꯃꯤꯇꯤꯁꯅ ꯑꯣꯏꯍꯟꯕꯅꯦꯅ ꯂꯧꯕꯤꯕ꯭ꯔꯥꯕ ꯅꯦꯆꯔꯦꯜ ꯀꯂꯥꯃꯤꯇꯤꯁꯨ ꯑꯗꯨꯝ ꯅꯦꯆꯔꯦꯜ ꯀꯂꯥꯃꯤꯇꯤꯁ ꯍꯥꯏꯁꯦ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯍꯟꯗꯛ ꯆꯨꯈꯤꯕ ꯅꯣꯡꯁꯦ ꯍꯥꯟꯅꯒꯤ ꯃꯅꯤꯄꯨꯔꯗ ꯆꯨꯈꯤꯕꯒꯤ ꯅꯣꯡꯖꯨꯒꯤ ꯆꯥꯡꯗ ꯍꯥꯏꯔꯗꯤ ꯁꯦꯛꯁꯄꯤꯌꯔ ꯌꯥꯝꯅ ꯌꯥꯝ ꯋꯥꯡꯕ ꯆꯥꯡꯗꯤ ꯑꯣꯏꯗꯦ ꯃꯤꯂꯤꯃꯤꯇꯔ ꯆꯨꯈꯤꯕꯁꯦ 112 ꯍꯣꯏ 112ꯁꯦ ꯅꯣꯡꯃꯗ ꯇꯥꯈꯤꯕꯅꯤꯅ ꯇꯥꯕꯒꯤ ꯆꯥꯡꯗꯨꯅꯤ ꯑꯗꯨꯒ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯨꯔꯦꯟ ꯂꯧꯅꯝꯕꯥꯜ ꯑꯣꯏꯔꯣ ꯑꯗꯨꯒ ꯇꯨꯔꯦꯟ ꯏꯁꯤꯡ ꯀꯩꯅꯣꯁꯤꯡꯁꯦ ꯌꯥꯝ ꯃꯇꯤꯛ ꯑꯗꯨꯝ ꯆꯥꯗ꯭ꯔꯤꯅ ꯂꯧꯋꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗꯩꯗꯒ ꯀꯩꯅꯣꯅ ꯄꯤꯕ ꯁꯥꯏꯀ꯭ꯂꯣꯟ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯔꯦꯃꯥꯜꯅ ꯄꯤꯕ ꯆꯩꯊꯦꯡꯅꯦꯅ ꯑꯩꯗꯤ ꯌꯥꯝ ꯀꯟꯅ ꯍꯥꯏꯅꯤꯡꯗꯦꯕ ꯁꯤꯒꯤ ꯅꯣꯡꯁꯦ ꯍꯧꯖꯤꯛꯀꯤ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯅꯣꯡ ꯅꯨꯡꯁꯤꯠꯀ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯇꯧꯈꯤꯗꯦꯕ ꯁꯤꯕꯨꯗꯤ ꯁꯤꯒꯤ ꯃꯃꯥꯡꯗ ꯂꯦꯟ ꯂꯥꯛꯈꯤꯕꯗꯣ ꯑꯗꯨꯗ ꯇꯧꯈꯤꯕ ꯅꯨꯡꯁꯤꯠ ꯀꯩꯀꯩꯗꯨꯅ ꯌꯥꯝ ꯊꯤꯅ ꯍꯦꯜꯂꯦꯕ ꯑꯗꯨꯒ ꯇꯥꯔꯛꯄ ꯆꯥꯡꯅ ꯃꯤꯂꯤꯃꯤꯇꯔ 112 ꯇꯥꯖꯈꯤꯕ ꯋꯥꯅꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯊꯩ ꯂꯧꯈꯣꯡ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯃꯇꯤꯛ ꯆꯥꯗꯕꯒꯤꯅꯤ ꯇꯧꯍꯧꯗꯕꯒꯤꯅꯤ ꯁꯦꯝꯍꯧꯗꯕꯒꯤꯅꯤ ꯃꯁꯤꯗꯤ 2017ꯗꯁꯨ ꯇꯧꯈꯤ 18ꯗꯁꯨ ꯇꯧꯈꯤ 19ꯗꯁꯨ ꯇꯧꯈꯤ 20ꯗꯤ ꯀꯣꯔꯣꯅꯥ ꯂꯥꯛꯄꯗ ꯏꯁꯤꯡ ꯆꯥꯎꯈꯤꯗꯦ 21ꯁꯨ ꯏꯁꯤꯡ ꯆꯥꯎꯈꯤꯗꯦ 22ꯁꯨ ꯏꯁꯤꯡ ꯆꯥꯎꯈꯤꯗꯦ ꯅꯣꯡꯐꯧ ꯇꯥꯈꯤꯗꯦ ꯑꯗꯨꯅ ꯂꯧ ꯒꯥꯏꯁꯤ ꯑꯩꯈꯣꯏ ꯅꯣꯡ ꯁꯨꯡꯌꯥꯎ ꯌꯥꯎꯗꯅ ꯂꯧ ꯎꯈꯤꯕꯅꯤ ꯂꯧ ꯃꯌꯥꯝ ꯑꯃ माꯡꯗꯅ ꯂꯩꯈꯤꯕꯅꯤ ꯃꯃꯥꯡ ꯆꯍꯤꯁꯨ ꯂꯧ ꯃꯌꯥꯝ ꯁꯤꯠꯈꯤꯕꯅꯤ ꯑꯗꯨꯅ ꯍꯟꯗꯛꯀꯤꯁꯤꯗꯤ ꯔꯦꯃꯥꯜꯅ ꯄꯤꯔꯛꯄꯅꯦ ꯍꯥꯏꯕꯕꯨ ꯌꯦꯁ ꯃꯥꯅ ꯄꯨꯔꯛꯄꯗꯤ ꯅꯨꯡꯁꯤꯠꯇꯨꯅ ꯄꯨꯔꯛꯏ ꯃꯥꯅ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯀꯣ ꯑꯗꯨꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯣꯡ ꯇꯥꯗꯅ ꯇꯧꯈꯤꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯑꯃꯥꯡ ꯑꯇꯥꯅꯦꯗꯤ ꯑꯩꯗꯤ ꯍꯥꯏꯅꯤꯡꯗꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯃꯇꯤꯛ ꯆꯥꯗꯕ ꯇꯨꯔꯦꯟꯒꯤ ꯑꯗꯨꯒ ꯑꯇꯩ ꯑꯇꯩꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯗꯥꯝ ꯊꯥꯗꯣꯛꯀꯗꯕꯗ ꯊꯥꯗꯣꯛꯍꯧꯗꯕ ꯊꯤꯡꯖꯤꯟꯒꯗꯕ ꯊꯤꯡꯖꯤꯜꯍꯧꯗꯕꯒꯤ ꯁꯤꯒꯨꯝꯕꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯇꯨꯔꯦꯟ ꯃꯄꯥꯟ ꯀꯥꯏꯔꯛꯏꯁꯤ ꯅꯨꯡꯁꯤꯠꯇꯨꯅ ꯊꯨꯒꯥꯏꯔꯨꯕ ꯅꯠꯇꯦꯕ ꯇꯨꯔꯦꯟ ꯃꯄꯥꯟꯗꯨ ꯃꯇꯤꯛ ꯆꯥꯗꯕꯩꯅꯤ ꯑꯗꯨꯗꯤ ꯁꯦꯝꯕꯤꯗꯕꯩꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯧꯕ ꯌꯥꯏ ꯍꯣꯏ ꯁꯦꯝꯕꯤꯗꯕ ꯍꯥꯏꯕꯁꯤ ꯐꯖꯗ꯭ꯔꯒꯅ ꯁꯦꯝꯗꯕꯩꯅꯦ ꯅꯠꯇ꯭ꯔꯒ ꯁꯦꯝꯕ ꯋꯥꯠꯄꯩꯅꯦꯅ ꯍꯥꯏꯁꯤꯔꯥ ꯊꯥꯒꯠꯆꯔꯤ ꯁꯦꯛꯁꯄꯤꯌꯔꯗꯣ ꯍꯥꯏꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯏꯌꯥꯝꯕꯅꯁꯨ ꯐꯖꯅ ꯊꯝꯕꯤꯔꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯏꯁꯥꯒꯤ ꯈꯟꯅꯕꯗꯩ ꯍꯧꯖꯤꯛꯀꯤ ꯇꯨꯔꯦꯟ ꯃꯄꯥꯟꯒꯤꯗꯨꯁꯨ ꯌꯥꯝ ꯆꯨꯝꯃꯦꯕ ꯇꯥꯁꯟꯗꯅ ꯏꯪꯈꯣꯜ ꯎꯁꯟꯗꯅ ꯑꯗꯩ ꯈꯔ ꯑꯃꯅꯕꯨ ꯑꯈꯪ ꯑꯍꯩꯅ ꯃꯔꯤ ꯂꯩꯅꯕꯅꯕꯨ ꯍꯥꯏꯔꯤ ꯎꯆꯤꯅ ꯇꯨꯔꯦꯟ ꯃꯄꯥꯟ ꯍꯣꯒꯥꯏꯕꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯂꯧꯅꯝꯕ ꯀꯥꯏꯕꯅꯦ ꯍꯥꯏꯁꯤꯕꯨ ꯌꯥꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯩꯗꯤ ꯌꯥꯅꯤꯡꯗꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯏꯁꯥꯅ ꯌꯥꯝ ꯁꯣꯏꯍꯟꯖꯈꯤꯕꯒꯤ ꯑꯩ ꯈꯛꯀꯤ ꯈꯟꯕꯒꯤ ꯑꯩ ꯍꯣꯠꯅꯒꯗꯕ ꯃꯐꯝꯗ ꯍꯣꯠꯅꯍꯧꯗꯕꯒꯤ ꯑꯗꯨꯒ ꯔꯦꯃꯜꯅ ꯄꯨꯔꯛꯄ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯨꯒ ꯄꯨꯟꯁꯤꯜꯂꯒ ꯆꯨꯝꯃꯦꯕ ꯏꯌꯥꯝꯕꯅ ꯇꯥꯛꯄꯤꯕ ꯑꯩꯈꯣꯏꯅ ꯁꯣꯏꯍꯧꯈꯤꯕ ꯃꯌꯥꯝ ꯋꯥꯃꯪ ꯂꯩꯇꯕꯒꯤ ꯃꯌꯥꯝꯗꯨꯒꯤ ꯑꯁꯣꯏꯕ ꯈꯨꯗꯤꯡꯃꯛꯇꯨ ꯄꯨꯟꯁꯤꯜꯂꯒ ꯑꯋꯥꯕꯁꯦ ꯇꯥꯈꯤꯕꯅꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯏꯁꯥꯁꯨ ꯌꯥꯖꯩ ꯑꯗꯨꯃ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕꯅ ꯑꯗꯨꯃ ꯄꯤꯕꯤꯔꯛꯄꯒꯤ ꯄꯥꯎꯈꯨꯝꯗꯨꯃꯁꯨ ꯄꯦꯟꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯏꯌꯥꯝꯕꯅꯁꯨ ꯍꯥꯏꯕꯤꯔꯤꯀꯣ ꯑꯗꯨ ꯉꯁꯤꯐꯥꯎꯗ ꯌꯥꯝ ꯄꯦꯟꯖꯗꯕ ꯌꯥꯝꯅ ꯆꯥꯎꯔꯕꯁꯤꯗ ꯀꯩ ꯍꯥꯏꯅꯤ NDRFꯀꯤ ꯇꯤꯝ ꯊꯥꯔꯛꯇꯅ ꯃꯔꯤ ꯂꯩꯅꯕ ꯁꯔꯀꯥꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗꯒꯤ ꯊꯥꯔꯛꯏ ꯑꯗꯨꯃꯁꯨ ꯅꯨꯡꯉꯥꯏ ꯇꯧꯏꯒꯨꯝꯁꯨ ꯀꯩ ꯍꯥꯏꯅꯤ ꯁꯤꯃ ꯇꯧꯔꯦ ꯈꯣꯠꯂꯦ ꯈꯨꯗꯛꯀꯤ ꯔꯤꯂꯤꯐ ꯀꯦꯝ ꯏꯁꯤꯡ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕ ꯖꯒꯥꯐꯥꯎꯗ ꯍꯧꯖꯤꯛ ꯂꯩꯔꯝꯒꯅꯤ ꯈꯜꯂꯦꯕ ꯑꯗꯨꯝ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯒꯤ ꯀꯩꯅꯣꯝꯇ ꯁꯦꯝꯗꯕ ꯎꯗꯕꯁꯦ ꯁꯤꯃꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯀꯅꯥꯅ ꯎꯕꯤꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯁꯥꯅ ꯑꯗꯨꯝ ꯄꯪꯍꯤꯡ ꯍꯤꯡꯕꯒꯤ ꯐꯤꯕꯝꯗꯨꯗ ꯂꯩꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗꯪ ꯊꯝꯃꯒ ꯍꯥꯏꯔꯒ ꯊꯥꯒꯠꯆꯔꯤ ꯁꯦꯛꯁꯄꯤꯌꯔ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯦꯗꯝ ꯁꯣꯔꯣꯕꯂꯥ ꯉꯁꯤ ꯐꯣꯟꯗ ꯌꯥꯝ ꯇꯧꯕꯤꯔꯛꯑꯦ ꯑꯗꯣ ꯃꯦꯗꯝ ꯁꯣꯔꯣꯕꯂꯥ ꯍꯣꯜ ꯇꯧꯔꯒ ꯉꯥꯏꯍꯥꯛꯇꯪ ꯊꯝꯕ ꯀꯥꯟꯗ ꯑꯗꯨꯝ ꯃꯦꯗꯝꯅ ꯑꯗꯨꯝ ꯀꯛꯄꯤꯈꯤ ꯍꯜꯂꯣ ꯍꯜꯂꯣ ꯏꯕꯨꯡꯉꯣ ꯏꯃꯥ ꯀꯅꯥ ꯏꯃꯥꯅꯦ ꯏꯃꯥ ꯀꯩꯒꯨꯝꯇ ꯁꯨꯝ ꯐꯣꯡꯗꯣꯛꯀꯦꯅ ꯇꯧꯕ ꯏꯃꯥ ꯆꯧꯕꯤꯅꯤ ꯏꯃꯥ ꯏꯁꯤꯡ ꯊꯨꯝꯗꯕ꯭ꯔꯣ ꯏꯃꯥ ꯆꯣꯞꯄꯤꯅꯤ ꯏꯕꯨꯡꯉꯣꯗ ꯑꯩꯅ ꯍꯥꯏꯔꯨꯔꯒꯅꯤ ꯏꯃꯥ ꯆꯣꯞꯄꯦꯅ
ꯍꯦꯛꯇ ꯅꯥꯒꯝꯄꯥꯟ ꯌꯦꯡꯗꯣꯏꯅꯦ ꯑꯝꯇ ꯄꯨꯟꯁꯤꯒꯤ ꯑꯩꯈꯣꯏ ꯎꯗ꯭ꯔꯤ ꯍꯥꯏꯕ ꯍꯦꯛꯇ ꯍꯧꯖꯤꯛꯁꯦ ꯄꯨꯔꯥ ꯑꯣꯟꯈꯔꯦ ꯁꯃꯨꯗ꯭ꯔ ꯀꯥꯏꯗꯣ ꯒꯥꯔꯤ ꯑꯃ ꯂꯥꯛꯄꯗ ꯏꯊꯛ ꯌꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯌꯧꯕ ꯏꯁꯤꯡꯁꯦ ꯈꯪꯗꯦ ꯈ꯭ꯋꯥꯡ ꯍꯦꯟꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯄꯗ ꯀꯔꯣꯟꯗꯩ ꯄꯥꯊꯔꯛꯏꯅꯣ ꯃꯁꯤ ꯅꯥꯒ ꯇꯨꯔꯦꯟꯁꯤꯗꯒꯤꯀꯣ ꯑꯩꯈꯣꯏ ꯀꯜꯚꯠ ꯆꯜꯂꯤꯅ ꯃꯗꯨꯗꯒꯤ ꯍꯦꯛꯇ ꯑꯍꯣꯕ ꯃꯌꯥꯝꯁꯦ ꯄꯥꯏꯊꯣꯔꯛꯏꯔ ꯈꯪꯗꯦ ꯄꯨꯡꯊꯟ ꯊꯟꯈ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨ ꯑꯝꯇ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯍꯣꯏ ꯑꯩꯈꯣꯏ ꯇꯥꯏꯕꯪꯁꯤꯕ ꯃꯄꯨꯁꯤꯅ ꯇꯧꯔꯛꯏꯕꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯗ ꯇꯧꯔꯤꯕ ꯃꯅꯤꯄꯨꯔꯁꯦ ꯅꯩꯔꯦꯗꯣ ꯏꯃꯥꯗꯤ ꯍꯥꯏꯅꯤꯡꯉꯕꯅꯤ ꯑꯉꯥꯡꯁꯤꯡꯒꯤ ꯋꯥꯔꯤꯗ ꯅꯩꯔꯦꯗꯣ ꯍꯦꯛꯇ ꯅꯩꯕꯩꯕꯨ ꯌꯦꯡꯉꯨꯅꯤ ꯀꯥꯞꯅꯗꯅ ꯃꯌꯥꯝ ꯀꯥ ꯍꯥꯠꯇꯣꯛꯄꯤꯗꯅ ꯊꯤꯕ ꯈꯪꯗꯗꯅ ꯀꯨꯀꯤꯅ ꯃꯌꯥꯝ ꯑꯃ ꯇꯧꯔꯦꯀꯣ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯌꯦꯡꯉꯨ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯑꯗꯒꯤ ꯃꯌꯥꯝ ꯌꯨꯝ ꯊꯨꯗꯦꯛꯇꯅ ꯑꯩꯈꯣꯏ ꯂꯦꯟ ꯇꯥꯗꯅ ꯇꯧꯔꯦ ꯃꯊꯪ ꯃꯊꯪꯁꯤꯕꯨ ꯑꯣꯏꯕ ꯍꯦꯛꯇ ꯅꯩꯕ ꯌꯥꯕꯁꯤ ꯅꯩꯔꯦ ꯑꯗꯒꯤ ꯖꯨꯍꯥꯔꯁꯨ ꯑꯃꯨꯛ ꯍꯥꯔꯦ ꯅꯍꯥꯟꯁꯤ ꯇꯧꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯗꯒꯤ ꯍꯧꯖꯤꯛꯁꯤ ꯏꯁꯤꯡꯁꯤꯕꯨ ꯑꯉꯛꯄꯗ ꯍꯦꯛꯇ ꯏꯁꯤꯡ ꯆꯥꯎꯔꯤꯁꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯤ ꯂꯣꯏꯅ ꯗꯨꯀꯥꯟ ꯊꯨꯝꯈꯔꯦ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯐꯤꯔꯣꯜ ꯊꯝꯃꯤꯕ ꯏꯃꯥꯍꯣꯏꯁꯨ ꯊꯝꯕꯅꯦꯕ ꯑꯗꯨ ꯏꯃꯥꯏꯁꯤꯁꯨ ꯒꯨꯗꯥꯝꯗ ꯃꯌꯥꯡ ꯊꯝꯕꯤꯕꯅꯤ ꯃꯁꯤ ꯑꯩ ꯐꯣꯟ ꯇꯧꯕꯗꯅꯦ ꯍꯧꯖꯤꯛꯁꯦ ꯆꯣꯠꯈ꯭ꯔꯦ ꯅꯪꯈ꯭ꯔꯦ ꯏꯁꯤꯡ ꯌꯧꯈ꯭ꯔꯦ ꯈ꯭ꯋꯥꯡ ꯌꯧꯈ꯭ꯔꯦ ꯊꯕꯥꯛ ꯌꯧꯈ꯭ꯔꯦ ꯍꯥꯏꯔꯦꯕ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯁꯨ ꯆꯪꯕ ꯉꯝꯗ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯄꯣꯛ ꯃꯥꯡꯕꯔꯁꯨ ꯈꯪꯗ꯭ꯔꯤ ꯇꯝꯕ ꯉꯝꯗꯦ ꯃꯣꯏꯅꯗꯤ ꯃꯊꯛꯇ ꯍꯣꯡꯀꯠꯄꯤꯈ꯭ꯔꯦꯁꯨ ꯍꯥꯏ ꯐꯣꯟꯗꯨꯁꯨ ꯏꯐꯪꯁꯨ ꯐꯪꯗꯕ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅꯅꯦ ꯍꯟꯗꯛꯀꯤ ꯏꯁꯤꯡꯒꯤ ꯇꯧꯔꯤꯕ ꯁꯤꯗꯒꯤꯅꯦ ꯏꯕꯨꯡꯉꯣ ꯁꯨꯗꯤ ꯁꯨꯔꯦꯀꯣ ꯑꯩꯈꯣꯏꯗ ꯅꯩꯔꯤꯕꯁꯦ ꯁꯤꯗꯒꯤ ꯏꯇ ꯂꯩꯕꯥꯛꯁꯤ ꯏꯪꯗꯅꯀꯣ ꯃꯊꯪ ꯃꯊꯪ ꯒꯣꯠꯄ ꯌꯥꯕ ꯅꯩꯕ ꯌꯥꯕ ꯂꯣꯏ ꯅꯩꯕꯤꯔꯦ ꯇꯥꯏꯕꯪ ꯆꯤꯡꯕ ꯃꯄꯨꯗꯨ ꯂꯩꯖꯔꯤ ꯁꯤꯗꯒꯤ ꯂꯣꯏꯁꯤꯟꯕꯤꯗꯅ ꯑꯩꯈꯣꯏꯁꯦ ꯑꯏꯪꯕꯩꯗꯨ ꯑꯣꯏꯗꯅꯀꯣ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯨꯛꯇ ꯂꯩꯗꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗ ꯂꯩꯕꯁꯦ ꯂꯥꯏꯒꯤ ꯋꯥꯌꯦꯜꯁꯨ ꯌꯥꯎꯔꯦ ꯃꯤꯒꯤꯁꯨ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯂꯥꯏꯅ ꯊꯑꯣꯏꯅ ꯇꯧꯔꯛꯑꯕ꯭ꯔꯥ ꯑꯩꯁꯨ ꯈꯜꯂꯦ ꯑꯩꯈꯣꯏ ꯋꯥꯈꯜꯗ ꯑꯗꯨꯏꯅꯤ ꯏꯕꯨꯡꯉꯣ ꯅꯨꯡꯉꯥꯏꯇꯅꯦ ꯏꯃꯥꯁꯨ ꯁꯨꯝ ꯐꯣꯡꯗꯣꯛꯄꯅꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯌꯨꯝ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯅ ꯂꯩꯔꯦꯕ ꯑꯗꯣ ꯑꯁꯤ ꯏꯁꯥꯒꯤ ꯀꯩꯅꯣꯁꯤꯗꯁꯨ ꯑꯩ ꯍꯥꯏꯖꯔꯅꯤ ꯑꯩꯈꯣꯏ ꯅꯥꯒꯥꯃꯄꯥꯟꯁꯤꯗꯤ ꯑꯝꯇ ꯊꯨꯝꯕ ꯈꯣꯝꯕ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯏꯁꯤꯡ ꯐꯥꯎ ꯃꯁꯛ ꯎꯗꯦ ꯅꯣꯡ ꯇꯥꯔꯤꯁꯤ ꯉꯥꯏ ꯍꯥꯏꯗꯅ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨꯒꯗꯤ ꯍꯦꯛꯇ ꯅꯣꯡꯉꯥꯜꯂ ꯅꯤꯅꯤ ꯁꯨꯔꯒ ꯀꯩꯅꯣ ꯃꯑꯣꯡ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯦꯛꯇ ꯂꯣꯏ ꯕꯖꯥꯔ ꯅꯨꯡꯒ ꯀꯅꯥꯏꯒꯤ ꯅꯥꯒꯥꯃꯄꯥꯟ ꯀꯅꯥꯏꯒꯤ ꯂꯣꯏ ꯁꯨꯔꯦ ꯍꯟꯗꯛꯀꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯁꯤꯡꯁꯦ ꯈꯨꯊꯨꯝ ꯑꯃꯗ ꯊꯨꯝꯈ꯭ꯔꯦ ꯍꯥꯏꯅ ꯁꯤ ꯑꯐꯕ ꯑꯣꯏꯔꯁꯅꯨ ꯁꯤꯅ ꯂꯣꯏꯁꯤꯟꯕ ꯑꯣꯏꯕꯤꯔꯣ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯑꯩ ꯁꯨꯝ ꯍꯥꯏꯖꯒꯦꯅ ꯇꯧꯖꯔꯛꯄꯅꯤ ꯏꯕꯨꯡꯉꯣ ꯊꯥꯒꯠꯄꯅꯤ ꯏꯕꯨꯡꯉꯣ ꯂꯩꯕꯥꯛ ꯏꯪꯕ ꯑꯣꯏꯔꯁꯅꯨꯀꯣ ꯊꯥꯒꯠꯆꯔꯤ ꯏꯃꯥꯁꯦ ꯅꯍꯥꯟ ꯏꯁꯤꯡ ꯆꯪꯗꯦꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯣ ꯏꯃꯥꯁꯤ ꯏꯁꯤꯡ ꯊꯨꯝꯃꯦ ꯍꯥꯏꯔꯤ ꯃꯦꯗꯥꯝ ꯔꯥꯅꯤꯕꯂꯥ ꯖꯤꯔꯤꯒꯤ ꯇꯨꯔꯦꯟꯒꯤ ꯏꯃꯥꯏ ꯍꯦꯟꯒꯠꯂꯦ ꯍꯥꯏꯗꯅ ꯚꯤꯗꯤꯑꯣ ꯊꯥꯕꯤꯔꯛꯏ ꯖꯤꯔꯤꯗꯒꯤ ꯍꯜꯂꯣ ꯍꯜꯂꯣ ꯀꯣꯜ ꯇꯧꯖꯔꯛꯏꯕ ꯑꯩ ꯏꯃꯨꯡ ꯏꯃꯥ ꯊꯧꯕꯥꯜꯗꯒꯤ ꯏꯃꯥ ꯕꯤꯅꯥꯅꯤ ꯀꯣ ꯍꯧꯖꯤꯛꯇ ꯏꯆꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯧꯖꯔꯤ ꯇꯥꯕꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯧꯖꯔꯤ ꯍꯧꯖꯤꯛꯇ ꯏꯆꯥ ꯁꯤꯁꯇꯔꯅ ꯍꯪꯉꯛꯄ ꯄꯥꯎꯈꯨꯝꯗ ꯏꯆꯥꯅ ꯄꯤꯈꯤꯕ ꯄꯥꯎꯈꯨꯝꯗꯣ ꯑꯗꯨꯗ ꯏꯃꯥꯁꯨ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯤꯟꯖꯕ ꯑꯣꯏꯅ ꯈꯤꯇꯪ ꯍꯥꯏꯖꯔꯛꯀꯦ ꯊꯣꯛꯏꯕ ꯄꯨꯝꯅꯃꯛꯁꯦ ꯀꯣ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯇꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯕꯨ ꯁꯤꯟꯅꯔꯨꯕꯒꯤ ꯆꯩꯔꯥꯛꯅꯦꯅ ꯈꯜꯂꯦꯅ ꯏꯃꯥꯗꯤ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯆꯤꯡꯃꯥꯏꯁꯤꯡꯁꯨ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯀꯣꯛꯊꯠꯂꯦ ꯀꯣꯐꯤ ꯊꯥꯔꯤꯉꯩ ꯑꯗꯨ ꯇꯧꯔꯤꯉꯩꯅ ꯂꯣꯏꯅ ꯄꯨꯀꯣꯛꯄ ꯎꯖꯥꯎ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯇꯥꯔꯛꯑꯒ ꯃꯣꯏꯁꯨ ꯎꯖꯥꯎꯁꯤꯡꯗꯨꯅ ꯎꯔꯥꯁꯤꯡꯗꯨꯅ ꯆꯨꯞꯁꯜꯂꯒ ꯈꯤꯇꯪꯁꯨ ꯂꯩꯒꯗꯕꯗꯣ ꯂꯣꯏꯅ ꯕꯣꯔꯣ ꯆꯦꯟꯊꯔꯛꯑꯦꯕ ꯁꯨꯝ ꯉꯔꯥꯡ ꯁꯦꯛꯃꯥꯏ ꯇꯨꯔꯦꯜꯗꯒ ꯎꯕ ꯇꯧꯔꯤꯁꯤꯡꯗꯣ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯇꯧꯔꯛꯄꯅꯦ ꯑꯗꯒꯤ ꯂꯩꯔꯥꯏ ꯂꯣꯏ ꯅꯤꯡꯈꯥꯏꯔꯦ ꯇꯣꯔꯕꯥꯟꯁꯤꯡ ꯃꯤꯑꯣꯏꯕꯅ ꯁꯨꯝ ꯃꯥꯒꯤ ꯂꯩꯕꯥꯛ ꯍꯧꯔꯦ ꯇꯣꯔꯕꯥꯟꯗꯩ ꯀꯣꯊꯣꯛꯏ ꯇꯣꯔꯕꯥꯟꯗ ꯑꯃꯨꯛ ꯍꯥꯡꯉꯤꯉꯩ ꯃꯇꯝꯗ ꯑꯃꯨꯛ ꯏꯪꯈꯣꯜ ꯀꯣꯏꯁꯤꯜꯂꯤꯅꯦꯅ ꯇꯣꯔꯕꯥꯟꯗ ꯇꯧꯈꯥꯏꯔꯒ ꯏꯪꯈꯣꯜ ꯑꯃꯨꯛ ꯀꯣꯏꯁꯤꯜꯂꯦ ꯑꯌꯥꯝꯕ ꯂꯣꯏ ꯇꯧꯅꯩꯕ ꯁꯨꯃꯥꯏꯅ ꯑꯗꯨꯅ ꯂꯣꯏ ꯅꯤꯡꯈꯥꯏꯅꯕꯒꯤ ꯃꯆꯥꯛꯁꯦ ꯑꯗꯨꯝ ꯑꯣꯏꯕ ꯑꯗꯨꯅꯅꯦꯅ ꯈꯜꯂꯤ ꯏꯃꯥꯅ ꯑꯗꯨꯁꯨ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤꯗ ꯆꯥꯊꯦꯛꯁꯨ ꯌꯥꯅꯁꯨ ꯍꯥꯏꯈꯤꯕꯗ ꯏꯆꯥꯅꯁꯨ ꯐꯖꯅ ꯄꯤꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯁꯤꯕꯨ ꯁꯤꯟꯅꯔꯨꯕꯗꯒꯤ ꯐꯪꯉꯤꯕ ꯆꯩꯔꯥꯛꯅꯦꯅ ꯈꯜꯂꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯈꯪꯉꯕꯅꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯋꯥꯕꯁꯦ ꯀꯩꯁꯨ ꯈꯜꯂꯤ
ꯃꯈꯟꯁꯦ ꯑꯅꯤ ꯁꯨꯏꯌꯦ ꯅꯣꯡ ꯇꯥꯕꯒꯤꯁꯦ ꯑꯗꯨꯅ ꯃꯍꯧꯁꯥꯒꯤ ꯈꯜꯗ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯁꯤꯡꯅꯕ ꯍꯥꯏꯕꯁꯤ ꯆꯨꯝꯃꯦ ꯏꯃꯥ ꯍꯥꯏꯗꯣ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯗꯤꯅꯦ ꯃꯍꯧꯁꯥꯒꯤ ꯈꯜꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯁꯤꯡꯅꯕꯗꯒꯤ ꯂꯥꯛꯄ ꯅꯣꯡ ꯅꯠꯇꯦꯕ ꯍꯟꯗꯛꯀꯤꯁꯤꯗꯤ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯅ ꯀꯗꯥꯏꯗ ꯆꯨꯝꯒꯗꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯨꯝꯒꯤ ꯅꯣꯡꯖꯨ ꯂꯥꯛꯄ ꯃꯇꯝꯗ ꯀꯨꯝꯒꯤ ꯅꯣꯡꯖꯨꯅ ꯆꯤꯡꯗ ꯆꯤꯡꯃꯥꯏꯗ ꯆꯨꯕ ꯃꯇꯝꯗ ꯆꯤꯡꯗ ꯎ ꯋꯥ ꯍꯧꯗꯕꯗꯒꯤ ꯌꯥꯡꯅ ꯅꯥꯟꯊꯔꯛꯄꯗꯒꯤ ꯃꯗꯨꯅ ꯏꯁꯤꯡꯒꯤ ꯏꯃꯥꯏꯗꯣ ꯀꯪꯐꯥꯜꯗ ꯌꯥꯡꯅ ꯂꯥꯛꯈꯤꯕꯗꯣ ꯑꯗꯨꯒꯤ ꯈꯣꯡꯆꯠꯇ ꯑꯣꯏꯒꯗꯕ ꯁꯤꯗꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀ꯭ꯂꯣꯟ ꯔꯦꯃꯥꯜꯅ ꯇꯧꯕꯅꯦꯕ ꯔꯦꯃꯥꯜꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯥꯗꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯃꯥꯏꯗ ꯂꯩꯔꯤꯕ ꯁꯃꯨꯗ꯭ꯔꯒꯤ ꯁꯤꯒꯤ ꯁꯥꯐꯨꯁꯤꯗꯒꯤ ꯂꯥꯛꯄ ꯀꯨꯝꯁꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯄ ꯀꯨꯝꯗ ꯃꯦꯒꯨꯝꯕ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯖꯨꯟ ꯁ꯭ꯋꯥꯏꯁꯤꯗ ꯍꯦꯛ ꯂꯥꯛꯑꯦꯕ ꯁꯥꯏꯀ꯭ꯂꯣꯟꯁꯦ ꯁꯤꯒꯤ ꯂꯥꯛꯏꯁꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯋꯦꯁ ꯕꯦꯡꯒꯣꯜꯗꯒꯤ ꯍꯧꯔꯛꯄ ꯑꯗꯨꯒ ꯁꯤꯒꯤ ꯕꯦ ꯑꯣꯐ ꯕꯦꯡꯒꯣꯜꯗꯒꯤ ꯍꯧꯔꯛꯄꯁꯦ ꯁꯤꯒꯤ ꯅꯨꯡꯁꯤꯠꯁꯤꯅ ꯎꯡꯉ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯎꯡꯉꯒ ꯂꯥꯛꯑꯒ ꯃꯥꯒꯤ ꯑꯗꯨꯒ ꯄꯨꯔꯝꯕ ꯃꯥꯏꯀꯩꯗꯨꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯌꯥꯝꯕꯗꯤ ꯅꯠꯇꯦ ꯌꯥꯝ ꯁꯣꯛꯏꯁꯤ ꯋꯦꯁ ꯕꯦꯡꯒꯣꯜꯒꯗꯅꯦꯕ ꯑꯗꯨꯅ ꯁ꯭ꯇꯦꯠꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯗꯣꯔ ꯇꯥꯁꯟꯕ ꯁꯤꯗꯤ ꯎꯄꯥꯜ ꯋꯥꯄꯥꯜꯒꯤ ꯋꯥ ꯅꯠꯇꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯂꯩꯔꯝꯃꯁꯨꯅꯦ ꯄꯥꯛ ꯌꯥꯔꯔꯣꯏꯗꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯇꯥꯔꯤꯁꯦ ꯀꯪꯐꯥꯜꯗ ꯅꯣꯡ ꯆꯨꯕꯁꯦ ꯀꯪꯐꯥꯜꯗ ꯌꯥꯝ ꯇꯥꯏꯌꯦꯕ ꯑꯗꯨ ꯃꯤꯂꯤꯃꯤꯇꯔꯁꯦ 1 to 1 ꯇꯥꯏꯌꯦꯕ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯑꯗꯨꯅ ꯏꯃꯥꯅ ꯍꯥꯏꯕꯤꯁꯨ ꯆꯨꯝꯃꯤ ꯀꯪꯐꯥꯜꯗ ꯂꯩꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯛꯇ ꯅꯠꯇꯅ ꯆꯤꯡꯗ ꯂꯩꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯃꯥꯂꯦꯝꯗ ꯂꯩꯕꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯍꯧꯁꯥꯒꯤ ꯈꯜꯗ ꯁꯤꯡꯅꯔꯨꯕꯁꯤ ꯆꯨꯝꯃꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤꯁꯤꯗꯤ ꯔꯦꯃꯥꯜꯅꯅꯤ ꯔꯦꯃꯥꯜꯁꯤꯗꯤ ꯕꯦ ꯑꯣꯐ ꯕꯦꯡꯒꯣꯜꯗ ꯄꯨꯔꯛꯄꯅꯤ ꯑꯗꯨꯒ ꯍꯦꯛꯇ ꯅꯣꯡꯁꯤ ꯁꯨꯞꯅꯇꯪꯒꯤꯅꯦ ꯅꯣꯡꯃ ꯈꯛꯇꯪ ꯆꯨꯕꯗꯅꯦꯕ ꯏꯃꯥ ꯍꯟꯗꯛꯀꯤꯁꯤ ꯑꯗꯨꯒ ꯁꯤꯒꯤ ꯏꯆꯥꯎꯁꯤꯗꯤꯅꯦ ꯅꯆꯥꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯔꯦꯃꯥꯜꯒꯤ ꯅꯨꯡꯁꯤꯠ ꯎꯔꯨ ꯁꯤꯠꯄꯁꯦ ꯇꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯅꯣꯡ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯦꯕ ꯖꯨꯟ ꯖꯨꯂꯥꯏꯒꯤ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯑꯗꯨꯗꯗꯤ ꯏꯃꯥꯅ ꯍꯥꯏꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯆꯨꯝꯗꯣꯏꯅꯦꯕ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯆꯤꯡ ꯃꯔꯨ ꯄꯨꯡꯀꯣꯛ ꯀꯣꯛꯑꯦ ꯁꯤꯗꯁꯨꯅꯦ ꯁꯤꯒꯤ ꯏꯆꯥꯎꯁꯦ ꯁꯣꯏ ꯊꯣꯛꯑꯅꯦꯕ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯈꯣꯡꯕꯥꯟꯁꯤꯡꯁꯦ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯂꯩꯕꯤꯔꯤꯒꯦꯁꯦ ꯇꯨꯔꯦꯟꯗ ꯆꯠꯂ ꯈꯪꯅꯦꯕ ꯌꯥꯗ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯏꯁꯤꯡ ꯔꯤꯖꯥꯔꯚꯔ ꯁꯦꯝꯒꯗꯕꯅꯦꯕ ꯑꯩꯈꯣꯏ ꯔꯤꯖꯥꯔꯚꯔ ꯃꯇꯤꯛ ꯆꯥꯕ ꯑꯝꯇ ꯂꯩꯇꯦꯕ ꯏꯁꯤꯡ ꯂꯩꯕ ꯃꯇꯝꯗ ꯏꯁꯤꯡ ꯚꯥꯔꯤꯗ ꯂꯩꯕ ꯏꯁꯤꯡꯁꯦ ꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯀꯩꯗꯧꯔꯅꯤ ꯍꯌꯦꯡ ꯍꯥꯡꯆꯤꯠ ꯂꯧ ꯎꯔꯛꯑꯅꯦꯕ ꯏꯁꯤꯡ ꯂꯩꯔꯦꯅ ꯍꯧꯖꯤꯛ ꯂꯧ ꯈꯣꯏꯅꯔꯅꯤ ꯌꯦꯡꯕꯤꯌꯨꯀꯣ ꯁꯤꯗꯩꯗꯤ ꯀꯩꯗꯧꯔꯅꯤ ꯂꯧ ꯂꯤꯡꯉꯝꯗꯥꯏꯗꯤ ꯏꯁꯤꯡ ꯂꯩꯇꯦ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯦꯕ ꯀꯩꯅꯣꯗꯤ ꯏꯁꯤꯡꯗꯨ ꯄꯤꯈꯠꯅꯤꯡꯉꯥꯏ ꯖꯒꯥꯗꯣ ꯂꯩꯇꯦꯕ ꯗꯥꯝ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯃꯥ ꯑꯗꯨ ꯀꯔꯤ ꯆꯤꯊꯕ ꯂꯩꯕꯤꯔꯤ ꯏꯃꯥ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯉꯁꯥꯏ ꯀꯔꯤ ꯈꯣꯡꯉꯕꯣꯛꯇꯒꯤ ꯊꯣꯛꯆꯣꯝ ꯏꯃꯥ ꯀꯩꯅꯥꯁꯤꯅꯥꯅ ꯒ꯭ꯌꯥꯁꯀꯤ ꯃꯇꯥꯡ ꯑꯃ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨ ꯊꯧꯕꯥꯜ ꯒ꯭ꯌꯥꯁ ꯑꯦꯖꯦꯟꯁꯤꯒꯤ ꯅꯍꯥꯟ ꯊꯥ 4ꯒꯤ ꯇꯥꯡ 3 ꯐꯥꯎ ꯌꯦꯟꯈ꯭ꯔꯕꯅꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯊꯣꯛꯄꯝ ꯑꯦꯟꯗꯤꯡ ꯍꯣꯏ ꯑꯗꯣ ꯑꯊꯣꯛꯄꯝ ꯑꯦꯟꯗꯤꯡꯒꯤꯅ ꯍꯧꯖꯤꯛ ꯉꯁꯤ ꯂꯥꯎꯔꯒ ꯂꯥꯛꯏ ꯊꯥ 5 ꯇꯥꯡ 2 ꯐꯥꯎꯒꯤꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯣꯏ ꯑꯗꯨ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯃꯥꯁꯦ ꯊꯥꯒꯠꯆꯔꯤ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯉꯁꯤꯒꯤ ꯃꯤꯅꯤꯠ 9 ꯂꯩꯖꯔꯤ ꯃꯦꯗꯝ ꯔꯥꯅꯤ ꯕꯂꯥꯅ ꯎꯠꯄꯤꯔꯛꯄ ꯖꯤꯔꯤꯗꯒꯤ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯖꯤꯔꯤꯒꯤ ꯇꯨꯔꯦꯟꯒꯤ ꯐꯤꯕꯝꯅꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯇꯣꯝꯕꯤ ꯐꯣꯟ ꯄꯥꯏꯍꯧꯗ꯭ꯔꯦ ꯐꯣꯟ ꯄꯥꯏꯕꯗ ꯅꯪꯍꯧꯗ꯭ꯔꯦ ꯃꯊꯪ ꯀꯣꯂꯔ ꯑꯃ ꯂꯥꯛꯑꯦ ꯂꯧꯈꯠꯆꯔꯦ ꯇꯣꯝꯕꯤ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯣ ꯔꯦꯗꯤꯑꯣꯗ ꯇꯥꯕꯤꯔꯝꯃꯗꯤ ꯍꯜꯂꯣ ꯍꯜꯂꯣ ꯁꯥꯔ ꯇꯔꯥꯝ ꯂꯧꯆꯔꯤ ꯃꯦꯗꯝ ꯑꯩꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯂꯝꯗꯝꯒꯤ ꯑꯣꯏꯕ ꯃꯄꯥ ꯑꯃꯇꯪ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯃꯔꯝꯗ ꯈꯠꯆꯔꯛꯀꯦ ꯑꯩꯈꯣꯏꯒꯤꯗꯤ ꯇꯨꯔꯦꯟꯁꯨ ꯌꯥꯝ ꯆꯥꯎꯕ ꯇꯨꯔꯦꯟ ꯁꯦꯡꯃꯥꯏ ꯇꯨꯔꯦꯟ ꯑꯗꯣ ꯑꯩꯈꯣꯏꯔꯣꯝꯒꯤ ꯅꯥꯀꯟꯗꯗꯤ ꯀꯥꯏꯊꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯠꯂꯣꯝꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯈꯔ ꯄꯥꯊꯗꯅ ꯌꯨꯝ ꯌꯥꯝꯅ ꯂꯧꯕꯨꯛꯂꯣꯝ ꯊꯪꯅꯅ ꯂꯩꯕ ꯑꯗꯨꯗꯤ ꯈꯔ ꯁꯣꯛꯑꯦ ꯍꯥꯏꯔꯦ ꯈꯔ ꯃꯅꯨꯡꯗꯨꯗ ꯑꯇꯣꯞꯄꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯒꯤ ꯈꯥ ꯋꯥꯡ ꯑꯩꯈꯣꯏꯅ ꯈꯥꯅꯤ ꯑꯋꯥꯡꯂꯣꯟꯒꯤ ꯁꯥꯏꯠꯁꯨ ꯑꯃꯠꯇ ꯍꯧꯖꯤꯛꯐꯥꯎꯗꯤ ꯀꯔꯤꯝ ꯁꯣꯛꯇꯦ ꯑꯗꯨꯒ ꯑꯦꯟꯖꯥꯡ ꯅꯥꯄꯤꯗꯤ ꯑꯩꯈꯣꯒꯤ ꯂꯣꯛꯄ ꯌꯥꯕ ꯐꯅꯌꯥꯝꯗꯤ ꯐꯪꯈꯔꯦ ꯂꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯁꯨ ꯑꯗꯨꯝ ꯂꯣꯛꯅꯤꯡꯉꯥꯏ ꯌꯥꯝ ꯂꯩ ꯑꯗꯨꯁꯨ ꯂꯣꯏ ꯊꯨꯝꯖꯤꯟꯈꯔꯦ ꯁꯤꯒꯤꯁꯤꯗꯪ ꯍꯥꯏꯈꯤꯒꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯉꯁꯥꯏ ꯏꯄꯥ ꯁꯦꯛꯁꯄꯤꯌꯔꯅ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯗ ꯃꯤꯡꯁꯦꯟ ꯌꯦꯡꯕꯁꯤ ꯌꯥꯝ ꯌꯦꯡꯕꯁꯤ ꯐꯕ ꯐꯠꯇꯕꯒꯤ ꯋꯥꯐꯝ ꯊꯥꯡꯒꯠꯄꯤꯔꯛꯄꯗꯣ ꯑꯗꯣ ꯑꯩꯗꯤ ꯅꯣꯡꯃꯗ ꯃꯤꯡꯁꯦꯟꯁꯦ ꯑꯩꯗꯤ ꯁꯪꯉꯒꯗꯤ ꯌꯥꯝ ꯌꯦꯡꯉꯦꯕ ꯑꯗꯨ ꯌꯦꯡꯉꯦ ꯑꯩꯗꯤ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯑꯦ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯒ ꯑꯗꯨꯝ ꯌꯦꯡꯉꯤ ꯁꯛꯇꯝꯁꯦ
ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯟꯖꯥꯅ ꯍꯥꯏꯇꯥꯔꯦ ꯐꯥꯒꯤꯕꯨ ꯇꯧꯋꯦ ꯉꯁꯥꯏ ꯆꯠꯈꯤꯕꯗꯨꯒꯤ ꯁꯛꯇꯝꯗꯣ ꯈꯔ ꯋꯥꯠꯂꯦ ꯈꯤꯇꯪ ꯀꯦꯁꯜꯂꯣ ꯀꯥꯏꯅ ꯖꯣꯒꯔꯒ ꯑꯗꯨꯝ ꯇꯧꯅꯩꯌꯦꯕ ꯑꯗꯨꯒꯤꯗꯤꯀꯣ ꯑꯗꯨꯝ ꯑꯩꯗꯤ ꯌꯥꯝ ꯐꯅꯌꯥꯝ ꯌꯦꯡꯉꯦ ꯅꯣꯡꯃꯗ ꯃꯁꯤꯡꯗꯤ ꯍꯥꯏꯗꯤ ꯍꯥꯏꯖꯔꯔꯣꯏ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯐꯩ ꯌꯥꯔꯒꯗꯤ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯁꯨꯝ ꯅꯣꯛꯅꯤꯡꯗꯅ ꯊꯝꯖꯔꯛꯄꯅꯤ ꯁꯥꯔ ꯃꯥꯟꯖ ꯀꯧꯕꯁꯦ ꯑꯣꯏꯔꯦꯁꯦ ꯄꯣꯁ ꯇꯥꯔꯤꯁꯦ ꯊꯥꯒꯠꯆꯔꯤ ꯌꯦꯡꯕꯤꯌꯨ ꯃꯤꯡꯁꯦꯜ ꯌꯦꯡꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯤꯡꯁꯦꯜ ꯈꯔ ꯌꯦꯡꯒꯜꯂꯦꯅ ꯍꯥꯏꯕ ꯑꯗꯨꯝ ꯌꯦꯡꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯃꯤꯒꯤ ꯁꯦꯟ ꯌꯥꯝ ꯇꯣꯜꯂꯛꯑꯗꯤꯀꯣ ꯈ꯭ꯋꯥꯡ ꯀꯣꯏꯁꯜꯂꯛꯑꯗꯤꯀꯣ ꯃꯤꯡꯁꯦꯜ ꯌꯦꯡꯕꯗ ꯐꯖꯗꯧ ꯃꯥꯟꯗꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯁꯤ ꯐꯔꯤ ꯁꯨꯗꯅ ꯅꯣꯝꯗꯅ ꯋꯥꯠꯇꯅꯕ ꯍꯣꯠꯅꯕ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯗꯅꯀꯣ ꯍꯜꯂꯣ ꯁꯥꯔ ꯑꯩ ꯂꯝꯗꯤꯡ ꯆꯤꯔꯥꯄꯨꯔꯒꯤ ꯇꯣꯝꯕꯤꯅꯦ ꯁꯥꯔ ꯁꯥꯔ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯇꯧꯕꯅꯦꯀꯣ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯀꯌꯥ ꯈꯪꯖꯗꯕꯅꯤꯅꯀꯣ ꯇꯨꯔꯦꯟ ꯃꯄꯥꯟꯁꯤꯕꯨ ꯎꯆꯤꯅ ꯍꯨꯠꯂꯒ ꯏꯁꯤꯡ ꯆꯥꯎꯅꯕ꯭ꯔꯣ ꯁꯥꯔ ꯏꯁꯤꯡꯅ ꯍꯨꯠꯂꯒ ꯇꯨꯔꯦꯟ ꯃꯄꯥꯟ ꯂꯔꯥꯏꯁꯦ ꯎꯆꯤꯅ ꯃꯈꯨꯜ ꯑꯃ ꯍꯨꯠꯄꯗꯒꯤ ꯏꯁꯤꯡ ꯆꯥꯎꯕ ꯊꯣꯛꯑꯦꯒ ꯍꯥꯏꯕꯁꯤꯕꯨ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯀꯌꯥ ꯍꯩꯖꯗꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯁꯥꯔ ꯑꯗꯨ ꯁꯥꯔ ꯍꯣꯏ ꯈꯪꯕꯤꯔꯒꯗꯤ ꯑꯝꯇ ꯍꯥꯏꯕꯤꯔꯣ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯁꯥꯔ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣꯕ ꯀꯔꯤꯗ ꯍꯥꯏꯔꯛꯄ ꯌꯥꯎꯔꯒꯦ ꯁꯥꯔ ꯑꯩ ꯃꯤꯁꯛꯇꯨ ꯄꯟꯖꯔꯔꯣꯏꯒꯦꯗ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯦꯡꯅꯕꯅꯦ ꯁꯥꯔ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯊꯦꯡꯅꯕ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯍꯥꯏꯕ ꯑꯃꯅ ꯍꯥꯏꯈꯤꯕꯅꯦ ꯁꯥꯔ ꯑꯣ ꯎꯆꯤꯅ ꯍꯨꯠꯄꯗꯒꯤ ꯇꯨꯔꯦꯟ ꯏꯁꯤꯡ ꯆꯥꯎꯕꯅꯤ ꯍꯥꯏꯕ ꯂꯩꯔꯥꯏ ꯀꯥꯏꯕꯅꯤ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯏꯁꯤꯡ ꯆꯥꯎꯕꯅꯤ ꯍꯥꯏꯕ꯭ꯔꯣ ꯃꯥꯏꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕ꯭ꯔꯣ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯎꯆꯤꯅ ꯍꯨꯠꯄꯗꯒꯤ ꯂꯔꯥꯏꯁꯦ ꯎꯆꯤꯅ ꯃꯈꯨꯜ ꯑꯃ ꯍꯨꯠꯄꯗꯒꯤ ꯂꯔꯥꯏ ꯀꯥꯏꯔꯛꯄꯗꯒꯤ ꯏꯁꯤꯡ ꯆꯥꯎꯕꯁꯤ ꯊꯣꯛꯂꯛꯄꯅꯤꯌꯦ ꯁꯥꯔ ꯍꯣꯏ ꯎꯆꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯆꯦꯛꯄꯟꯒꯨꯝꯕꯗ ꯂꯩꯒꯜꯂꯤ ꯎꯇꯤꯟ ꯂꯩꯒꯜꯂꯤ ꯃꯣꯏꯒꯤ ꯃꯀꯣꯟꯁꯦ ꯃꯣꯏꯁꯦ ꯐꯣꯡꯅ ꯂꯩꯒꯟꯗꯦ ꯐꯣꯡꯅ ꯂꯩꯒꯟꯕ ꯌꯥꯕ ꯖꯤꯕ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯌꯨꯝꯗ ꯐꯣꯡꯅ ꯂꯩꯔꯗꯤ ꯃꯣꯏꯁꯦ ꯍꯧꯗꯣꯡꯅ ꯆꯥꯏ ꯑꯗꯒꯤ ꯐꯣꯡꯅ ꯂꯩꯔꯗꯤ ꯍꯨꯏꯅ ꯂꯤꯟꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯩꯔꯥꯏꯗꯣ ꯍꯨꯠꯂꯒ ꯂꯩꯔꯥꯏ ꯃꯅꯨꯡꯗ ꯂꯩꯕꯅꯤꯅ ꯎꯆꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯇꯥꯔꯒꯗꯤ ꯍꯣꯏ ꯃꯣꯏꯅ ꯁꯨꯝ ꯍꯨꯠꯂꯒꯗꯤ ꯂꯩꯔꯥꯏꯗꯨ ꯃꯄꯥꯡꯒꯟ ꯋꯥꯠꯂꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯁꯥꯔ ꯃꯥꯒꯤ ꯈꯨꯍꯥꯏꯗꯣ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯪꯖꯗꯕꯅꯤꯅ ꯃꯣꯏꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯂꯩꯀꯥꯏ ꯑꯃ ꯑꯗꯒꯤ ꯀꯦꯟꯗ꯭ꯔ ꯑꯃ ꯄꯨꯔꯛꯄ ꯃꯤꯁꯛ ꯑꯃꯅ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯥꯅ ꯉꯥꯡꯉꯤꯁꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯝ ꯈꯪꯖꯅꯤꯡꯗ ꯍꯪꯉꯛꯄꯅꯦ ꯁꯥꯔ ꯊꯝꯖꯔꯒꯦ ꯁꯥꯔ ꯂꯥꯜꯂꯦ ꯑꯗꯨ ꯑꯗꯥꯅ ꯍꯥꯏꯕ ꯌꯥꯝ ꯂꯣꯏ ꯃꯤꯅ ꯍꯧꯖꯤꯛ ꯍꯥꯏꯕ ꯁꯔꯦ ꯌꯦꯡꯃꯤꯟꯅꯁꯦ ꯀꯔꯤ ꯀꯔꯤ ꯑꯣꯏꯕ ꯑꯣꯏꯔꯦ ꯑꯃ ꯑꯣꯏꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯇꯝ ꯇꯦꯟꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ngasi mateng pangbirakpa atei thoidokpa record koigi mafam asida thagatpiraktre leisu leitraba haitare juga photo video yam thabire ate yes topa hai na waza na su takpire ngasi last call loisage hello minga lai phone ga habi se matam loisare habi tarai ge kamuti video de ngai yakya haisa habi adu gas ki do togum gas ka one gas ka tha bane to khamuk de adu ga yo de ke ko gi khamuk to yamna awa na tar je ko gi tin phang de tin de matang se asi ji sarkari mai ge de tar to to gi de yam ngai de ni ai ji to tin yen da base singen yen dri bro do ga yen da thung da bro kamai to bono mamang de khari yen ge hai adu ga ji so ga to ro yen ge hai bo du ꯍꯣꯏꯒꯤ ꯊꯨꯡꯗ꯭ꯔꯤꯕ ꯍꯧꯖꯤꯛ ꯏꯁꯥꯒꯤ ꯌꯨꯝ ꯁꯣꯛꯑꯒ ꯂꯩꯕꯤꯔꯤꯕ꯭ꯔꯣ ꯂꯩꯖꯩ ꯁꯥꯔ ꯇꯤꯟꯗꯤ ꯍꯣꯗꯅ ꯂꯩꯕ ꯑꯗꯨ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯨ ꯑꯣꯏꯔꯒꯗꯤ ꯃꯇꯝ ꯆꯥꯅ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒ ꯏꯁꯥꯒꯤ ꯇꯤꯟ ꯃꯅꯥ ꯀꯌꯥꯃꯨꯛ ꯋꯥꯠꯂꯤꯒꯦꯕ ꯇꯤꯟ ꯃꯅꯥ 8ꯃꯨꯛ ꯑꯣꯏꯒꯅꯤ ꯁꯥꯔ ꯄꯤꯕꯗꯤ ꯈꯔ ꯈꯔ ꯄꯤꯅꯕꯗꯤ ꯃꯥꯜꯂꯦ ꯑꯗꯨ ꯑꯃ ꯑꯣꯏꯔꯦ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛꯐꯥꯎꯀꯤꯗꯤꯀꯣ ꯑꯗꯨꯕꯨ ꯑꯋꯥꯠꯄ ꯄꯤꯒꯗꯕ ꯂꯩꯔꯗꯤ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯤꯅꯥꯎ ꯉꯁꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯈꯟꯅꯅ ꯊꯥꯒꯠꯆꯔꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯗꯨꯅ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯦ ꯃꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯕ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯏꯚ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯅꯕ ꯁꯦꯝ ꯁꯥꯖꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯒ ꯑꯣꯏꯕ ꯚꯤꯗꯤꯑꯣꯅꯆꯤꯡꯕ ꯀꯌꯥꯃꯔꯣꯝ ꯊꯥꯒꯠꯄꯤꯔꯛꯏ ꯃꯇꯝ ꯆꯥꯅ ꯎꯠꯄ ꯉꯝꯖꯗ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯈꯔ ꯃꯈꯩꯗꯤ ꯎꯠꯆꯔꯦ ꯋꯥꯔꯍꯧꯕ ꯂꯩꯔꯕꯁꯨ ꯍꯌꯦꯡꯒꯤꯗꯃꯛ ꯎꯅꯕ ꯍꯣꯠꯅꯖꯒꯦ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛ
थौरम असिदा यावबिरिबा पुमनमक हानना थागचरी असिगिदमक्तदि मखाताना को लोकचररे पुनमपु जेम्स संगजम नमकना खुरुमजरी टेक केयर Admission hangdukchari Brilliance School Malong Tulihan Maka Imphal West Class 11 gi Science amadi Arts ki oina 2024 gi admission hangdukchari Khudong chab singdi 70 PC dagi na 79 PC fawi manungda leiba mahiroi sing admission fee lawjaroi amadi textbook free oijagani 80 PC dagi na 89 PC fawi manungda leiba mahiroi singi dama admission fee lawjaroi amadi thagi fee lawjaroi amadi textbook free oijagani 90 PC gi mathakta leiba mahiroi sing admission free oijagani loinana thagi fee lawjaroi amadi textbook free oijagani loinana uniform free 60 PC dagi na 69 PC fawi manungda leiba arts ki mahiroi singi dama admission fee lawjaro masi khakta natana tongan ba mahiroi sing na khudong chaba kaya marum bijari akak naba sit masing khara khaktani nupa masa amadi nupi masa singi tongan ba hostel gi khudong chaba leijari transport bus amasung van gi khudong chaba leijari hen akupa maru gi dama call tobiyo 9612171646 amukana 9612171646 Brilliance School Malong Tulihan Makha Imphal West Admission open New Era Higher Secondary School Thobal Okram Wangmataba Haukiba chahi 2019 dagi kosem na loba class 12 ki exam singda school asigi position holder kya puthok ki badanatana haukiba chahi 2022-23 gi session gi oina so position holder nipan Inspire Award Marpudraga Matho Letter Mark Student listing amaga chamri kun gani pan First Division chamaga ni futare puthokuna Manipur pomagi ahan mamapam kanmung ngam kibagum English singani kun go humde kun gamari gi session asigi su position holder tarataru Inspire Award chamaga ama Letter Mark Student listing aniga chamapan kun gamanga Subject topper ama loinana apunma mahiroi masing sangaga humpumatho exam saru gyabada 100% first division da pass tawduna amuk khana Manipur pumbagi ahan ba fida kanba ngamlaba school masida sunatna state level competition kya da ahan mamara kya so leptona purokli New Era Higher Secondary School Thobal Okram Wangmatabagi anoba session English singani kungamari kungamangagi class 11 science ki form thaba hojari admission form pisan bagi aroiba matam bosem gi result haido kibagi thangnaba numit phawba oijagani loinana school asida mahiroi singna kanaba phangliba singdi computer class soundproof smart classroom Wi-Fi campus all classroom CCTV camera monitor nupa masa amadi nupi masa singi separate hostel and boarding sports club library soundproof study room 24-hour mai gi awat pale hendraba chahi amada numit chani ga kungamangani mahi tamba fanghaliba extra curricular activities career counseling pomnamak phanghanduna ahenba loksin pibada nathana hosteler singi subject khudimaki free coaching class kwaidagi asonba mahiroi singi special remedial coaching class piduna oza singna kathokpaga loinana tungi mirol gi damak semgaliba school asida adomadongi isa singbu ming chansin biduna isa sembagi thodang lominasi icha pokchabagi chauthokchaba phangminasi akopa marol gi damak call tobiyo 7085247055 loinana 8837040537 amadi 9612915991 Paujen Jariba New Era Higher Secondary School Thobal Okram Wangmataba